tung tung lanbe 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 पंखन खंजिनब वाखलना पंसादा फेंटेसी सागतपदौन मसाद फावरे असुमन नरे चरांगनब थौदोक मरक्ता वाखलना लागतुन मदोम खोइरांगलिंगे उमंगदुगी मनुंगदा सोर सोर लाउब असोंग नापी मरक्ता मी चेनबगी चटपगी मोंगदौना तौबा मखोलसिंग मागी नाकोंग तमना नंगहुरुय मतागु ताददि तार सुनुआबगी मोंग मरिल नायबदौना तौरे मखोलदुना मागी नार्वसिंगदुदा हेक चंखिबगा मांग मसादो एलार्ट ओय तारिबा मखोलदो कदोमदगिनो हाइदुना मनाकोंदो थांगतलदुना खुत्ता पाइबा टॉर्च लाइट तो कापे असुमना कापलकपा माना लेरिबा मपादोमदगी फुट 30 मुक चलगा हाइबोंग अचौबा अमा हौई हाइबोंगदुगी मसादा मी मरक सा मरक मानबा अमा हाइबोंग मसादुदा नपलगा लेबदौना उदे मदुबुदा मा खंगप्रे खंगी खुत्ता पाइबा टॉर्च लाइट तो पोप लाउना लेमाइदुदा ताइ टॉर्च लाइट तो हेक ताबगा कोक लाउना मखोल अमा तारमलगा मैदु मदो मुत्ख्रे होलिबा मागी सोरदो एड्रिनल रस हाइगद्रा लमजेन यांगबदौना कन्ना चेनबा हौरे हौजिकता ममिता माना उखिबदो हांकोकला नत्रगना योंग इकाई थिबिजा नत्रगना स्लो लोरिस अमुचे येंगबदा मी मरक सा मरक मीने इतततन हाइनबा सुपा सिब्रायबदो मानगे तवे मचिंदा मुरुम मुरुम सोले हौजिकी दुबु अइबु मिटनरा मिटसिनैबु मिनमलब्रा उरिबदुबु वारिदा कैदा पंगतादा ताबा सुपा सिब्रायबदुरा मागी मराइबक फबा हाइगद्रा चानमंगना तासिंग माकिदी मान उखिबदो सुपा सिब्रासिना उदुगी उसा मथक्ता सारिबा उचेक मकोलदुदा मखुत हुमजिल्लगा मरुम कोलबु उचेक अमदी माना कोकु मरुम सिंगदो याम हाउना अहिंगदुदा हाइबोंग मसादुदा तोंगलगा चारिंगैदने सुपा सिब्रादुदा टॉर्च लाइट कापसेलुबा अदुबु सुपा सिब्रानदि माबुदि उहौद्रे करिगुंबा उरंब थोलो मा करि ओइगनि सुपा सिब्रादुना मौन अटैक तौरक्लुबदि कमदौबा वाखलना खनबदा लांबा फंगलुमदे मसादु थकतक निपा मखै तुमिल्ले सुपा सिब्राने अतोपा थवाई पानबा सा नते योंग इकाई थिबिसु नत्रे यामना हाउना खया चाउना हाउना माना चारिबा सिंजाक्तुगी मखोलदो मा ताबा हौरक्ले याम हाउना अहिंगदुदा सुरक सुरक साइबगी मखोलदु ताइ मचीदुदा ले खोंग थांगबा थोक्ता तुमिन मची लेंगदना तौफों खंगदना नायक्ति मा ब्लर चलगा ले वखल लाइबदु थोक्त्रे सोमदना कमदौरी अहिंगदुदा तुमदुदा लेबे हेमजित मिकअप थोगलोले हेमजित मिकअप थोगलकपदा मागी मयाम्बा लेमदबदुदा मा इथक थकन हौगले टेन मनुंगदुदा मथंदा मचिंदा सोले कदाई चटखरबनो तमोसिना मु मपालदा नंबर 1 तौबा थोखिब्रा थोकपा तारसु मतमगा फत्रे अई हौदोगा थोकपदि याबनि मासु फिबमसिना असी यौना लुरकालसिदा रूलसु मान सेमे मसा मथंदनसु थुगाइजगनि पेलबनि आइदि असी यारगे हमजिचु खुत्ता टॉर्च लाइट अमा पाइ तंदे मांदे अमंबदुदा टेंदुगी मपालदा मयाम्बा थिबा थोरकले अकोइबदुदा पुमममे खुत्ता पाइबा टॉर्च लाइटुना माइके खुदिंग कापतुना मयाम्बा नरेस्तो लैब्रेंग अदुबु मयाम्बदु उद्रबदा कदाई ताना चटखरबनो आइदना वाखलदा मदो चिंगनरपा फावे अवाबा अमा लोइद्रे अवाबा अमा कोखथोंग नाबा मदोम सिनजबोय मागी वाखलदा खनबा हौरकले मयाम्बा थिबा खंद्रबदुदि मा मिपाइबा फावे मचिंदा तक्सी सोले उमंगसिगी मनंदा हेरो साबगा यारो करिनो माना खलिसे फिल्म की रियलिटी का अनिसे खेनब मा खंद्र माले
ꯆꯠꯀꯦ ꯈꯣꯠꯀꯦꯁꯨ ꯑꯩ ꯍꯧꯗꯣꯛꯂꯝꯂꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯌꯥꯕꯗꯣ ꯃꯊꯟꯇ ꯔꯤꯛꯁꯀ ꯂꯧꯔꯗꯅ ꯉꯝꯅꯤꯁꯨ ꯈꯪꯗ ꯉꯝꯂꯣꯏꯁꯨ ꯈꯪꯗ ꯀꯩꯒꯤꯅꯣ ꯃꯥꯅ ꯐꯤꯕꯝꯁꯤ ꯌꯧꯅ ꯐꯠꯇ꯭ꯔꯦ ꯈꯪꯂꯕꯁꯤꯗ ꯈꯣꯏ ꯃꯍꯨꯝꯗ ꯂꯤꯆꯩ ꯆꯤꯟꯅꯕ ꯊꯕꯛ ꯇꯧꯔꯤꯁꯦ ꯄꯦꯜꯂꯦꯗ ꯑꯩꯗꯤ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯃꯥꯕꯨ ꯊꯤꯔꯨꯗꯣꯏꯁꯦ ꯑꯁꯨꯝꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯋꯥꯈꯜ ꯆꯃꯝꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯌꯥꯝꯕ ꯅꯔꯦꯁꯇꯣ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯊꯀꯠꯅ ꯂꯝꯖꯤꯟꯖꯥꯡꯅ ꯆꯦꯜꯂꯛꯈꯤꯕꯗꯨ ꯎꯔꯦ ꯃꯄꯥ ꯆꯥꯅ ꯃꯤ ꯆꯦꯜꯂꯛꯄ ꯃꯥꯟꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯇꯣꯔꯆ ꯂꯥꯏꯠ ꯃꯉꯥꯜꯗꯣ ꯀꯥꯞꯁꯤꯜꯂꯨꯕꯅꯤ ꯏꯄꯥ ꯌꯧꯅ ꯃꯁꯥꯗꯣ ꯏꯊꯛ ꯊꯀꯠꯅ ꯆꯦꯜꯂꯛꯄꯗꯣ ꯃꯍꯥꯛ ꯎꯕꯗ ꯃꯥ ꯑꯣꯏꯅ ꯃꯤꯍꯨꯜꯗꯨ ꯆꯣꯡꯐꯝ ꯆꯥꯗꯅ ꯆꯣꯡꯂꯛꯏ ꯃꯌꯥꯝꯕꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯆꯠꯂꯛꯄꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯧꯗꯣꯛ ꯈꯔꯗꯤ ꯊꯣꯛꯂꯝꯂꯅꯤ ꯑꯁꯨꯝꯅ ꯅꯔꯦꯁꯇꯨ ꯃꯅꯥꯎꯄꯥꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯃꯈꯨꯠꯅ ꯃꯨꯜꯂꯒ ꯃꯨꯠꯊꯠꯂꯦ ꯑꯗꯨꯒ ꯈꯨꯗꯥꯡꯗꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯁꯤꯜꯂꯒ ꯇꯦꯟꯗꯨꯒꯤ ꯃꯅꯨꯡꯗ ꯃꯅꯥꯎꯄꯥꯗꯨ ꯆꯤꯡꯁꯤꯜꯂꯦ ꯑꯗꯨꯒ ꯋꯥ ꯑꯃꯇ ꯉꯥꯡꯒꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯅꯥꯎꯄꯥꯗꯨꯗ ꯃꯌꯥꯝꯕꯗꯨꯅ ꯏꯪꯒꯤꯠ ꯇꯧꯏ ꯍꯦꯝꯖꯤꯠꯁꯨ ꯃꯌꯥꯝꯕꯒꯤ ꯃꯇꯧꯗꯨꯗ ꯏꯊꯛ ꯊꯀꯠꯂꯦ ꯋꯥꯍꯪ ꯍꯪꯒꯦ ꯈꯜꯂꯝꯕꯅꯤ ꯋꯥꯍꯪ ꯑꯃꯠꯇ ꯐꯥꯎ ꯍꯦꯛ ꯍꯪꯕ ꯉꯝꯗ꯭ꯔꯦ ꯇꯦꯟꯗꯨꯒꯤ ꯃꯅꯨꯡꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯇꯨꯃꯤꯟ ꯇꯥꯁꯤꯜꯂꯒ ꯂꯩ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯜꯗ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯎ ꯋꯥ ꯊꯨꯗꯦꯛꯄꯒꯤ ꯈꯣꯡꯊꯥꯡ ꯆꯥꯎꯅ ꯊꯥꯡꯕꯒꯤ ꯁꯥꯍꯨꯝ ꯀꯌꯥ ꯃꯈꯣꯏ ꯐꯪꯕ ꯍꯧꯔꯛꯂꯦ ꯃꯈꯣꯜꯁꯤꯡꯗꯨ ꯇꯥꯕꯗ ꯑꯅꯤꯗꯣ ꯇꯦꯟꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩ ꯍꯦꯝꯖꯤꯠꯇꯣ ꯄꯥꯈꯠꯄ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯗꯕ ꯑꯀꯤ ꯇꯨꯖꯪꯕ ꯐꯥꯎꯔꯕ ꯃꯈꯣꯜꯗꯨꯅ ꯉꯁꯤꯗꯤ ꯅꯥꯀꯣꯡ ꯑꯅꯤꯗꯣ ꯁꯤꯡꯌꯥ ꯌꯩꯔꯦ ꯃꯈꯣꯜꯁꯤꯡꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯕ ꯑꯃ ꯐꯥꯎꯏ ꯍꯦꯝꯖꯤꯠ ꯑꯁꯨꯝꯅ ꯈꯪꯅꯤꯡꯕꯅ ꯇꯦꯟ ꯑꯍꯧꯕꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯟꯅ ꯍꯥꯏꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯕꯗ ꯃꯤ ꯃꯔꯛ ꯁꯥ ꯃꯔꯛꯇꯧꯅ ꯇꯧꯕ ꯃꯥꯟꯕ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯗꯨꯗ ꯆꯕꯨꯛ ꯆꯕꯨꯛ ꯀꯨꯝꯂꯒ ꯇꯨꯔꯦꯜ ꯋꯥꯡꯃ ꯂꯥꯟꯊꯣꯛꯂꯒ ꯆꯠꯈꯤꯕꯗꯣ ꯃꯃꯤꯠꯃꯛꯅ ꯎꯍꯧꯔꯦ ꯃꯗꯨ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯝꯖꯤꯠꯇꯣ ꯃꯤꯄꯥꯏ ꯍꯧꯏ ꯈꯔꯒ ꯀꯤꯒꯟꯕ ꯍꯦꯝꯖꯤꯠꯇꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯏ ꯃꯌꯥꯝꯕꯗ ꯆꯦꯖꯠ ꯀꯣꯟꯁꯤꯜꯂꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯈꯣꯏ ꯌꯨꯝꯒꯤ ꯁꯪꯒꯣꯏ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯈꯤ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯁꯥꯗꯣ ꯍꯦꯟꯅ ꯅꯤꯛꯏ ꯃꯥꯒꯤ ꯇ꯭ꯔꯨꯃꯥꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯦ ꯄꯥꯈꯠꯄ ꯊꯀꯠꯄ ꯌꯥꯗꯕ ꯂꯩꯅ ꯃꯁꯥ ꯄꯨꯝꯕ ꯀꯣꯟꯁꯤꯜꯂꯛꯏ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯕ ꯎꯆꯦꯛꯇꯧꯅ ꯀꯣꯟꯇꯛ ꯇꯧꯅ ꯀꯣꯟꯁꯤꯜꯂꯛꯂꯦ ꯃꯅꯥꯎꯄꯥꯒꯤ ꯃꯇꯧꯗꯣ ꯃꯌꯥꯝꯕꯅ ꯑꯃꯝꯕꯗꯨꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯇ꯭ꯔꯨꯃꯥꯇꯥꯏꯁ ꯑꯣꯏꯔꯕ ꯀꯟꯗꯤꯁꯟꯁꯦ ꯃꯃꯥꯡꯗ ꯃꯥ ꯊꯦꯡꯅꯈ꯭ꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯥ ꯌꯥꯡ ꯆꯤꯡꯈꯤꯕ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯃꯥꯒꯤ ꯃꯁꯥꯁꯦ ꯑꯋꯥꯕ ꯑꯀꯤꯕ ꯊꯀꯠꯄ ꯐꯥꯎꯕ ꯌꯥꯗꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯖꯥꯠ ꯖꯥꯠ ꯈꯟꯖꯤꯜꯂꯨꯕ ꯃꯇꯝꯗ ꯌꯥꯝ ꯂꯥꯏꯅ ꯃꯥꯒꯤ ꯕ꯭ꯔꯦꯟꯗ ꯇꯥꯔꯒꯦꯠ ꯇꯧꯔꯒ ꯃꯁꯥ ꯄꯨꯝꯕ ꯇ꯭ꯔꯨꯃꯥꯇꯥꯏꯁ ꯇꯧꯔꯛꯄꯗꯧꯅ ꯃꯥꯟꯕ ꯃꯁꯥ ꯄꯨꯝꯕ ꯃꯩ ꯍꯧꯒꯩ ꯁꯥꯒꯠꯂꯦ ꯃꯌꯥꯗꯣ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯁꯤꯟꯅꯩ ꯑꯗꯨꯒ ꯃꯁꯥꯗꯣ ꯇꯞꯅ ꯇꯞꯅ ꯀꯣꯟꯁꯤꯜꯂꯦ ꯃꯅꯥꯎꯄꯥꯗꯨꯅ ꯃꯌꯥꯝꯕꯒꯤ ꯍꯛꯆꯥꯡꯗ ꯀꯣꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗꯁꯨ ꯃꯩ ꯍꯧꯈꯩ ꯁꯥꯔꯕ ꯕꯣꯗꯤ ꯇꯦꯝꯄꯔꯦꯆꯔꯗꯣ ꯐꯥꯎꯕ ꯍꯧꯒꯠꯂꯛꯑꯦ ꯍꯥꯏ ꯄꯤꯁ ꯐꯦꯕꯔ ꯑꯃ ꯂꯥꯛꯄꯒꯤ ꯑꯣꯏꯊꯣꯛꯄ ꯐꯤꯕꯝ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯃꯃꯤ ꯇꯥꯏ ꯃꯅꯥꯎꯄꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯅꯔꯦꯁ ꯃꯍꯥꯛ ꯃꯁꯥꯁꯨ ꯇꯧꯐꯝ ꯈꯪꯗꯦ ꯅꯔꯦꯁꯅ ꯍꯦꯝ 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 ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯀꯠꯅꯅꯕ ꯋꯥꯈꯜ ꯇꯥꯅꯕ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯇꯞꯅ ꯆꯨꯄꯥ ꯁꯤꯄ꯭ꯔꯥꯗꯨꯅ ꯇꯥꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯤ ꯍꯦꯝ ꯁꯦ ꯇꯥꯕ꯭ꯔꯣ ꯍꯦꯝ ꯍꯦꯝ ꯃꯔꯣꯟ ꯃꯔꯤ ꯇꯥꯈꯤꯗ꯭ꯔꯦ ꯁꯨꯝ ꯃꯁꯥꯗꯣ ꯀꯣꯟꯁꯤꯜꯂꯛꯄ ꯅꯤꯛꯄ ꯍꯦꯜꯂꯛꯄꯗꯒꯤ ꯁꯣꯝꯗꯅ ꯃꯄꯥꯜꯗ ꯇꯥꯔꯤꯕ ꯃꯈꯣꯜꯗꯨꯅꯒ ꯃꯔꯣꯜ ꯑꯃ ꯑꯗꯨꯃ ꯁꯨꯄ꯭ꯔꯥ ꯁꯤꯄ꯭ꯔꯥꯗꯣ ꯇꯨꯔꯦꯜ ꯃꯌꯥꯏꯗꯨꯗ ꯏꯁꯤꯡ ꯏꯔꯣꯜꯅꯨꯡꯗꯒꯤ ꯉꯥ ꯑꯍꯤꯡꯕ ꯐꯥꯗꯨꯅ ꯃꯕꯨꯛ ꯂꯥꯝꯅꯗꯨꯅ ꯆꯥꯔꯤ ꯐꯤꯕꯝꯗꯨꯗ ꯇꯦꯟ ꯃꯅꯨꯡꯗ ꯃꯩ ꯊꯥꯜꯂꯨꯕ ꯍꯥꯏꯕꯁꯦ ꯑꯆꯧꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯕꯝ ꯑꯃ ꯃꯥꯌꯣꯛꯅꯒꯗ꯭ꯔꯥ ꯍꯥꯏꯕ ꯀꯤꯕꯗꯒꯤ ꯄꯥꯈꯠꯄ ꯊꯀꯠꯄ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯅꯥꯎꯄꯥꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯥ ꯇꯁꯦꯡꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯒꯤ ꯏꯆꯦꯜ ꯅꯥꯏꯕ ꯍꯧꯔꯛꯂꯦ ꯃꯅꯥꯎꯄꯥꯕꯨ ꯃꯊꯥꯗ ꯆꯦꯖꯠ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩ ꯄꯨꯡ ꯑꯃꯃꯨꯛꯀꯤ ꯆꯥꯡꯗ ꯇꯨꯔꯦꯜꯗꯨꯗ ꯃꯆꯤꯟꯖꯥꯛ ꯊꯤꯔꯝꯂꯒ ꯆꯨꯄ꯭ꯔꯥ ꯁꯤꯕ꯭ꯔꯥꯗꯣ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯂꯥꯟꯊꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯇꯥꯔꯝꯕ ꯃꯈꯣꯜꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯑꯃꯠꯇ ꯐꯥꯎ ꯍꯦꯛ ꯇꯥꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯄꯨꯡꯆꯤꯛ ꯆꯤꯛ ꯄꯨꯡꯏꯪ ꯏꯪꯊꯈ꯭ꯔꯦ
माइकई खुदिंगदा अचिकपगी लाइरमिना मौसागी फिबमदा हेक हंजन किबगा हौजिकती टॉर्च लाइट तो कापलगा मई थांगले मनावपागी असिगुमु ओइबा फिबमसिदगी कमदौना केयर लौगनी हैंडल तौगनी आबा मा इराय इरायना खंगे अदुना हौजिकती मई चुखतपगा मा मनावपाबु इसिंग अयिंगबना मसादो नातो कोतोक तौदुना अहिंग चुप्पा लाइकनरमे असुमना नोंगानबा फाव मनावपादो याम वाना कन्ना होनदुना कुपसेन सेनदुना लाइकनबदगिदी मनावपा हानगी फिबमदुदा फगलगले फिबमदु फगलकपगा नोंगान थोरकपगा मपा चानदुना मनावपाबु फिबमसिदा चिंगनुंगसिदा कुइना थंबा यारोइदबि फिबमदो चावना ममिताना उरकपदुदा मखोइना लेरिबा केम साइटतुदगी खुल यौनबा अतै कैंपर्सिंग हाइबदी मागी स्टाफसिंग अमदी सिनमिसिंगदो पुरगा लाए मखोइ मसेल वाखने दामगी प्रोजेक्टु लेपदी यादबनिना करी कमदौसिबा खल्ले रिसर्च अमदी पेपर वर्क से लोरबदी टेक्निकल टीमना थबक खुदिंगमा इकंग थासिदेना चावना पांगथोंगनबा असुम खोंथांग ओरनि खंदुना अहेन बिस्ता पेरनबा मखोइ कंपनी अचौबसिंगदुदा अयुक्तुदा हारमे फोन कॉल तौरगा चंगदबा ह्यूमन रिसोर्स सिंगदो ह्यूमन रिसोर्स अमा याम चावना वाटपगी बमी ताबदुदा अहेन मेसिनरी मैन पावर मफमसिदा थाबिरकनबा हाइजरमे नरेश सुटी लौथोगा नुमिसिगे अयुक मनाव पाबु पुदना इम्फाल लोमदा लाए मागे रेस्पॉन्सिबिलिटी पुनमा पुनबा राजेशदा सिनरमे राजेशु टेक्निकल इंजीनियर ने तंगाई फदना मनाव पागे ओरकलिबा फिबमदुदा मा मनाव पाबु युमदा थिलमलगा नोंनिनि सिगी मनुंगदा मु प्रोजेक्ट साइटा लाकने आइदना सिनरमे मरकसिदा सेंथकी बक्सांगसिंगदो थीनबा पैरामिलिट्री फोर्स अमदी फायर सर्विस की मी सिजनननबा मांगना लोइनमा मरी लेनबा डिपार्टमेंट सिंगदा हाइरमे खुदिंगमक सिंतोकलमलगा माक हेमजित पुदुना मयुमलमदा लाए राजेशना मा लास्टकी फावबदे उसिनाचिना दायित्व पुनमक पुहौबदा हराव हराव यारे मचिन मनावनिदो मफमदु थादोगलगा चटख्रे थौरांग हैबा नरेशना सिलमबदुना सिनमी अनिगी चेंथकीबा असिबक चांगनिदो पैरामिलिट्री फोर्स अमदी फायर सर्विसना मागी मतेंग पांगनबा हेलीकॉप्टरदा मफमदु यौनबा चंगसिलै माइकई खुदिंगदा हेलीकॉप्टर पाइबगी मखोल निंगथिन ट्रेन तौरबा हेलीकॉप्टर के पायलटुना मफम चाबा एल्टीट्यूड अमा येंगलगा बेस कैम्प अमदी हेलीपैड सेमलगा हेलीकॉप्टर दो लैंडिंग तौवे मतमगा चुसिनरबा इक्विपमेंट सिंग अमदी डिवाइस सिंग सिजनदुना उसिनाचिन इसिंग द चेंथकी बक्सांगदो नोंग चंगना थीबदा नुमिना तारमदाय उगी मरा अमदा पुन्ना असि बक्सांग अनिदो अनिमुक पल्लगा पत्था फुंदबा होरमलबा हक्सांग अनिदो स्पॉट अमतदा पुन्ना फंगदुना इसिंग मनुंगदुदगे लौखले मखोगी आइडेंटिफाई तौनबा असिबक चांग अनिदो इमुंग मनुंगी म्यूसिंग सिननबा अचौबो खोंथांग लौखतुना फायर सर्विसना मफमदुदगे इम्फाल लौनबा पुख्रे असिबतना पोलोइदा मांगजे एक्सीडेंट हाइबसे एक्सीडेंट ने अमरुमदा इसिंग हाइबसे करेंट यावबनिन मदुन एट्रैक्शन पीबा नत्रगा ग्रेविटी याम वांगबोई चांस यामना ले अदुना इसिंगी इरैदुना सिनमी अनिदुबो असिबगे ख्याता सिंथरगा पुबा सोइदन ओइरनि सोमदना कमदौरे हेमजित हॉस्पिटलाइज तौरे मनाव पागी ओइबा फिबमदुदा तासेंगना नरेश अवाबा फावे नुमितुगी अहिंगदा थोखिबा तौदोकसिंगदो खंजिलुरगा अकीबा फावे सागै नातै हुमना हेमजित किदमा कोइचेन चनदुना मातबु फरदे आइदुना होने संबीनबा येंगसिनबिनबा लैरबदा मयुमदा ngak पोथार गाइदना नुंथिलदुदा नरेश मयुमदा लाए बाथरूमदा चंगला इरु सेंगना लुथोले मसादो खर फ्रेश ओइनबा ब्लैक कॉफी अमा लोलगा बेलकुलीदा फमदगले ममिता अहिंगदा उखिबा सुप्रा सिब्रादो अमुमुक्सु उरकपदोंना तवे मदु निंगसिंगलुबदा मागी मांगदा लैरिबा टेबलदुदा थमलिबा लैपटॉप तो ऑन तौरगा सुप्रा सिब्रागी मरमदा गूगल दा चंगलगा येंगलमे थोइदुंगना मागी हैबिटेट सिदि अखोइगी लेबाक लेहाउसिगदि चानबोइदे अदुदि करिनो माना उखिबसिंगदो खल्लुबदा साथिना चममनबा फावरे स्क्रॉल तौरगा अतोप अतोपा सा कयामा मान अहिंगदुदा उखिबसिंगदो मानबा यावब्रा हाइदुना हाइपरटेक्स्ट प्रोटोकॉल सिस्टम ने पीरिबा लिंक सिंगदुदा चंगसिलगा माक येंगले वाइल्ड लाइफ ऑफ मणिपुर फ्लोरा एंड फोना ऑफ मणिपुर मखल मखल मांग स्क्रॉल तौदुना येंगलुबा अदुबु मान उखिबा सादुगा
ꯆꯥꯟꯅꯕꯗꯤ ꯃꯍꯥꯛ ꯎꯕ ꯐꯪꯗꯦ꯫ ꯃꯍꯥꯛ ꯉꯥꯎꯆꯠꯅꯔꯦ꯫ ꯃꯥꯅ ꯎꯈꯤꯕ ꯁꯥꯗꯨ ꯀꯔꯤꯅꯣ? ꯃꯦꯖꯤꯀꯦꯜ ꯀ꯭ꯔꯦꯆꯔ ꯍꯥꯏꯕ ꯀꯦꯇꯦꯒꯣꯔꯤꯁꯇꯨꯗ ꯇꯥꯏꯞ ꯇꯧꯔꯒ ꯃꯥꯅ ꯎꯈꯤꯕ ꯁꯥꯁꯤꯡꯗꯣ ꯃꯥꯟꯅꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯎꯈꯤꯕ ꯁꯥꯗꯨꯒ ꯃꯥꯟꯅꯕ ꯑꯃ, ꯒꯨꯒꯜꯅ ꯄꯤꯔꯤꯕ ꯖꯦꯅꯦꯔꯦꯠ ꯇꯧꯔꯤꯕ ꯏꯃꯦꯖꯁꯤꯡꯗꯨꯗ ꯃꯥꯟꯅꯕ ꯑꯃꯗꯤ ꯌꯥꯎꯔꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯍꯥꯏꯠꯕꯤꯌꯟ ꯍꯥꯏꯕ ꯅꯣꯔꯠ ꯑꯃꯦꯔꯤꯀꯥꯒꯤ ꯃꯦꯁꯥꯆꯨꯁꯦꯠ ꯐꯣꯔꯦꯁꯇ ꯐꯪꯕ ꯃꯥꯡꯕ ꯉꯝꯕꯒꯤ ꯄꯋꯥꯔ ꯄꯥꯏꯕ ꯁꯥ ꯃꯔꯛ, ꯉꯥ ꯃꯔꯛ ꯃꯥꯟꯕ ꯖꯤꯕꯁꯤꯒ ꯆꯞꯃꯛꯇꯤ ꯃꯥꯟꯅꯗꯦ꯫ ꯌꯦꯡꯕꯗ ꯋꯥꯡ ꯆꯥꯎꯕ, ꯑꯃꯨꯛꯁꯨ ꯁꯑꯣꯝ ꯃꯥꯟꯕ ꯁꯑꯣꯡ ꯁꯥꯗꯥ, ꯁꯤꯜꯚꯔ ꯃꯆꯨꯒꯤ ꯃꯇꯨ꯫ ꯃꯤ ꯎꯕ ꯌꯥꯗꯕ ꯃꯁꯤꯒꯤ ꯃꯈꯜꯁꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯆꯨꯄꯥꯁꯤꯕ꯭ꯔꯥ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯑꯃꯗꯤ ꯅꯣꯔꯠ ꯑꯃꯦꯔꯤꯀꯥꯗ ꯃꯥꯒꯤ ꯑꯣꯔꯤꯖꯤꯟ ꯂꯩ꯫ ꯑꯗꯨꯅ ꯃꯐꯝꯁꯤꯗꯥꯅ ꯍꯥꯏꯠꯕꯤꯌꯟꯁꯤꯅ ꯂꯥꯛꯄꯗꯤ ꯑꯣꯏꯊꯣꯛꯇꯦ ꯈꯜꯂꯤ꯫ ꯅꯔꯦꯁ ꯋꯥꯈꯜꯗ ꯎꯡꯂꯦ, ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ MUꯗ ꯃꯈꯣꯏꯒꯤ ꯃꯈꯨꯔꯥ ꯑꯃ ꯖꯨꯂꯣꯖꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯕꯗꯣ, ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯥꯒꯤ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕ ꯄꯨꯝꯅꯃꯛ ꯀꯣꯛꯂꯒꯅꯤ ꯈꯟꯗꯨꯅ ꯉꯥꯏꯔꯒ ꯂꯩꯔꯦ꯫ ꯉꯁꯤꯁꯤꯃꯗꯤ ꯄꯣꯊꯥꯔꯒꯦ, ꯍꯌꯦꯡ ꯃꯈꯨꯔꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ꯫ ꯅꯔꯦꯁ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯛꯄꯅ ꯅꯨꯡꯊꯤꯜꯗꯨꯗ ꯈꯪꯇꯨꯝ ꯇꯨꯝꯅꯤꯡꯂꯛꯏ꯫ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯍꯧꯖꯤꯛ ꯃꯥ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯊꯕ ꯍꯧꯔꯛꯄ ꯃꯪ ꯑꯃ ꯃꯪꯕ ꯍꯧꯔꯛꯂꯤ꯫ ꯃꯪꯗꯨꯗ ꯃꯥ ꯁꯅꯥ ꯂꯣꯛꯆꯧ ꯇꯨꯔꯦꯜꯗ ꯃꯥꯒꯤ ꯏꯟꯖꯤꯅꯤꯌꯔ ꯈꯔꯒ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯇꯨꯔꯦꯜꯒꯤ ꯁꯔꯨꯛ ꯑꯃꯗ ꯔꯤꯚꯔ ꯕꯦꯗꯀꯤ ꯆꯥꯡ ꯑꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯔꯥꯖꯦꯁ ꯑꯃꯗꯤ ꯂꯨꯈꯣꯏꯒ ꯂꯣꯏꯅꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯣ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯕ꯭ꯔꯤꯖ ꯑꯃ, ꯍꯥꯏꯕꯗꯤ ꯌꯣꯠꯀꯤ ꯊꯣꯡ ꯑꯍꯥꯏꯕꯤ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯤꯇꯥꯟ ꯍꯥꯏꯒꯗ꯭ꯔꯥ, ꯏꯇꯦꯛ ꯇꯦꯛꯄ ꯊꯣꯡ ꯑꯃ ꯊꯦꯡꯅꯔꯦ꯫ ꯂꯨꯈꯣꯏꯅ "ꯏꯍꯦ, ꯊꯣꯡꯁꯤꯗꯤ ꯂꯥꯟ ꯃꯃꯥꯡꯒꯤ ꯃꯥꯜꯂꯤꯗ"꯫ ꯔꯥꯖꯦꯁꯅ ꯀꯨꯝꯃꯤ, "ꯍꯣꯏꯅꯦ, ꯌꯦꯡꯕꯗ ꯂꯥꯟ ꯃꯃꯥꯡꯒꯤ ꯃꯥꯜꯂꯦ"꯫ ꯁꯨꯝꯅ ꯔꯥꯖꯦꯁ ꯊꯣꯡꯈꯣꯡꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯑꯦ꯫ ꯐꯅ ꯊꯣꯡꯗꯣ ꯑꯃꯟꯕ ꯊꯣꯡ ꯑꯣꯏꯔꯁꯨ ꯊꯣꯡꯗꯨꯕꯨ ꯁꯥꯔꯤꯕ ꯌꯣꯠꯇꯨ ꯐꯦꯕ꯭ꯔꯤꯛ ꯑꯣꯛꯁꯥꯏꯗ, ꯍꯥꯏꯕꯗꯤ ꯀꯣꯂꯤꯡ ꯍꯥꯏꯒꯠꯄꯒꯤ ꯃꯃꯤ ꯎꯗꯦ꯫ ꯒꯦꯜꯚꯅꯥꯏꯖ ꯇꯧꯕ ꯌꯣꯠ ꯑꯣꯏꯖꯥꯠꯂ ꯈꯜꯂꯦ꯫ ꯊꯣꯡꯗꯨꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇꯣ ꯏꯍꯣ ꯍꯣꯕ ꯑꯃꯗꯤ ꯎꯁꯤꯡꯗꯨ ꯌꯥꯟꯊꯔꯒ ꯂꯩꯕꯗꯧꯅ ꯇꯧꯕꯗꯨꯁꯨ ꯎꯏ꯫ ꯊꯣꯡꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕꯗꯤ ꯐꯕꯗꯧꯅꯁꯨ ꯇꯧꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯣ ꯊꯣꯡꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯊꯣꯡꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯂꯩꯆꯤꯟ ꯊꯥꯒꯠꯂꯛꯑꯦ꯫ ꯅꯣꯡ ꯃꯪꯁꯤꯜꯂꯛꯑꯦ꯫ ꯑꯌꯨꯛ ꯑꯣꯏꯅꯁꯨ ꯇꯧꯕꯗꯨ ꯂꯩꯆꯤꯟ ꯀꯨꯡꯅ ꯊꯥꯗꯨꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯤꯠꯆꯜꯂꯛꯑꯦ꯫ ꯅꯨꯡꯁꯤꯠ ꯆꯠꯄꯒꯤ ꯍꯨ ꯂꯥꯎꯕ ꯃꯈꯣꯜ ꯃꯔꯛ ꯑꯗꯨꯗ ꯊꯣꯡ ꯑꯗꯨ ꯊꯣꯛ ꯊꯣꯛ ꯅꯣꯝꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯦ꯫ ꯃꯈꯣꯏꯁꯤꯡꯗꯣ ꯃꯈꯣꯜ ꯑꯗꯣꯝꯗ ꯄꯨꯛꯅꯤꯡ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯤꯉꯩ ꯊꯣꯡꯗꯨꯒꯤ ꯃꯊꯛꯇ ꯂꯩꯆꯤꯟ ꯀꯨꯡꯅ ꯊꯥꯕ ꯃꯔꯛ ꯑꯗꯨꯗ ꯕ꯭ꯔꯤꯇꯤꯁ ꯑꯥꯔꯃꯤꯒꯤ ꯐꯤꯖꯣꯜꯗ ꯀꯦꯞꯇꯦꯟ ꯑꯃ ꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏ, ꯂꯩꯆꯤꯟ ꯀꯨꯡꯅ ꯊꯥꯕ ꯃꯔꯛ ꯑꯗꯨꯗ ꯃꯥꯒꯤ ꯕꯨꯠꯇꯨ ꯇꯣꯡꯗꯨꯅ ꯊꯣꯡ ꯑꯍꯣꯕ ꯃꯊꯛ ꯑꯗꯨꯗ ꯃꯈꯣꯡꯗꯣ ꯆꯧꯀꯥꯟ ꯀꯥꯟꯗꯨꯅ ꯂꯥꯛꯂꯤꯕꯗꯣ ꯃꯃꯤꯠꯇ ꯎꯔꯦ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯎꯔꯦ, ꯁꯦꯠꯂꯤꯕꯁꯦ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜꯅꯤ꯫ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯃꯃꯥꯏꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗꯤ ꯅꯣꯔꯃꯦꯜ ꯇꯥꯕ ꯃꯤ ꯑꯃꯒꯤ ꯃꯥꯏꯊꯣꯡꯗꯤ ꯅꯠꯇꯦ꯫ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨꯗꯤ ꯁꯔꯨꯅꯤ, ꯍ꯭ꯌꯨꯃꯦꯟ ꯁ꯭ꯀꯜꯅꯤ꯫ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯑꯃ ꯄꯥꯏ꯫ ꯂꯩꯆꯤꯜ ꯀꯨꯡꯅ ꯊꯥꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯡꯃꯩꯗꯨ ꯃꯈꯣꯏ ꯑꯍꯨꯝꯗꯨꯗ ꯀꯥꯞꯇꯨꯒꯤ ꯕ꯭ꯔꯤꯇꯤꯁ ꯀꯦꯞꯇꯦꯟꯗꯨꯅ ꯇꯝꯂꯛꯑꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯩꯗꯨ ꯍꯦꯛ ꯑꯦꯝ ꯇꯧꯕꯒ ꯇꯨꯝꯂꯝꯕꯗꯒꯤ ꯅꯔꯦꯁꯇꯣ ꯃꯤꯀꯞ ꯊꯣꯛꯂꯛꯑꯦ꯫ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯆꯣꯠꯆꯣꯠꯇꯨꯅ ꯉꯛꯆꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯃꯪꯂꯤꯕ ꯃꯪꯗꯨꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯪꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯁꯥ ꯃꯊꯟꯇ ꯃꯥꯒꯤ ꯕꯦꯠ ꯅꯥꯀꯟꯗ ꯊꯝꯂꯤꯕ ꯗ꯭ꯔꯦꯁꯤꯡ ꯃꯤꯔꯔꯗꯨꯗ ꯉꯛꯆꯥꯟꯅꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯔꯥꯖꯦꯁꯀꯤ ꯀꯣꯜ ꯂꯥꯛꯑꯦ꯫ ꯐꯣꯟꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯦ꯫ "ꯍꯦꯜꯂꯣ"꯫ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ꯫ "ꯍꯜꯂꯣ ꯁꯥꯔ, ꯒꯨꯗ ꯑꯐꯇꯔꯅꯨꯟ"꯫ "ꯑꯐꯇꯔꯅꯨꯟ, ꯀꯔꯤ ꯂꯩꯔꯦ ꯔꯥꯖꯦꯁ"꯫ "ꯁꯥꯔ, ꯌꯣꯠꯀꯤ ꯕ꯭ꯔꯤꯖ ꯋꯥꯔꯜ ꯋꯥꯔ ꯃꯇꯝꯗ ꯖꯄꯥꯅꯤꯁ ꯑꯃꯗꯤ ꯕ꯭ꯔꯤꯇꯤꯁ ꯅꯠꯇ꯭ꯔꯒꯅ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯃꯅ ꯁꯥꯔꯝꯒꯗꯕ ꯕ꯭ꯔꯤꯖ ꯑꯃ ꯊꯦꯡꯅꯔꯦ"꯫ "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ"꯫ ꯏꯊꯛ ꯊꯛꯀꯠꯂꯦ ꯃꯁꯥꯗꯨ ꯅꯔꯦꯁ꯫ ꯍꯧꯖꯤꯛꯇ ꯃꯥꯒꯤ ꯃꯪꯗ ꯎꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯒ ꯍꯥꯏꯔꯛꯂꯤꯕꯁꯤꯡꯁꯤꯒ ꯌꯥꯝ ꯆꯥꯁꯤꯟ ꯆꯨꯁꯤꯟꯅꯕ ꯃꯥꯟꯕ ꯂꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯃꯪꯒꯤ ꯊꯧꯗꯣꯛꯇꯨꯒ ꯔꯥꯖꯦꯁꯅ ꯍꯥꯏꯔꯤꯁꯤꯒ ꯌꯥꯝ ꯆꯥꯟꯅꯕꯗꯧꯅ ꯇꯧꯏ꯫ ꯏꯉꯛ ꯉꯛꯅ ꯋꯥ ꯂꯥꯟ ꯉꯥꯡꯗꯅ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯥꯅ ꯑꯁꯨꯝ ꯁꯦꯀꯦꯟ ꯈꯔ ꯋꯥ ꯂꯥꯟ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗ ꯔꯥꯖꯦꯁꯅ ꯑꯃꯨꯛ "ꯍꯜꯂꯣ ꯁꯥꯔ, ꯇꯥꯕꯤꯔꯤꯕ꯭ꯔꯥ ꯁꯥꯔ"꯫ ꯏꯊꯛ ꯊꯛꯀꯠꯅ ꯈꯨꯝꯃꯤ, ꯇꯥꯔꯤꯌꯦ ꯔꯥꯖꯦꯁ, ꯍꯥꯏꯔꯛꯑꯣ"꯫ "ꯁꯥꯔ,
थोंदुगी फोटो खरा सारगी WhatsApp थागिबने होय अई येंगलगे अदुदि सार अई कॉल जे थम्मगे होय होय राजेश कॉल अदु थमख्रे नरेश न WhatsApp थोंगी फोटो दो येंगनिंगबना मा WhatsApp तो चंगलगा चेक तवे थोंदुगी ओइबा फिबमदो येंगबदा मसा पुंबा तु चुमखिबा खंगौथे ngaaki mamangda maan ukhibaduga khenaba karimta lemdra hainabadu makchume sometimes dreams comes true photo du yam kumna ma privilege study tawri magi mangda ukhiba thongduga rajesh na tharakliba thongduga karimta khenaba leite manglan gi thogduk amana taibangda asengba thogduk oina mangphaungnarapase tasengna ma akiba mipaiba poi karimta orthodox oramdaba markse handaki project sina इतत ततना मोंगोंदा ऑर्थोडॉक्स किहनबदों तो बहुरे अमरमदा सुपरस्टिशन अममबद थाजनबिसु मरु हुलकबदों न तवे माक फोटो दु यंगलगा उंगदुन ले वाला नमता ngang सोमदा नमु कमदौरि नुमित तारमदाग मिकुप ngayak ta ngairba matamduda मखोइना लेरिबा सना लोकचौक तुरंगी सिनमी सिंगना लेरिबा बेस कैम्प दुदा दाम साबदा यावनबा सिनमी मसिंग यामना पुसिले ट्रक अमदा मरमदी प्रोजेक्ट से मेगा प्रोजेक्ट अमगी मनुंग चनमना अचंगबा तंगाई फदबा रिसोर्स मखै स्टेट अमदी सेंट्रल गवर्नमेंट फंडिंग तौदुना याम लाइन पुथोए मीना इतततना हाइनबा नोंपोक्तो हांगलपसिदा मसिगी दामसिना अचौबा हाइड्रो इलेक्ट्रिक प्रोजेक्ट अमा ओइदुना ट्रांस हाईवे इंडो बर्मा रीजन दा लेबा एरिया सिंगदसु मै पीदुनी अदुना तंगाई फदना प्रोजेक्ट सिदा इन्फिनिट रिसोर्स थादरी मतिक चाना चानबा मदी लेफम सेंबा दाम साबद चंगबा इनपुट अमदी आउटपुट सिंग चुपुसिले राजेश अमदी मागी मखादा लेबा टीम सिंगदुना थबक थोरम सिंगदो मखाताना मचा खाइना सिलांगदुना यंगचिले लाक्लिबा सिन्नी सिंगदुगी मरकता खंबतोन कबो मा यावे खंबतोन तिनपु लाइबा बुदुंगना तोबा मी अमने थांगाई सिंगना तौरो हाइदुनासु तौबुदि नते मसादा अदु खरा हिजे सिंगजबा अमदी अदुम ले तासेंगना मा मफम सिगी लेमाइदा मखोंदु ट्रक्तगी कुमथरकपगा हेक थाबा मतमदा मसादो तू ख्याव ख्याव चुंखिबा खंगौदे मागी मनादा हुइसेल खोंबगी मखोल तारे तारिबा मखोल अदो कदुमदगी नुआइदुना महाक नुमिदांग वरमदुदा येंगलकपा मतमदा तुरेल वांगमदा असोंगबा मरक अदुदा मी अमा लेपगा लेबदोंना मानबदो उरे असुमना मी दुदे येंगलुबा मतमदा खंगौदना फट लाउना मीदो मथोंग खंगदना मांखि असुमना मिमांगदगी मांखिबा खंबतोंदा नुपा अमनमु अइबु मुक्ता कनबियो अइबु थोंग साबदा पीगनो मियोइबगी मिनुंगसि येंगलगा अइगी इचासिंग पिकलिए अइगी नुपीगी मसागी अनाबा मसुले अइबु मुक्ता कनबियो मियोइबगी मिनुंगसि येंगलगा अइबु थोंग साबदा हापीगनो हापतबम सुया याद्रगना करिनो अतोप पांबय अमा तौबियो असि हारग नुपासिना लाव खोंदुना कपले मसक्ति उबनदे खंबतो खोंजेल खक्तनि माना तारिब कदाइदगिनो तारिब साइदुना मनादो थांकलदुना अकोइबदुदा कोयंग येंगलगा ले अदुबु खंबतो कनासु लैबदि उदे खंबतो करिनो अइना मफम सेक यौबगा उरिबा तारिबा म्यामसिबा हे ईश्वर अइदि कैसु खंगदे लाइर मपुक्तो पोक्लुबना अइदि सुबनतगी अइगी पुकचाक तानबा लाकपने मीगा लाइगा यसिनबसु अइदि सुपाम पामजदे खंबतोल मसादो अकीबना लांगोय चनसिनखिबना निंगनिक लाउरे करिनोने अइना मफम सेक यौबगा तारिबा उरिबा मथों खंगदबा म्यामसिबा खंगद्रेदा अइ करि हाइगदबनो अइदि मखोय सिंगसिगा यसिनबसु पामजदे तासेंगना हाइरबदे ओंथोंना हिनखिद्रे असि खलदना खंबतोन मागी लेफम टेन खलिबदुदा चंख्रे नुमिदांग ओइबना सिनमी याम्बा थबक सुबदि यारोइदबनिना तुमथनबा थौरांग तौरे नुमिदांगी चाकलन चाबा लोरदुना मफम चाबा यंगलगा खरा काचिन नोइने काचिन निथंग थांगबदुदा खंबतोंदो नोबोगा लोइनेना थांगनना तुमिनरे नोबोसु खंबतोंगे लेकाय अमतने खंबतोन अमु खरा अंगांगने तानोबो हाइदुना कौजबने खंबतोना लेते लाइरबगी मैरीना कहलक्लबा मैसादो कुकनबो होनरकपदा नोबोगी मतुंग इनदुना खंबतोन थबक सुबा चटपा हौरखिबने
ꯑꯗꯨꯅ ꯅꯣꯕꯣꯅ ꯈꯝꯕꯇꯣꯟꯕꯨ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯄꯥꯗꯧꯅ ꯈꯜꯂꯤ ꯑꯗꯨꯒ ꯈꯝꯕꯇꯣꯟꯅꯁꯨ ꯅꯣꯕꯣꯕꯨ ꯃꯌꯥꯝꯕꯗꯧꯅ ꯈꯟꯖꯩ ꯅꯣꯕꯣꯅ ꯁꯨꯕ ꯊꯕꯛ ꯃꯐꯝ ꯈꯨꯗꯤꯡꯗ ꯈꯝꯕꯇꯣꯟꯒꯤ ꯃꯐꯝ ꯑꯃ ꯑꯗꯨꯝ ꯆꯥꯎꯅ ꯀꯜꯂꯤ ꯂꯝ ꯂꯥꯞꯅ ꯇ꯭ꯔꯛꯇ ꯇꯣꯡꯗꯨꯅ ꯆꯤꯡ ꯂꯝꯕꯤꯒꯤ ꯅꯨꯡꯒꯥꯏꯔꯛꯇꯨꯗ ꯅꯣꯡꯃꯣꯝ ꯅꯣꯡꯃꯣꯝ ꯂꯥꯛꯄꯗ ꯃꯁꯥꯗꯣ ꯍꯥꯏꯔꯪꯂꯗꯨꯅ ꯒꯥꯔꯤ ꯇꯣꯡꯂꯛꯄꯒꯤꯒ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯕꯒꯅ ꯍꯧꯖꯤꯛꯇꯤ ꯀꯣꯛꯀ ꯃꯣꯟꯒ ꯇꯥꯏꯅꯈꯤꯕꯗ ꯏꯁꯤꯀꯩ ꯇꯨꯝꯊꯈ꯭ꯔꯦ ꯈꯝꯕꯇꯣꯟꯗ ꯅꯠꯇꯦ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯇꯨꯝꯃꯤ ꯋꯥꯔꯗꯨꯅ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯊꯔꯤꯉꯩ ꯅꯣꯡꯃꯩ ꯃꯔꯨ ꯀꯥꯞꯊꯣꯛꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯨꯝꯗꯨꯅ ꯂꯩꯕ ꯈꯝꯕꯇꯣꯟꯒꯤ ꯃꯅꯥꯗ ꯇꯥꯕ ꯍꯧꯔꯛꯂꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯈꯝꯕꯇꯣꯟ ꯃꯈꯣꯜꯗꯣ ꯍꯧꯖꯤꯛꯀꯤꯗꯣ ꯌꯥꯝ ꯅꯛꯅ ꯑꯀꯣꯏꯕꯗꯨꯗ ꯇꯥꯏ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯥ ꯃꯅꯥꯗꯣ ꯊꯥꯡꯀꯠꯂꯒ ꯇꯥꯔꯤꯉꯩ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯅꯣꯡꯃꯩ ꯃꯔꯨ ꯀꯥꯞꯊꯣꯛꯈꯤꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛꯁꯨ ꯇꯥꯔꯛꯑꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯄꯥꯈꯠꯄ ꯊꯀꯠꯄ ꯐꯥꯎꯔꯦ ꯀꯅꯥꯅꯣꯅꯦ ꯑꯍꯤꯡꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯂꯤꯁꯤꯕꯣ ꯎꯃꯪ ꯋꯥꯃꯪꯒ ꯑꯣꯏꯔꯦ ꯁꯥꯗꯥꯟꯕ ꯂꯥꯛꯂꯖꯥꯠꯂ ꯅꯠꯇ꯭ꯔꯒꯅ ꯌꯨꯖꯤ ꯀꯥꯡꯕꯨ ꯆꯤꯡꯅꯨꯡꯁꯤꯗ ꯀꯦꯝ ꯁꯥꯔꯒ ꯂꯩꯕ ꯖꯥꯠꯂ ꯃꯍꯥꯛ ꯋꯥꯈꯜꯗ ꯃꯣꯟ ꯈꯜꯂꯤ ꯍꯧꯖꯤꯛꯄꯨ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯀꯔꯤꯒꯤꯕꯨ ꯑꯣꯏꯔꯤꯕ ꯅꯣꯡꯃꯩ ꯀꯥꯞꯊꯣꯛꯂꯤꯁꯤꯕꯣ ꯑꯍꯤꯡꯗ ꯆꯥꯛꯇꯥꯕ ꯖꯤꯕ ꯍꯥꯠꯄ ꯁꯥꯗꯥꯟꯕ ꯂꯥꯛꯄꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯇꯦꯟꯁꯤꯗ ꯅꯣꯡꯃꯩ ꯃꯔꯨꯁꯤꯅ ꯀꯥꯞꯁꯤꯜꯂꯒ ꯑꯃꯨꯛ ꯄꯥꯜꯂꯒ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯁꯤꯔꯒꯅ ꯀꯝꯗꯧꯕ ꯑꯩꯒꯤ ꯆꯤꯡꯅꯕꯁꯦ ꯀꯣꯛꯅꯕ ꯑꯃꯨꯛꯇꯗꯤ ꯃꯄꯥꯜ ꯊꯣꯛꯂꯒ ꯌꯦꯡꯂꯨꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯈꯝꯕꯇꯣꯟ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯇꯦꯟꯗꯨꯒꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯑꯦ ꯃꯥꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯑꯀꯣꯏꯕꯗꯨꯗ ꯑꯃꯝꯕꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯎꯟ ꯄꯨꯕ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯐꯥꯎꯗꯨꯅ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯇꯠꯇꯅ ꯃꯅꯤꯡ ꯇꯝꯅ ꯁꯤꯠꯂꯤ ꯃꯌꯦꯛ ꯁꯦꯡꯅ ꯃꯝꯂꯕ ꯑꯇꯤꯌꯥꯗ ꯊꯋꯥꯟꯃꯤꯆꯥꯛꯅ ꯇꯒꯨꯞ ꯇꯔꯪꯅ ꯉꯥꯜꯂꯤ ꯌꯦꯠꯄꯤꯅꯕ ꯀꯅꯥ ꯂꯩꯇꯅ ꯑꯇꯤꯌꯥꯗꯨꯗ ꯇꯔꯪ ꯅꯥꯏꯅ ꯊꯣꯛꯂꯤ ꯅꯣꯡꯃꯗꯣ ꯑꯇꯤꯌꯥꯗ ꯑꯃꯨꯛ ꯌꯦꯡ ꯑꯏꯪꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯅ ꯑꯃꯨꯛ ꯐꯥꯎꯖꯤꯜꯂ ꯃꯁꯥꯗ ꯏꯪꯕ ꯐꯥꯎꯋꯦ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ ꯂꯥꯇꯦꯟꯗꯨꯒꯤ ꯃꯉꯥꯜꯗ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯅꯨꯄꯤ ꯑꯃꯅ ꯎ ꯃꯔꯨꯝ ꯑꯃꯗ ꯂꯦꯞꯄꯒ ꯈꯨꯠ ꯈꯠꯇꯨꯅ ꯃꯥꯕꯨ ꯀꯧꯔꯛꯂꯤꯕꯗꯣ ꯃꯃꯤꯠꯃꯛꯅ ꯎꯔꯦ ꯅꯣꯡꯆꯨꯞ ꯊꯪꯕ ꯃꯥꯏꯀꯩꯗ ꯍꯧꯕ ꯎꯖꯥꯎ ꯎꯔꯦꯟ ꯑꯃꯒꯤ ꯃꯈꯣꯡꯗꯒꯤꯅꯤ ꯂꯦꯞꯄꯒ ꯅꯨꯄꯤꯗꯨꯅ ꯆꯦꯞꯊꯔꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯎ ꯆꯪꯁꯤꯜꯂꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯛꯂꯤꯕ ꯈꯝꯕꯇꯣꯟ ꯂꯥꯇꯦꯟꯗꯨ ꯋꯥꯡꯅ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ ꯌꯦꯡꯉꯤ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇ꯭ꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯃꯥꯏꯊꯣꯡꯗꯅ ꯁꯝꯂꯥꯡꯅ ꯈꯨꯝꯖꯤꯟꯕꯒꯨꯝ ꯇꯧꯔꯤ ꯅꯨꯄꯤꯗꯨꯅ ꯑꯗꯨꯃꯛ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯒ ꯈꯨꯂꯥꯝ ꯇꯣꯏꯅ ꯀꯧꯕꯗꯤ ꯂꯦꯞꯄꯝꯗꯦ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯉꯣꯟꯗ ꯅꯤꯡꯉꯝꯗꯕ ꯋꯥꯀꯠ ꯄꯨꯗꯨꯅ ꯌꯦꯡꯂꯛꯏ ꯍꯣꯏ ꯃꯥꯏ ꯋꯥꯍꯩ ꯑꯃꯇ ꯐꯥꯎ ꯃꯆꯦꯠ ꯑꯃꯇ ꯍꯥꯏꯗꯦ ꯅꯨꯄꯤꯗꯨꯅ ꯃꯥꯕꯨ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯂꯥꯝ ꯇꯣꯏꯅ ꯀꯧꯔꯛꯄꯗꯨꯗ ꯌꯣꯠꯆꯥꯕꯤꯅ ꯌꯣꯠ ꯎꯔꯒ ꯆꯤꯡꯁꯤꯟꯕꯗꯧꯅ ꯆꯤꯡꯁꯤꯟꯕ ꯍꯧꯔꯛꯂꯦ ꯇꯨꯃꯤꯟ ꯂꯦꯞꯄꯝꯕꯗꯒꯤ ꯃꯍꯥꯛꯁꯨ ꯅꯨꯄꯤꯗꯨꯅ ꯂꯦꯞꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯑꯦ ꯈꯣꯡꯊꯥꯡꯗꯨ ꯒꯝ ꯊꯥꯡꯕ ꯍꯧꯔꯛꯂꯦ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯄꯤꯗꯨ ꯎꯕꯗ ꯆꯤꯡꯁꯤꯟꯕ ꯑꯃ ꯌꯥꯎꯔꯤ ꯅꯨꯄꯤꯗꯨ ꯈꯝꯕꯇꯣꯟꯅ ꯃꯥꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯜꯂꯛꯄꯗ ꯎꯕꯗ ꯇꯨꯡ ꯍꯟꯗꯨꯅ ꯆꯠꯄ ꯍꯧꯔꯛꯂꯦ ꯅꯨꯄꯤꯗꯨꯅ ꯆꯠꯂꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯝꯕꯇꯣꯟ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯆꯠꯂꯤ ꯑꯁꯨꯝꯅ ꯆꯠꯄ ꯍꯧꯔꯛꯄ ꯇꯨꯡꯂꯣꯝꯗꯒꯤ ꯅꯣꯕꯣꯅ ꯃꯥ ꯇꯥꯟꯅꯕ ꯀꯟꯅ ꯂꯥꯎꯔꯛꯏ ꯈꯝꯕꯇꯣꯟ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯑꯃꯝꯕꯗꯨꯗ ꯆꯠꯂꯤꯗꯨꯕꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯑꯁꯨꯝꯅ ꯅꯣꯕꯣꯅ ꯀꯧꯔꯛꯄ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯃꯥꯏꯗꯣ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯑꯦ ꯇꯨꯡꯂꯣꯝꯗ ꯅꯣꯕꯣ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨ ꯎꯔꯦ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯃꯝꯕꯗꯨꯗ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥꯗꯣ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯍꯥꯏꯕ ꯃꯁꯥꯗꯣ ꯈꯪꯖꯗꯦ ꯈꯝꯕꯇꯣꯟꯅ ꯀꯧꯔꯛꯑꯦ ꯇꯥ ꯅꯣꯕꯣ ꯈꯝꯕꯇꯣꯟ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯑꯃꯝꯕꯗꯨꯗ ꯀꯗꯥꯏꯗꯅꯣ ꯆꯠꯂꯤꯗꯣ ꯑꯩꯁꯨ ꯈꯪꯗꯦ ꯇꯥ ꯅꯣꯕꯣ ꯍꯧꯖꯤꯛꯇ ꯅꯨꯄꯤ ꯑꯃ ꯎ ꯃꯈꯣꯡ ꯃꯔꯨꯝ ꯑꯃꯗ ꯑꯁꯤꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯍꯦ ꯀꯗꯥꯏꯗꯒꯤ ꯍꯧꯖꯤꯛꯄꯨ ꯅꯨꯄꯤꯒ ꯅꯤꯁꯥ ꯁꯤꯖꯤꯟꯅꯗꯕ ꯅꯪꯅ ꯅꯤꯁꯥ ꯈꯥꯏꯔꯛꯂꯕ꯭ꯔꯥ ꯅꯠꯇꯦ ꯇꯥꯅꯕꯣ ꯌꯥꯔꯦꯁꯦ ꯃꯇꯝꯁꯦ ꯌꯧꯅ ꯊꯦꯡꯂꯕꯅꯤ ꯍꯌꯦꯡꯗꯤ ꯅꯣꯡꯉꯥꯜꯂꯛꯄꯒ ꯊꯕꯛ ꯃꯌꯥꯝꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯗꯕꯅꯤ ꯃꯄꯥꯜꯗ ꯁꯤꯜꯂꯤꯕ ꯅꯨꯡꯁꯤꯠꯁꯤꯅꯒ ꯏꯪꯕꯅꯦ ꯁꯣꯏꯔꯣꯏꯀꯣ ꯑꯃꯨꯛ ꯅꯥꯕꯒ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕꯅꯤ ꯅꯣꯕꯣꯒꯤ ꯋꯥꯍꯩꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯅ ꯑꯀꯣꯏꯕꯗꯨꯗ ꯉꯥꯏꯍꯥꯛ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯂꯒ ꯑꯅꯤꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯦꯜ ꯂꯩꯕꯗꯣꯝꯗ ꯆꯪꯒꯦ ꯇꯧꯏ ꯇꯨꯡꯒ ꯃꯥꯡꯗꯅꯤ ꯅꯣꯕꯣꯒ ꯈꯝꯕꯇꯣꯟꯒ ꯆꯪꯒꯦ ꯍꯦꯛ ꯇꯧꯕꯒ ꯉꯥꯏꯈꯣ
ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯑꯃꯨꯛꯇ ꯆꯞ ꯃꯥꯟꯅꯅ ꯈꯣꯏꯅꯤꯡꯅ ꯉꯪꯕꯗꯧꯅ ꯉꯔꯪ ꯉꯔꯪ ꯉꯪꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯈꯣ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅ ꯑꯅꯤꯗꯣ ꯑꯃꯨꯛꯇ ꯆꯞ ꯃꯥꯟꯅꯅ ꯇꯨꯡ ꯍꯟꯅ ꯀꯅꯥꯅꯣ ꯃꯈꯣꯏꯕꯨ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯂꯛꯂꯤꯕꯗꯣ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟꯗ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯔꯦ꯫ ꯃꯉꯛ ꯃꯄꯥꯗꯨꯅ ꯏꯍꯥꯡ ꯍꯥꯡ ꯃꯀꯣꯛꯁꯨ ꯌꯥꯎꯗꯦ, ꯑꯗꯨꯒ ꯈꯨꯠ ꯅꯥꯝꯃꯗꯅ ꯃꯁꯥꯒꯤ ꯃꯀꯣꯛꯇꯨꯒꯤ ꯍꯧꯔꯤꯕ ꯂꯋꯥꯏꯒꯤ ꯁꯝꯂꯥꯡ ꯆꯣꯝꯂꯞꯇꯨ ꯄꯥꯏꯔꯒ ꯂꯩꯕꯗꯣ ꯃꯈꯣꯏ ꯑꯅꯤ ꯃꯃꯤꯠꯃꯛꯅ ꯎꯔꯛꯏ꯫ ꯀꯣꯛꯇꯨꯗꯤ ꯑꯍꯤꯡꯕ ꯑꯃꯒꯨꯝ ꯇꯧꯔꯤ꯫ ꯃꯆꯤꯟꯗ ꯂꯦꯞꯇꯅ ꯍꯥꯏꯔꯤ, ꯉꯥꯏꯈꯣ 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 ꯑꯅꯤ ꯉꯥꯏꯈꯣ꯫ ꯃꯁꯝ ꯃꯅꯥ ꯆꯞ ꯆꯞ ꯌꯨꯡꯏ꯫ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯑꯅꯤꯗꯣ ꯑꯃꯨꯛꯇꯪ ꯄꯥꯈꯠꯄ ꯊꯀꯠꯄ ꯍꯧꯅꯔꯒ ꯇꯨꯡ ꯍꯟꯅ ꯑꯃꯨꯛꯇ ꯐꯥꯎ ꯌꯦꯡꯂꯝꯗꯅ ꯇꯦꯟ ꯂꯩꯕ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯈꯝꯕꯗꯣꯟ ꯃꯆꯤꯟꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯦ꯫ ꯍꯧꯖꯤꯛꯇ ꯌꯦꯡꯉꯩꯗꯕ ꯑꯀꯤꯕ ꯁꯛꯇꯝꯗꯨ ꯎꯕꯗ ꯑꯅꯤꯗꯣ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯦ꯫ ꯌꯥꯝ ꯆꯥꯎꯅ ꯈꯟꯕ ꯇꯦꯟꯁꯨ ꯅꯠꯇꯦ, ꯃꯤ ꯑꯅꯤꯈꯛꯇꯪ ꯆꯟꯕ ꯀꯦꯝꯗꯣ ꯄꯔꯦꯡ ꯁꯥꯅ ꯇꯦꯟꯗꯣ ꯈꯟꯕꯅꯦ꯫ ꯇꯦꯟ ꯑꯃꯗ ꯃꯤ ꯑꯅꯤꯒꯤ ꯑꯦꯀꯣꯃꯣꯗꯦꯁꯟꯅꯦ꯫ ꯆꯥꯛꯈꯨꯝꯅꯅ ꯌꯥꯝ ꯅꯛꯅ ꯇꯦꯟꯁꯤꯡꯗꯣ ꯁꯤꯟꯃꯤ ꯑꯇꯩꯁꯤꯡꯗꯨꯁꯨ ꯅꯛꯁꯤꯟꯅꯅ ꯁꯥꯕ ꯅꯠꯇꯦ, ꯂꯥꯞꯇꯛꯅ ꯁꯥꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯈꯔ ꯂꯥꯞꯇꯛ ꯇꯣꯈꯥꯏꯅ, ꯃꯤ ꯃꯌꯥꯝꯗꯒꯤ ꯇꯣꯈꯥꯏꯅ ꯅꯥꯏꯇꯣꯝ ꯇꯥꯅ ꯇꯦꯟ ꯁꯥꯔꯨꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯅꯥꯀꯟꯗ ꯃꯦꯆꯤꯟ ꯌꯣꯠ ꯈꯔ ꯑꯃꯁꯨ ꯄꯩꯔꯤ꯫ ꯀꯅꯥꯅ ꯈꯪꯅꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯍꯣ ꯍꯥꯏꯗꯨꯅ ꯃꯦꯆꯤꯟꯁꯤꯡꯁꯦ ꯍꯨꯒꯦ ꯂꯥꯛꯂꯕꯗꯤ ꯃꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯁꯪꯕ ꯑꯣꯏꯅ ꯌꯣꯠ ꯃꯦꯆꯤꯟ ꯂꯩꯕ ꯅꯥꯀꯟꯗ ꯊꯕꯛꯇ ꯊꯋꯥꯏ ꯌꯥꯎꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤꯅ ꯁꯪꯖꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯗꯥꯏꯇ ꯄꯨꯔꯒ ꯇꯣꯈꯥꯏꯅ ꯁꯪꯅꯕ ꯍꯥꯏꯗꯨꯅ ꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯞꯅ ꯂꯩꯔꯨꯕꯅ ꯑꯍꯤꯡꯁꯤꯗ ꯅꯨꯄꯤ ꯃꯀꯣꯛ ꯌꯥꯎꯗꯕꯁꯤꯒꯤ ꯂꯥꯡꯗ ꯊꯨꯔꯕꯣꯏ ꯅꯤꯡꯏ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯇꯦꯟ ꯃꯅꯨꯡꯗꯨꯗ ꯃꯌꯥ ꯀꯥꯗꯨꯅ ꯄꯥꯈꯠꯄ ꯊꯀꯠꯄꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯥꯡꯇꯛꯅꯔꯨꯔꯕ ꯃꯇꯨꯡ ꯆꯥꯅꯤꯡ ꯍꯦꯛ ꯇꯥꯕꯒ ꯑꯅꯤꯗꯣ ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯇꯨꯃꯤꯟ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯈꯝꯕꯗꯣꯟ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯁꯦꯡꯒꯤ ꯅꯨꯄꯤꯔꯥ? ꯇꯥꯅꯨꯕꯣ, ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯃꯗꯣ ꯑꯆꯝꯕ ꯅꯨꯄꯤ ꯑꯣꯏꯔꯦ꯫ ꯚꯨꯠ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯀꯔꯤ? ꯅꯨꯄꯤ ꯚꯨꯠ ꯍꯥꯏꯕ? ꯅꯨꯄꯤ ꯚꯨꯠ, ꯃꯀꯣꯛ ꯌꯥꯎꯗꯕ ꯅꯨꯄꯤꯕꯨ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯂꯩꯕ ꯍꯧꯅꯕ꯭ꯔꯥ? ꯇꯥꯅꯨꯕꯣ, ꯑꯩꯅ ꯉꯁꯥꯏ ꯃꯐꯝꯁꯦ ꯍꯦꯛ ꯊꯨꯡꯂꯕꯒ ꯏꯁꯥꯗ ꯌꯥꯝ ꯍꯩꯅꯗꯕ ꯐꯥꯎꯕ ꯍꯧꯈ꯭ꯔꯕꯅꯦ꯫ ꯃꯐꯝꯁꯦ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯌꯥꯝ ꯀꯟꯕ ꯃꯐꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯜꯂꯦ꯫ ꯄꯨꯛꯆꯥꯛ ꯇꯥꯅꯕ ꯂꯥꯛꯂꯒ ꯊꯋꯥꯏ ꯃꯥꯡꯂꯗꯤ ꯀꯝꯗꯧꯕ ꯈꯝꯕꯗꯣꯟ? ꯈꯪꯗ꯭ꯔꯦ ꯇꯥꯅꯨꯕꯣ, ꯃꯐꯝꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯨꯔꯁꯤꯔꯥ? ꯍꯥꯏ, ꯀꯣꯟꯅ ꯈꯟꯅꯁꯤ ꯃꯗꯨ꯫ ꯊꯕꯛꯁꯤꯗ ꯃꯥꯏꯄꯨꯅꯅ ꯍꯣꯠꯅꯁꯤ꯫ ꯁꯤꯗꯒꯤ ꯐꯪꯒꯗꯕ ꯁꯦꯟ ꯃꯌꯥꯝꯁꯤꯗꯤ? ꯇꯥꯅꯨꯕꯣ, ꯁꯦꯟꯒꯤꯕꯨꯗꯤ ꯃꯌꯥꯝ ꯐꯪꯅꯤ ꯈꯜꯂꯦ, ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯃꯐꯝꯁꯤꯒꯤ ꯑꯣꯏꯔꯤꯕ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯁꯤꯗ ꯑꯐꯕꯗꯤ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯗꯣꯏꯁꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯇ ꯍꯦꯛꯇ ꯈꯥꯛꯑꯦ꯫ ꯋꯥꯔꯤꯗꯤ ꯁꯥꯟꯅꯩ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯑꯅꯤꯗꯣ ꯀꯤꯕꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩ꯫ ꯑꯃꯨꯛꯁꯨ ꯀꯩꯗꯧꯔꯛꯄ ꯃꯈꯜ ꯃꯄꯥꯜꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯔꯤ ꯀꯔꯤ ꯇꯧꯍꯩꯗꯕ ꯑꯀꯤ ꯑꯈꯪꯒꯤ ꯊꯧꯗꯣꯛ ꯄꯤꯔꯛꯂꯕꯗꯤ ꯀꯝꯗꯧꯕ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯈꯟꯖꯥꯟꯅꯅ ꯑꯅꯤꯗꯣ ꯑꯃꯨꯛ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯔꯒ ꯋꯥ ꯈꯟꯅꯔꯒ ꯂꯩ꯫ ꯑꯃꯔꯣꯝꯗꯅ ꯈꯝꯕꯗꯣꯟ ꯃꯁꯥꯒꯤ ꯈꯪꯖ ꯍꯩꯖꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔꯁꯨ ꯍꯧꯖꯤꯛꯀꯤ ꯕꯨꯠ ꯅꯨꯄꯤꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯁꯣꯜꯂꯝꯃꯤ꯫ ꯅꯨꯄꯤꯗꯣ ꯑꯗꯨꯃꯛ ꯃꯈꯨꯠꯇ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯇꯦꯟꯗꯨꯒꯤ ꯃꯌꯥꯏ ꯃꯄꯥꯜꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯤ ꯂꯦꯡꯗꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯒꯗꯕ ꯃꯥꯟꯕꯒꯤ ꯁꯥꯃꯤꯟ ꯇꯠꯇꯅ ꯐꯥꯎꯏ꯫ ꯃꯃꯤꯠꯇ ꯑꯗꯨꯃꯛ ꯅꯨꯄꯤꯗꯨꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯣ ꯁꯪ ꯁꯪꯅ ꯎꯔꯤ ꯈꯝꯕꯗꯣꯟ꯫ ꯅꯨꯄꯤꯗꯨꯅ ꯃꯆꯤꯟꯗ ꯂꯦꯞꯄ ꯂꯩꯇꯅ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯛꯄꯗꯧꯅ ꯐꯥꯎꯏ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯥ ꯈꯛꯇꯪ ꯇꯥꯕꯗꯧꯅ ꯇꯧꯏ, ꯑꯇꯩ ꯀꯅꯥ ꯇꯥꯗ꯭ꯔꯁꯨ꯫ ꯅꯨꯄꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯦ, ꯀꯔꯤꯒꯤ ꯑꯗꯨꯛ ꯇꯥꯔꯤꯕꯅꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯁꯃꯥꯏ ꯂꯩꯔꯒ ꯆꯦꯟꯈꯤꯕ? ꯄꯥꯎ ꯑꯃ ꯇꯝꯕꯤꯒꯦ ꯂꯥꯛꯄꯅꯤ꯫ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯁꯥꯃꯨ ꯃꯤꯀꯣꯛ 9 ꯑꯃꯁꯨ ꯂꯧꯒꯗꯧꯔꯤ꯫ ꯄꯥꯎ ꯑꯁꯦ ꯇꯝꯕꯤꯒꯦ ꯂꯥꯛꯄꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤꯅ ꯃꯗꯣ ꯁꯤꯗ ꯃꯊꯟꯇ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯄꯪꯅꯣꯛꯇ ꯅꯣꯛꯏ꯫ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯅꯥꯄꯗ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯔꯒ ꯃꯤꯄꯥꯏꯕ ꯊꯀꯠꯄ ꯐꯥꯎꯏ꯫ ꯃꯁꯥꯗꯨ ꯇꯨꯃꯤꯟ ꯃꯆꯤ ꯂꯦꯡꯗꯅ ꯂꯩ, ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ꯫
ꯅꯣꯕꯣꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯈꯝꯕꯇꯣꯟꯒꯤ ꯃꯁꯥꯗꯣ ꯅꯣꯝꯗꯨꯅ ꯀꯧꯔꯛꯏ꯫ ꯈꯝꯕꯇꯣꯟ, ꯈꯝꯕꯇꯣꯟ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯍꯣꯏ ꯃꯥꯏꯝꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯤꯗꯨꯕꯨ ꯑꯉꯛꯄꯅꯤꯌꯦ ꯅꯪꯁꯨ꯫ ꯈꯝꯕꯇꯣꯟ ꯏꯊꯛ ꯊꯛꯀꯠꯅ ꯈꯨꯝꯃꯤ꯫ ꯀꯩꯁꯨ ꯇꯧꯗꯦ ꯇꯥꯅꯣꯕꯣ, ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯂꯦ? ꯈꯝꯕꯇꯣꯟ ꯃꯥꯒꯤ ꯅꯥꯞꯄꯗ ꯍꯥꯏꯔꯝꯕꯗꯣ ꯊꯣꯏꯅ ꯋꯥꯗꯨ ꯇꯝꯊꯣꯛꯅꯤꯡꯕ ꯐꯥꯎꯗꯦ꯫ ꯇꯥꯔꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯅ ꯋꯥꯐꯝꯁꯦ ꯂꯣꯠꯂꯒ ꯅꯥꯊꯔꯒ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ ꯇꯥꯅꯣꯕꯣ, ꯉꯁꯥꯏꯒꯤ ꯑꯣꯏꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯐꯤꯕꯝꯗꯣ ꯑꯗꯨꯗ ꯃꯤꯠꯁꯤꯗ ꯎꯗꯨꯅꯇ ꯂꯩꯔꯦ, ꯑꯗꯨꯒꯤꯅꯤ꯫ ꯑꯗꯨꯒꯤ ꯋꯥꯗꯣ ꯌꯥꯔꯦ, ꯍꯧꯗꯣꯛꯂꯔꯣꯏꯁꯤꯕ? ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯕꯨ ꯃꯄꯥꯜꯗ ꯑꯗꯨꯃꯛ ꯂꯦꯞꯄꯒ ꯂꯩꯔꯝꯈꯤꯗ꯭ꯔꯣ ꯍꯧꯖꯤꯛꯄꯣ? ꯈꯪꯗꯦ ꯇꯥꯅꯣꯕꯣ, ꯑꯃꯨꯛꯇꯗꯤ ꯌꯦꯡꯂꯨꯕ ꯐꯒꯗ꯭ꯔꯥ ꯈꯝꯕꯇꯣꯟ? ꯇꯣꯛꯑꯁꯤꯗ ꯇꯥꯅꯣꯕꯣ, ꯑꯩꯈꯣꯏꯕꯨ ꯍꯨꯝꯗꯨꯅ ꯄꯨꯒꯗꯕꯒꯤ ꯍꯣꯠꯅꯔꯤꯕ ꯃꯍꯥꯛꯇꯨ ꯑꯐꯕꯗꯤ ꯈꯛ ꯑꯣꯏꯔꯣꯏ ꯇꯥꯅꯣꯕꯣ꯫ ꯑꯁꯨꯝꯅꯅꯤꯗꯣ ꯑꯀꯤꯕ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯍꯤꯡꯗꯣ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯃꯇ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯈꯝꯕꯇꯣꯟ꯫ ꯅꯣꯕꯣꯕꯨꯗꯤ ꯍꯥꯏꯅ ꯍꯥꯏꯅ ꯃꯁꯥꯗꯣ ꯇꯞꯅ ꯇꯞꯅ ꯃꯨꯟꯊꯔꯛꯇꯨꯅ ꯑꯗꯨꯃꯛ ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯈ꯭ꯔꯦ꯫ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯁꯨꯞꯅꯇꯒꯤ ꯈꯝꯕꯇꯣꯟ ꯈꯛꯇ ꯉꯥꯏꯔꯦ꯫ ꯃꯍꯥꯛ ꯃꯁꯥꯗ ꯇꯠꯇꯅ ꯁꯝꯃꯤꯜ ꯑꯃꯗꯤ ꯐꯪꯂꯦ꯫ ꯇꯨꯝꯊꯔꯨꯔꯒ ꯑꯃꯨꯛ ꯀꯩꯗꯧꯔꯛꯄ? ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨ ꯃꯇꯤꯛ ꯂꯩꯕꯤ ꯃꯌꯥꯏ ꯀꯟꯕꯤ ꯑꯃꯅꯤ꯫ ꯑꯅꯛꯄ ꯑꯃꯗꯤ ꯃꯐꯝꯁꯤꯒꯤ ꯑꯀꯣꯏꯕꯁꯦ ꯃꯥꯒꯤ ꯆꯥꯛꯇꯥꯐꯝꯅꯤ꯫ ꯑꯩ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ꯫ ꯇꯨꯝꯂꯨꯔꯒ ꯅꯨꯄꯤꯁꯤꯅ ꯇꯦꯟ ꯃꯅꯨꯡꯗ ꯃꯈꯨꯠ ꯊꯤꯟꯖꯜꯂꯛꯂꯒ ꯈꯧꯔꯤ ꯆꯔꯝꯁꯦ ꯑꯩꯈꯣꯏꯅꯤꯒꯤ ꯃꯦꯈꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯈꯜꯂꯩꯗꯕ, ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗꯕ, ꯃꯔꯤ ꯃꯈꯣꯡ ꯏꯁꯝ ꯁꯝꯅꯗꯕ, ꯃꯊꯣꯡ ꯈꯪꯗ꯭ꯔꯕ, ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯀꯗꯥꯏ ꯀꯗꯥꯏꯗꯒꯤꯅꯣ ꯀꯣꯠꯁꯤꯜꯂꯒ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯍꯧꯅꯔꯨꯕ ꯅꯥꯏꯗꯅ ꯋꯥꯈꯜꯅ ꯃꯊꯦꯜ ꯂꯣꯡꯂꯛꯂꯦ꯫ ꯑꯋꯥꯕꯅꯤ, ꯑꯍꯤꯡꯗꯨꯗ ꯅꯣꯡ ꯉꯥꯜꯂꯛꯄ ꯉꯥꯏꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕ ꯑꯃꯝꯕ ꯑꯍꯤꯡꯁꯦ ꯈꯔ ꯈꯖꯤꯛ ꯊꯨꯅ ꯂꯣꯏꯈꯤꯗꯨꯅ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯕꯗꯤ ꯃꯁꯤꯗ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯅꯤ꯫ ꯑꯍꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯇꯥꯏꯕꯪꯄꯥꯜ ꯄꯨꯝꯕꯕꯨ ꯃꯊꯥꯗ ꯁꯨꯝꯂꯕꯁꯨ ꯈꯝꯕꯇꯣꯟꯕꯨꯗꯤ ꯃꯁꯥꯗ ꯁꯨꯝꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯗ ꯇꯨꯝꯊꯕ ꯌꯥꯗꯅ ꯂꯩꯔꯤꯉꯩ ꯃꯅꯥꯛ ꯅꯛꯄ ꯎꯄꯥꯜ ꯑꯗꯥꯏꯗ ꯑꯍꯤꯡꯗꯨꯗ ꯃꯀꯨ ꯀꯧꯕꯤ ꯆꯦꯛꯂꯥ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛꯁꯨ ꯈꯣꯡꯂꯝꯃꯤ꯫ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯏꯅꯛ ꯅꯛꯅꯅꯤ ꯃꯀꯨꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ꯫ ꯃꯀꯨꯗꯨꯒꯤ ꯃꯈꯣꯜꯗꯨꯅ ꯃꯥꯒꯤ ꯅꯥꯀꯣꯡ ꯄꯨꯝꯕ ꯁꯤꯡꯍꯜꯂꯦ꯫ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡꯗꯨꯗ ꯆꯥꯛꯇꯥꯕ ꯆꯦꯛꯂꯥꯆꯥ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯃꯀꯨꯅ ꯈꯣꯡꯕꯁꯤꯁꯨ ꯍꯧꯅꯁꯥꯅꯤ꯫ ꯑꯗꯨꯕꯨ ꯈꯣꯡꯂꯤꯕ ꯈꯨꯈꯣꯡꯁꯦ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯌꯥꯎꯕꯗꯧꯅ ꯇꯧꯏ꯫ ꯃꯄꯥꯜꯗ ꯃꯤ ꯆꯠꯄ ꯃꯥꯟꯕꯒꯤ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯄꯨꯡ ꯈꯔ ꯀꯥꯟꯅꯔꯕ ꯅꯣꯡꯌꯥꯏ ꯃꯇꯨꯡꯒꯤ ꯄꯨꯡꯖꯥꯗꯨꯗ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯀꯔꯤꯒꯨꯝꯕꯗꯅ ꯑꯃꯨꯛ ꯈꯨꯠꯇ ꯌꯣꯝꯄꯥꯛ ꯄꯥꯏꯔꯒ ꯂꯩꯕꯥꯛ ꯇꯧꯕ ꯃꯥꯟꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯂꯩꯕꯥꯛ ꯇꯧꯕꯒꯤ ꯃꯈꯣꯜꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯃꯝꯅꯍꯜꯂꯦ ꯃꯁꯥꯗ ꯈꯝꯕꯇꯣꯟ꯫ ꯄꯨꯛꯅꯤꯡꯗ ꯈꯜꯂꯦ, ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯂꯣꯏꯕ ꯅꯥꯏꯗꯦ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ꯫ ꯃꯐꯝꯁꯦ ꯃꯇꯥ ꯑꯃꯅꯤ꯫ ꯃꯐꯝꯁꯤꯗ ꯀꯨꯏꯅ ꯑꯩ ꯄꯟꯊꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯐꯤꯕꯝꯁꯤꯒ ꯍꯥꯏꯔꯨꯔꯕꯗꯤ ꯑꯐꯕ ꯑꯣꯏꯒꯗꯕꯁꯨ ꯃꯥꯟꯗ꯭ꯔꯦ꯫ ꯃꯈꯣꯜꯗꯨꯅ ꯇꯥꯍꯩꯕ ꯉꯝꯗꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯕ ꯅꯣꯕꯣꯕꯨꯁꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ꯫ ꯇꯥꯅꯣꯕꯣ, ꯇꯥꯅꯣꯕꯣ, ꯁꯦ ꯑꯝꯇ ꯍꯧꯒꯠꯂꯣ ꯇꯥꯅꯣꯕꯣ꯫ ꯑꯃꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯔꯨꯕꯗꯨꯗ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯄꯗꯨꯗꯗꯤ ꯑꯃꯨꯛ ꯏꯄꯥ ꯄꯥꯈꯠꯅ ꯈꯨꯝꯃꯤ꯫ ꯑꯃꯨꯛ ꯀꯩꯗꯧꯔꯦ? ꯇꯥꯅꯣꯕꯣ, ꯃꯈꯣꯜꯁꯤ ꯇꯥꯕ꯭ꯔꯥ? ꯀꯔꯤ ꯃꯈꯣꯜꯅꯣ ꯍꯥꯏꯁꯦ? ꯌꯣꯄꯥꯛ ꯄꯥꯏꯔꯒ ꯂꯩꯕꯥꯛ ꯇꯧꯕ ꯃꯥꯟꯕꯒꯤ ꯃꯈꯣꯜꯁꯦ? ꯍꯧꯖꯤꯛꯄꯨ ꯑꯍꯤꯡꯁꯤꯗ ꯀꯅꯥꯅꯣ ꯌꯣꯄꯥꯛ ꯇꯧꯗꯣꯏꯁꯤꯕꯣ? ꯈꯪꯗ꯭ꯔꯦ ꯇꯥꯅꯣꯕꯣ, ꯑꯝꯇ ꯃꯄꯥꯜꯗ ꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯤꯕ? ꯍꯣꯏ ꯌꯦꯡꯂꯨꯔꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯕꯣ ꯑꯃꯗꯤ ꯈꯝꯕꯇꯣꯟ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯃꯄꯥꯜ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯑꯃꯝꯕꯗꯨꯗ ꯈꯔ ꯁꯣꯡꯕ ꯃꯐꯝ ꯑꯃꯗ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯂꯩꯕꯥꯛ ꯇꯧꯔꯒ ꯂꯩꯕꯗꯧꯅ ꯇꯧꯕꯗꯨ ꯎꯔꯦ꯫ ꯀꯔꯤꯅꯣ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯄꯥ ꯑꯃꯅ ꯈꯨꯠꯇ ꯌꯣꯝꯄꯥꯛ ꯄꯥꯏ ꯂꯥꯇꯦꯟ ꯃꯉꯥꯜꯗꯨꯗ ꯃꯊꯟꯇ
ꯑꯍꯤꯡ ꯑꯗꯨꯗ ꯂꯩꯕꯥꯛ ꯇꯧꯔꯤꯕꯗꯣ ꯃꯃꯤꯠꯇ ꯎꯔꯦ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯅꯥꯅꯣ ꯈꯪꯗꯣꯛꯂꯨꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯂꯥꯇꯦꯟ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯅꯨꯄꯥꯗꯣ ꯐꯠ ꯂꯥꯎꯅ ꯑꯁꯣꯡꯕ ꯎꯃꯪ ꯑꯃꯒꯤ ꯅꯥꯀꯟ ꯃꯔꯨꯝ ꯑꯃꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯆꯦꯟꯁꯤꯟꯈꯤꯕꯒ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯥꯇꯦꯟꯗꯨꯒꯤ ꯃꯉꯥꯜꯗꯨꯗ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯝꯂꯤꯕꯗꯣ ꯍꯥꯏꯗꯨꯅ ꯂꯥꯇꯦꯟꯗꯨ ꯊꯥꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯆꯥꯎꯔꯕ ꯀꯣꯝꯖꯥꯎ ꯑꯃ ꯇꯧꯔꯒ ꯂꯩꯔꯝꯕꯗꯣ ꯃꯃꯤꯠꯃꯛꯅ ꯎꯔꯦ ꯀꯣꯝꯖꯥꯎꯗꯨ ꯌꯦꯡꯂꯒ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯏꯟꯊꯨꯔꯦ ꯑꯅꯤꯗꯣ ꯑꯃꯨꯛꯇ ꯂꯥꯇꯦꯟꯗꯨ ꯄꯥꯏꯅ ꯄꯥꯏꯅ ꯀꯣꯝꯗꯨꯒꯤ ꯃꯅꯨꯡꯗ ꯇꯥꯁꯤꯜꯂꯦ ꯑꯁꯨꯝꯅ ꯀꯣꯝꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯇꯥꯁꯤꯟꯕꯒ ꯂꯥꯇꯦꯟꯗꯨꯁꯨ ꯀꯥꯏꯔꯦ ꯑꯃꯝꯕꯒꯤ ꯀꯨꯌꯨꯝꯅꯨꯡꯗ ꯑꯅꯤꯗꯣ ꯄꯨꯡꯆꯣꯞ ꯆꯣꯞꯁꯤꯟꯕꯗꯧꯅ ꯇꯧꯏ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯊꯧꯁꯦ ꯍꯥꯏꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯂꯨꯈ꯭ꯔꯕ ꯀꯣꯝꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯀꯣꯝꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯕꯨ ꯐꯨꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯩꯕꯥꯛ ꯍꯩꯖꯤꯜꯂꯦ ꯑꯅꯤꯗꯣ ꯀꯣꯏꯂꯥꯎ ꯂꯥꯎꯋꯦ ꯀꯅꯥꯅꯣ ꯑꯗꯨꯝꯅ ꯇꯧꯒꯅꯨꯋꯣ ꯃꯇꯝꯗꯨꯗ ꯅꯣꯕꯣꯅ ꯈꯝꯕꯇꯣꯟꯕꯨ ꯃꯁꯥꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯈꯝꯕꯇꯣꯟ ꯁꯦ ꯋꯥꯈꯜ ꯑꯝꯇ ꯇꯥꯎꯁꯦ ꯀꯩꯗꯧꯔꯒꯦ ꯈꯝꯕꯇꯣꯟ ꯅꯪꯕꯣ ꯀꯔꯤ ꯃꯪꯂꯨꯔꯒꯦ ꯍꯥꯏꯕ ꯅꯪꯕꯣ ꯑꯣꯟꯊꯣꯛꯄ ꯃꯪꯕꯨ ꯃꯪꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯥꯅꯣꯝꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯧꯗꯣꯛꯄꯗ ꯎꯆꯤꯟ ꯅꯥꯆꯤꯟ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯅꯤꯗꯣ ꯄꯥꯡꯊꯣꯔꯛꯑꯦ ꯈꯝꯕꯇꯣꯟꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡꯁꯨ ꯉꯥꯜꯂꯝꯂꯦ ꯑꯗꯨꯕꯨ ꯃꯊꯟꯇ ꯉꯛꯆꯥꯅꯦ ꯇꯥꯏꯕꯪꯗ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯊꯣꯛꯄꯒꯨꯝ ꯃꯆꯥ ꯇꯥꯅ ꯃꯔꯤ ꯃꯈꯣꯡ ꯁꯟꯗꯣꯛꯇꯨꯅ ꯃꯥꯅ ꯍꯧꯖꯤꯛꯇ ꯎꯈꯤꯕ ꯃꯌꯥꯝꯗꯣ ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛꯅꯤ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯅꯤꯡꯁꯥꯁꯣꯔꯗꯣ ꯑꯆꯧꯕ ꯑꯃ ꯍꯣꯟꯗꯣꯔꯦ ꯋꯥꯈꯜꯁꯨ ꯇꯥꯕꯗꯧꯅ ꯇꯧꯏ ꯃꯤꯄꯥꯏꯕ ꯊꯀꯠꯄ ꯐꯥꯎꯔꯝꯕꯁꯨ ꯈꯔꯗꯤ ꯍꯟꯊꯔꯦ ꯀꯔꯝꯕꯅ ꯀꯔꯝꯕꯅ ꯇꯥꯏꯕꯪ ꯃꯁꯥꯗ ꯈꯟꯗꯣꯛꯄ ꯍꯥꯏꯕꯗꯨ ꯑꯋꯥꯕ ꯑꯣꯏ ꯀꯔꯝꯕ ꯁꯔꯛꯇ ꯀꯔꯝꯕ ꯋꯥꯈꯜꯅ ꯏꯊꯤꯜ ꯑꯣꯏꯗꯨꯅ ꯍꯧꯔꯛꯈꯤꯕ ꯃꯪꯅꯣ ꯃꯍꯥꯛ ꯅꯦ ꯍꯦꯛ ꯇꯥꯖꯗꯦ ꯋꯥꯈꯜꯗꯣ ꯃꯥꯅ ꯇꯥꯈꯤꯕ ꯅꯣꯡꯃꯩ ꯃꯈꯣꯜꯗꯨꯅ ꯃꯪ ꯑꯗꯨ ꯃꯪꯕ ꯍꯧꯕꯒꯤ ꯁꯩꯍꯧ ꯑꯣꯏꯈꯤꯕꯅꯤ ꯅꯣꯕꯣ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯃꯀꯣꯛ ꯌꯥꯎꯗꯕꯤ ꯅꯨꯄꯤ ꯎꯈꯤꯕ ꯊꯦꯡꯅꯈꯤꯕꯗꯨꯁꯨ ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ ꯅꯣꯕꯣꯅ ꯍꯧꯗꯣꯔꯛꯄꯗꯨꯅ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯈꯝꯕꯇꯣꯟ ꯃꯁꯥꯗꯣ ꯆꯥꯅꯤꯡ ꯇꯥꯕꯗꯧꯅ ꯇꯧꯏ ꯍꯧꯖꯤꯛꯇꯤ ꯑꯌꯨꯛ ꯑꯗꯨꯗ ꯁꯤꯟꯃꯤ ꯃꯌꯥꯝꯗꯨꯒ ꯌꯦꯔꯨꯝ ꯑꯐꯨꯠꯄ ꯑꯃꯃꯝꯒ ꯆꯥꯔꯕ ꯃꯇꯨꯡ ꯇꯨꯔꯦꯜ ꯂꯩꯕ ꯑꯗꯣꯝꯗ ꯁꯤꯟꯃꯤ 500ꯃꯨꯛ ꯔꯥꯖꯦꯁꯅ ꯂꯨꯆꯤꯡꯗꯨꯅ ꯃꯥꯒꯤ ꯇꯦꯛꯅꯤꯀꯦꯜ ꯁ꯭ꯇꯥꯐꯁꯤꯡꯗꯨꯒ ꯇꯨꯔꯦꯜꯗꯨꯒꯤ ꯗꯥꯎꯟꯋꯥꯔꯗ ꯄꯣꯖꯤꯁꯟ ꯌꯦꯡꯂꯒ ꯑꯃꯗꯤ ꯍꯥꯌꯔ ꯑꯜꯇꯤꯆꯨꯗ इलावेशन रिवर डाउनवार्ड वार्ड डिस्प्लेसमेंट की मरमदा चौरक्प खरा होटलब मतुंग हौजिक्ति तुरेलगी इचेलदो पन थिंकटलगा इसिंगी चेलदो खोंगुंबा मदा नाथैखिबा याबा नत्रगना अदुमा पल थिंकटलगा वाटरगी वॉल्यूम अमदी डिस्प्लेसमेंट से कायरुदब मफम अमदा थमनबा लाए खंबतोल अमदी नोबोसु सिनमी मयाम मरक अदुदा खुत्ता खुलाई पाए योपाक बेरचान पाइदुना लाए तुरेलगी खरा हायर अल्टीट्यूड अमगा लोअर अल्टीट्यूड अमगा इसिंगदो डाइवर्स तौखिबा यानबा मोंगदा नुंग लेबाक पाइगा सेमबा साबा होरगले पुंथिंगमक थिंगद्रगसु खरदा ओइरसु इसिंगी चेलदो मनांग नकपदाइदा चेनबा खुंगलम मचासिंगदुदा नाथैरग चेनबा होटनारमे नोबो अमदी खंबतो थवायांगना थबकसुई ngasi weather su dumak nungai ningtham thagi nungsadu yaine yain thabak subada nungai ba masu phawi ngasi gi numisite sana loksok turel se mabuk mara tamna ingna cheli aduna sinmi singdo nahan thokiba khudung thiba thawdo adugi akiba awana pumba kauthoktuna thawai hakchang yongna suri haina haina ningtham thagi matamne pungsu jara jara ngai ngamdana hujinki numidang wayamga oikiba khangudi नुमित के तासिलकपगा मखोय सिंगदो मखोय की थबकतु सुब मपुंग फाद्रसु नोंमदुगी सुपम थोकप थबकतु सुब लोरगा मखोय की केम सारगा लेबा मफम दु तमना लाइ थबक वान सुरुबगीगा मखोय सिंगदो मोगी कांगलु खाइदोकला खोला मनुंग अदुदा चाक थोंगदुना चारबा मतु तुमना हिमननबा थवांग तोरमे राजेशना ngasi nongmugi report naresh ta tharame report adu yenglu matu ani do call da wari sanarame hello sir
ꯑꯩꯒꯤ ꯔꯤꯄꯣꯔꯠꯇꯨ ꯌꯥꯔꯦꯀꯣ ꯁꯥꯔ? ꯌꯥꯔꯦ. ꯑꯗꯣ ꯇꯥꯏꯝ ꯑꯦꯂꯣꯠꯃꯦꯟꯗꯤ ꯄꯤꯕ ꯍꯧꯔꯣ. ꯅꯣꯡꯃꯒꯤ ꯗꯦꯂꯤ ꯐꯤꯛꯁ ꯇꯥꯏꯃꯤꯡ. ꯍꯣꯏ ꯁꯥꯔ, ꯔꯨꯇꯤꯟ ꯁꯦꯝꯅꯕ ꯇꯧꯔꯒꯦ. ꯑꯗꯣ ꯔꯥꯖꯦꯁ, ꯍꯥꯏꯕꯤꯌꯨ ꯁꯥꯔ. ꯉꯁꯤ ꯊꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒꯤ ꯊꯣꯏꯅꯗꯤ ꯂꯩꯇꯦ. ꯂꯩꯇꯤꯌꯦ ꯁꯥꯔ. ꯑꯦꯚ꯭ꯔꯤꯊꯤꯡ ꯏꯁ ꯀꯝꯄ꯭ꯂꯤꯠꯂꯤ ꯐꯥꯏꯟ. ꯐꯔꯦ. ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯪꯒꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯌꯥꯝ ꯍꯔꯥꯎꯔꯦ. ꯑꯗꯣ ꯁꯤꯃꯦꯛꯁꯀꯤ ꯇꯤꯝ ꯈꯔ ꯏꯝꯐꯥꯜꯗ ꯂꯥꯛꯀꯅꯤ. ꯃꯈꯣꯏꯒꯤ ꯇꯤꯝꯅ ꯗꯥꯝ ꯁꯥꯕꯗ ꯆꯪꯒꯗꯕ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜ ꯏꯀ꯭ꯋꯤꯞꯃꯦꯟ ꯃꯈꯩ ꯁꯄ꯭ꯂꯥꯏ ꯇꯧꯒꯅꯤ. ꯍꯌꯦꯡꯁꯦ ꯍꯣꯇꯦꯜ ꯀ꯭ꯂꯥꯁꯤꯛꯇ ꯃꯣꯏ ꯁ꯭ꯇꯦ ꯇꯧꯒꯅꯤ. ꯑꯗꯨꯒ ꯗꯦ ꯑꯐꯇꯔ ꯇꯨꯃꯣꯔꯣ ꯃꯈꯣꯏꯒꯤ ꯑꯩꯒ ꯐꯣꯔꯃꯦꯜ ꯑꯣꯏꯕ ꯃꯤꯇꯤꯡ ꯑꯃꯁꯨ ꯂꯩꯔꯤ. ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯊꯕꯛ ꯄꯨꯝꯅꯃꯛ ꯅꯪꯅ ꯁꯦꯟꯅꯅꯕ ꯍꯣꯠꯅꯧ. ꯍꯣꯏ ꯁꯥꯔ, ꯑꯩ ꯐꯅꯕ ꯁꯤꯟꯖꯔꯒꯦ. ꯑꯗꯣ ꯅꯪꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯃ ꯑꯩ ꯊꯥꯔꯛꯅꯕ ꯍꯣꯠꯅꯒꯦ. ꯁꯥꯔ, ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯁꯥꯔ ꯃꯟꯗꯦꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯂꯥꯛꯈꯤꯔꯣꯏꯗꯧꯔꯤꯕ꯭ꯔꯣ? ꯑꯩ ꯂꯥꯛꯈꯤꯔꯣꯏ. ꯑꯩ ꯃꯟꯗꯦꯗ ꯂꯥꯛꯀꯦ ꯈꯜꯂꯝꯕꯅꯤ. ꯑꯗꯨꯕꯨ ꯗꯨꯕꯥꯏꯗ ꯆꯠꯇꯕ ꯌꯥꯗꯕ ꯑꯃ ꯂꯩꯔꯦ. ꯑꯣꯀꯦ ꯁꯥꯔ. ꯑꯗꯣ ꯅꯉꯣꯟꯗ ꯊꯥꯖꯕꯒꯨꯝꯕ ꯊꯝꯂꯤꯕꯅꯤ ꯔꯥꯖꯦꯁ. ꯗꯥꯝꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯅꯣꯔꯠ ꯏꯁꯇ ꯋꯥꯟ ꯑꯣꯐ ꯗ ꯃꯣꯁ ꯄ꯭ꯔꯦꯁꯇꯤꯖꯤꯌꯁ ꯄ꯭ꯔꯣꯖꯦꯛꯅꯤ. ꯑꯗꯨꯅ ꯅꯣꯔꯠ ꯏꯁ ꯗꯤꯕꯦꯂꯞꯃꯦꯟꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕ ꯕꯣꯗꯤ ꯑꯃ ꯑꯣꯏꯔꯤꯕ ꯅꯣꯔꯠ ꯏꯁꯇꯔꯟ ꯀꯥꯎꯟꯁꯤꯜꯅꯁꯨ ꯄ꯭ꯔꯣꯖꯦꯛꯁꯤꯗ ꯐꯟꯗꯤꯡ ꯇꯧꯔꯤ. ꯑꯗꯨꯅ ꯑꯣꯚꯔꯑꯣꯜ ꯌꯦꯡꯕꯗ ꯄ꯭ꯔꯣꯖꯦꯛꯁꯦ ꯃꯦꯒꯥ ꯄ꯭ꯔꯣꯖꯦꯛ ꯑꯃꯅꯤ. ꯁꯥꯔ, ꯑꯩ ꯃꯥꯏ ꯆꯣꯞꯇꯅꯕ ꯁꯤꯟꯖꯒꯦ. ꯁꯥꯔꯒꯤ ꯅ꯭ꯌꯥꯏꯕꯗ ꯑꯩ ꯂꯩꯔꯤ. ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯌꯨꯇꯤꯂꯥꯏꯁ ꯇꯧꯗ꯭ꯔꯤꯕ ꯅꯣꯂꯦꯖ ꯀꯌꯥ ꯑꯃ ꯃꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯗ ꯑꯩ ꯌꯨꯇꯤꯂꯥꯏꯁ ꯇꯧꯕ ꯉꯝꯖꯒꯦ. ꯑꯣꯀꯦ, ꯑꯦꯅꯤꯋꯦ, ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ. ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯒꯤ ꯋꯥꯔꯝꯃꯅꯤ. ꯄꯣꯊꯥꯅꯕ ꯇꯧꯔꯣ. ꯍꯣꯏ ꯁꯥꯔ. ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯐꯣꯟ ꯊꯝꯅꯔꯦ. ꯔꯥꯖꯦꯁ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ. ꯅꯔꯦꯁꯅ ꯃꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕꯤꯕ. ꯑꯔꯨꯕ ꯊꯕꯛ ꯁꯤꯟꯅꯕꯁꯦ ꯃꯥꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯔꯨꯕ ꯊꯕꯛꯄꯨ ꯂꯥꯏꯍꯟꯕ ꯄꯥꯝꯕ ꯑꯣꯏꯅ ꯍꯧꯔꯛꯑꯦ. ꯃꯥꯁꯨ ꯁꯤꯟꯃꯤ ꯑꯃꯅ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯄꯨꯁꯤꯜꯂꯛꯄꯗꯣ ꯆꯥꯔꯒ ꯇꯨꯝꯊꯈ꯭ꯔꯦ. ꯇꯦꯟ ꯈꯟꯕꯁꯤꯅ ꯑꯏꯪꯕ ꯅꯨꯡꯁꯤꯠꯇꯒꯤ ꯈꯔ ꯃꯈꯩ ꯉꯥꯛꯊꯣꯛꯂꯁꯨ ꯀꯥꯡꯕꯨ ꯈꯔꯅ ꯈꯣꯂꯥ ꯁꯥꯔꯒ ꯂꯩꯕ ꯐꯥꯎꯕ ꯌꯥꯎꯔꯦ. ꯌꯥꯝꯅ ꯆꯥꯛꯀꯨꯡꯅꯅ ꯁꯥꯗꯦ. ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯗꯅꯕ ꯍꯥꯏꯗꯅ ꯃꯥꯏꯀꯩ ꯁꯟꯗꯣꯛꯂꯒ ꯁꯥꯕꯅꯤ. ꯃꯩ ꯊꯦꯡꯖꯤꯜꯂꯛꯄꯒ ꯇꯨꯝꯊꯕ ꯍꯧꯅꯔꯦ. ꯈꯣꯂꯥ ꯑꯃꯗ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯅꯣꯕꯣꯒ ꯈꯝꯕꯇꯣꯟꯒ ꯄꯨꯟꯅ ꯇꯨꯃꯤꯟꯅꯔꯤ. ꯆꯥꯎꯔꯥꯛꯅ ꯄꯨꯡ 11 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯅꯣꯕꯣꯅ ꯇꯨꯝꯗꯨꯅ ꯂꯩꯕ ꯈꯝꯕꯇꯣꯟꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯏ. ꯈꯝꯕꯇꯣꯟ, ꯇꯥꯕ꯭ꯔꯣ? ꯈꯝꯕꯇꯣꯟ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯦ. ꯀꯩꯗꯧꯔꯒꯦ ꯇꯥꯅꯣꯕꯣ? ꯏꯕꯣ, ꯃꯣꯏꯒꯤ ꯍꯋꯥꯏ ꯊꯣꯡꯕꯗꯣ ꯄꯨꯛꯁꯤ ꯌꯥꯗ꯭ꯔꯦꯅꯦ. ꯎ ꯃꯣꯔꯣꯛ ꯊꯥꯛꯄꯗꯨꯅꯔ ꯀꯩꯅꯣ? ꯑꯁ, ꯅꯤꯡꯉꯥꯏ ꯇꯧꯔꯦꯍꯦ. ꯅꯣꯡꯉꯥꯟ ꯐꯥꯎ ꯈꯥꯡꯖꯤꯟꯒꯦ ꯇꯧꯕꯅꯤ. ꯌꯥꯔꯣꯏꯗꯧꯔꯦ. ꯍꯣꯅꯦ, ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯝꯕ ꯄꯣꯠꯂꯨꯝꯗꯣ ꯑꯣꯏꯔꯦꯅꯦ. ꯂꯥꯛꯑꯣ, ꯂꯦꯞꯄꯨ ꯂꯥꯎ. ꯍꯣꯏ ꯂꯥꯛꯀꯦ ꯇꯥꯅꯣꯕꯣ. ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯈꯨꯠꯇ ꯂꯥꯇꯦꯟ ꯑꯃꯃꯝ ꯄꯥꯏ ꯊꯣꯛꯂꯛꯏ. ꯊꯕꯛ ꯁꯨꯅꯕꯁꯤꯡꯒꯤ ꯁꯥꯔꯤꯕ ꯇꯣꯏꯂꯦꯠ ꯑꯗꯣꯝꯗ ꯂꯥꯛꯑꯦ. ꯈꯔ ꯁꯨꯡꯂꯞ ꯇꯧꯕ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯃꯐꯝꯗ ꯇꯣꯏꯂꯦꯠꯇꯨ ꯁꯥꯏ. ꯌꯦꯡꯕꯗꯨꯗ ꯇꯜꯂꯦ. ꯅꯨꯃꯤꯗꯥꯡꯗꯨꯗ ꯃꯄꯥꯗꯨ ꯌꯧꯅꯕ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯪꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯅꯣꯕꯣꯅ, ꯑꯣ, ꯂꯣꯏꯔꯦꯗꯅ ꯁꯣꯡꯅ ꯁꯣꯡꯖꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯕꯨ. ꯈꯝꯕꯇꯣꯟ ꯅꯣꯛꯂꯛꯏ. ꯇꯥꯅꯣꯕꯣ, ꯀꯤꯔꯒꯅ ꯃꯔꯨꯝꯗꯔ ꯃꯌꯥꯗꯔ ꯑꯃ ꯄꯥꯛꯊꯔꯨꯔꯣ. ꯃꯤꯁꯨ ꯀꯅꯥꯝ ꯂꯩꯇꯦ. ꯑꯣꯟꯊꯣꯛꯄ ꯉꯥꯡꯅꯤꯍꯦ ꯅꯪ. ꯅꯥꯇꯩ ꯆꯥꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯅꯨꯃꯤꯗꯥꯡꯁꯤꯗ. ꯇꯥꯅꯣꯕꯣ, ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯗꯨꯗ ꯁꯨꯝ ꯍꯥꯏꯕꯅꯤ. ꯏꯕꯨꯡꯉꯣ, ꯑꯩꯗꯤꯅꯦ ꯃꯔꯨꯝ ꯃꯌꯥꯁꯦ ꯍꯩꯅꯗꯦ. ꯆꯪꯂꯨꯈꯤꯒꯦ. ꯅꯪ ꯃꯄꯥꯜꯗ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨ. ꯍꯣꯏꯍꯦ, ꯆꯪꯕꯤꯔꯣ. ꯅꯣꯕꯣꯗꯣ ꯉꯥꯡꯗꯅ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯆꯪꯈꯤ. ꯈꯝꯕꯇꯣꯟ ꯅꯣꯛꯂꯒ ꯂꯩꯍꯧꯏ. ꯇꯥꯅꯣꯕꯣ, ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯑꯁꯥꯡꯕꯤꯗꯣ ꯂꯩꯖꯔꯝꯒꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯇꯨꯅ ꯐꯥꯒꯤ ꯇꯧꯏ. ꯑꯃꯗꯨꯅ ꯃꯅꯨꯡꯗꯒꯤ, ꯑꯉꯥꯡ ꯅꯪ ꯆꯩ ꯂꯥꯛꯀꯅꯤ. ꯈꯝꯕꯇꯣꯟꯗꯨ ꯂꯥꯞꯇꯛꯅ ꯂꯦꯞꯂꯒ ꯂꯩ. ꯑꯃꯗꯨꯅ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯝꯕ ꯄꯣꯠꯂꯨꯝꯗꯣ ꯊꯥꯡꯊꯔꯤ. ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ. ꯃꯔꯛꯇ ꯏꯁꯧ ꯂꯥꯡꯉꯤ. ꯃꯇꯨꯡ ꯃꯅꯥꯎꯅꯦ ꯍꯋꯥꯏ ꯊꯣꯡꯕꯒ ꯆꯥꯖꯔꯔꯣꯏ. ꯑꯍꯤꯡ ꯈꯨꯗꯤꯡ ꯃꯅꯤꯡ ꯆꯦꯟꯕꯒꯤ ꯊꯕꯛꯇꯣ ꯑꯩ ꯄꯥꯝꯖꯗꯦ. ꯑꯁꯨꯝꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯛꯂꯦ. ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯁꯤꯜꯂꯨꯔꯕꯅꯣ ꯈꯪꯗꯦ. ꯄꯨꯡꯈꯥꯏ ꯑꯃꯃꯨꯛꯀꯤ ꯆꯥꯡꯗ ꯃꯊꯟꯇ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗꯨꯗ ꯂꯩ.
toilet aduda leina leina kari khalurunu khangde masado akiba fawo horgle karimta khanjalubsu thoina leite tudu khyau khyau chungkhiba khangaude mapalda leuriba khambatoldo khangning ningsingle khambaton gi makhon wa takhidre madubu mapalda aduma lepaga tumin leiramgadrane manada phone napaga isai shui hek tabane madubu isai targa aibu ngairaga mapalda leiramgadra ngasai waidi no kheduna phagi tawduna lehobani hoida leiram khinida madi adu hangna yamna kiganba mirak michanti oina hawrpa angang sunate aduga karigino aina telba mikup kharasida khaloituba wakhal kaya hanjin hanjin khanba horogleba somdona khambatonde manada earpiece to thinjalaga isai tare akoi bidudana saw mamana magi mathi phungle khambaton gi akoi biduda nungsit achaba ma sitpa horogle adubu makti isai gi pomda tawringe madusu khangaudre tunglomdagi tap launa paire khangpre khange khambaton yengthuknubada nobo oirome nobona laodana changnasi khambaton na khumi loirabo nobona kari wahangnege nangi dudi loibuduna natro aina mapalda tholaise asumna wari sana sana na lai ikhang khangaudana nobona ngaikho amuka dorge ta nobo aigi khwangda sirba jantra du ngasai ta hore amta lawmineruse khambaton ingange kaino haisibo ta nobo ngasai turel khungwalda aigi pambomdagi langdo tatlaga jantra da na thokre aina horen thabak loiraga sijallaga haiduna jantra do uma khong amada fam chana thaname o onthokpani he ta nobo naksu kok fori khaw manungda hapsin ba yabadubu aisune bag ohodrene aigi pocket to su ahobani aduna adudagi mu satlawna lithokhradi bera karne haiduna tawbani ne tanobo nangse singdi singba jani he farese thenki nabani ngasai mafam du tana chatlase foi chatlase asumna nobona mang tharduna ama mamar aduda khambaton bu lamjing duna pui nobo amadi khambaton nok nok tuna chale fanadi sang makhoina chatkadoy mafamdo somdana kamdauri magi awaba pumba kokladuna masado unwaidongna pungyang hek yang mana toilet tagi tholakpa matam du dadi khambaton di ngasai mana leplag leoba mafam du da leramdre khambaton leibu udrabada masam manado chap chap yungi machinda khambaton masigi angang sidi ngawidana leiti udina sidi kadai tana chatkibunu sibo chatke khotke su aingonda hairam laga taklam laga chatlabdi faidana hoi mai swaidana tumin chatkrisibu asi harga laten du thalaga koying yengi soidana khola da tumnamnoni khan masu kaidawrudina angang duna wadana tawrini thaba khusu laksu sinaga mi khwaidagi su sathina subani waramnani tumningdana tawri oini masida aina onsilaga mongonda safum thoktabra khal asumna mathanda murum sonduna ma makhoigi khuladu da changlakpa matamdudadi khambaton di leramdre yang hangna lerambadu ure matawadu ubada masamana chap chap yungi toilet manungda leiringeda phawkhiba hainadaba akiba pakhatpagi samindo khangning ningsingle khambaton koikau kawi magi wakhalda khambaton na mabu ahingduda mabu kian khanganaba phagi tawribani laknarbani aiduna le khambaton hoi mai haraktre karamnadi khumdakani ahingduda masa pumba humang kangi phattaba thawdo khara thoklaga draibagi sakina mangonda samin phangle ngasai khambaton na magi mafamda liramba maku mangdo khangning ningsingle madu ningsinglubadana hena waboi kai thoklaga dabana mikup amata panthadana makoi ke kholaga tainana saba khola manungduda ahing yarekliba ajit to hogdoi ajit mana kar koidaba haina tanaba yaba
ꯑꯖꯤꯠ ꯇꯣꯏꯅ ꯍꯧꯗꯣꯛꯄꯅꯤ ꯑꯖꯤꯠꯁꯨ ꯃꯥꯅ ꯍꯧꯗꯣꯛꯄꯗꯣ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯦ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯏꯇꯥꯎ ꯑꯩꯈꯣꯏ ꯈꯝꯕꯇꯣꯟꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯗꯣꯛ ꯄꯨꯝꯕ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯏꯇꯥꯎ ꯌꯥꯔꯗꯤ ꯑꯝꯇ ꯃꯥꯕꯨ ꯐꯪꯅꯕ ꯏꯕꯥꯅꯤ ꯊꯤꯃꯤꯟꯅꯔꯨꯁꯦ ꯑꯖꯤꯠꯁꯨ ꯃꯤꯀꯤ ꯂꯥꯏꯀꯤꯗꯦ ꯃꯁꯥ ꯃꯎ ꯐꯩ ꯊꯧꯅꯥ ꯂꯩ ꯑꯗꯨꯅ ꯃꯥꯁꯨ ꯍꯣꯏ ꯊꯤꯔꯨꯁꯨ ꯌꯥꯏꯗꯨꯅ ꯌꯥꯔꯦ ꯑꯅꯤꯗꯣ ꯈꯨꯠꯇ ꯂꯥꯇꯦꯟ ꯑꯃꯃꯝ ꯄꯥꯏ ꯈꯝꯕꯇꯣꯟ ꯊꯤꯕ ꯊꯧꯔꯛꯂꯦ ꯑꯍꯤꯡꯒꯤ ꯄꯨꯡꯖꯥ ꯌꯧꯔꯛꯂꯝꯗꯥꯏꯗꯨꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯐꯠꯇꯕ ꯂꯥꯏ ꯑꯃꯅ ꯂꯝꯖꯤꯡ ꯑꯣꯏꯗꯨꯅ ꯅꯣꯕꯣ ꯑꯣꯏꯅ ꯈꯝꯕꯇꯣꯟꯒꯤ ꯃꯃꯤꯠꯇ ꯎꯍꯟꯗꯨꯅ ꯑꯗꯨꯃꯛ ꯂꯝꯖꯤꯡꯗꯨꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯂꯩꯕ ꯑꯗꯣꯝꯗ ꯂꯝꯖꯤꯡꯗꯨꯅ ꯄꯨꯏ ꯀꯔꯝꯕ ꯁꯥꯔꯛꯇ ꯀꯝꯗꯧꯅ ꯐꯠꯇꯕ ꯊꯋꯥꯏꯁꯤꯅ ꯃꯥꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯣꯏꯆꯥꯛ ꯊꯥꯗꯨꯅ ꯐꯥꯈ꯭ꯔꯤꯕ ꯃꯥꯒꯤ ꯅꯥꯀꯣꯡꯗꯨꯗ ꯏꯁꯩꯗꯨ ꯑꯗꯨꯃꯛ ꯇꯥꯔꯤ ꯃꯥꯗꯤ ꯔꯥꯒ ꯑꯃꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯆꯠꯂꯤ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯆꯠꯄꯗꯨꯗ ꯂꯝꯕꯤꯗꯨ ꯈꯔ ꯅꯥꯊꯩꯔꯞ ꯑꯃꯗ ꯆꯠꯄꯗꯨ ꯎꯕꯗ ꯈꯝꯕꯇꯣꯟꯅ ꯇꯥ ꯅꯣꯕꯣ ꯂꯝꯕꯤꯁꯤ ꯑꯣꯟꯅꯗ꯭ꯔꯣ ꯅꯣꯕꯣ ꯅꯣꯛꯂꯒ ꯑꯣꯟꯅꯩꯌꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯑꯣꯟꯅ ꯇꯩꯅꯅ ꯂꯝꯕꯤꯁꯤꯗ ꯆꯠꯂꯤꯕ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯄꯅ ꯐꯔꯣꯏꯗ꯭ꯔꯣ ꯇꯥ ꯅꯣꯕꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯆꯨꯝꯃꯦ ꯁꯤꯅꯗꯤ ꯑꯁꯝꯕ ꯂꯝꯕꯤ ꯑꯣꯏ ꯈꯔ ꯊꯨꯅ ꯌꯧꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯇꯥ ꯅꯣꯕꯣ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯃꯐꯝꯁꯤꯒꯤ ꯂꯝꯃꯤꯠ ꯇꯨꯃꯤꯠꯀ ꯌꯥꯝ ꯈꯪꯉꯝꯃꯤꯅ ꯅꯌꯥꯝꯕꯗꯤ ꯈꯣꯡ ꯈꯨꯠ ꯈꯔ ꯌꯥꯎꯒꯜꯂꯤ ꯅꯪ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯐꯔꯦꯁꯦ ꯑꯁꯝꯕ ꯂꯝꯕꯤꯁꯤꯗ ꯑꯗꯨꯝ ꯆꯠꯂꯁꯤ ꯍꯣꯏ ꯍꯣꯏ ꯑꯩꯒꯤ ꯇꯨꯡ ꯑꯗꯨꯝ ꯏꯜꯂꯛꯑꯣ ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯆꯠꯃꯤꯟꯅꯩ ꯐꯅ ꯁꯥꯡꯅ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯇꯨꯔꯦꯜꯗꯨ ꯌꯧꯕꯗꯤ ꯅꯥꯏꯔꯝꯗꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯊꯦꯡꯕꯒꯤ ꯃꯇꯝꯗꯨꯗ ꯑꯖꯤꯠ ꯑꯃꯗꯤ ꯅꯣꯕꯣ ꯈꯝꯕꯇꯣꯟꯕꯨ ꯊꯤꯕ ꯁꯥꯠꯂꯦ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇꯦ ꯑꯅꯤꯗꯣ ꯀꯣꯛ ꯁꯥꯏ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯑꯍꯤꯡꯁꯤꯗ ꯇꯧꯔꯤꯁꯦ ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯏ ꯏꯇꯥꯎ ꯌꯥꯔꯦ ꯏꯇꯥꯎ ꯅꯣꯕꯣ ꯑꯝꯇ ꯄꯥꯈꯠꯈꯤꯅꯨ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯁꯦ ꯑꯗꯣ ꯃꯥꯕꯨ ꯃꯣꯕꯥꯏꯜ ꯄꯥꯏꯈꯤꯕ꯭ꯔꯣ ꯄꯥꯏꯈꯤꯕꯅꯤ ꯏꯇꯥꯎ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯁꯨꯛ ꯋꯥꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯣꯏꯊꯤ ꯊꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯣꯜ ꯇꯧꯁꯤꯜꯂꯨ ꯍꯣꯏꯅꯤ ꯏꯇꯥꯎ ꯆꯨꯝꯃꯤꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩ ꯃꯣꯕꯥꯏꯜꯒ ꯚꯥꯞ ꯑꯣꯏꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯕꯣ ꯃꯥꯒꯤ ꯖꯤꯟ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇꯨꯗ ꯃꯈꯨꯠꯇꯨ ꯍꯨꯝꯖꯤꯜꯂꯤ ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯅꯣꯀꯤꯌꯥ ꯃꯣꯗꯦꯜꯗꯨ ꯄꯨꯊꯣꯔꯛꯑꯦ ꯕꯦꯇ꯭ꯔꯤ ꯀꯥꯈꯟ ꯑꯃꯒ ꯁꯝꯅꯥꯗ ꯂꯤꯠꯄ ꯃꯈꯩ ꯇꯔꯛ ꯇꯔꯛ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯈꯨꯗꯛ ꯑꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯦ ꯀꯣꯜ ꯇꯧꯕꯗ ꯀꯣꯜꯗꯣ ꯑꯍꯥꯟꯕꯗꯗꯤ ꯇꯧꯕ ꯆꯠꯂꯝꯗꯦ ꯗ ꯅꯦꯠꯋꯥꯔꯛ ꯀꯚꯔꯦꯖ ꯏꯁ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯨꯅ ꯃꯔꯣꯜ ꯂꯣꯜꯂꯛꯑꯦ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯀꯣꯜꯗꯨ ꯇꯧꯁꯤꯟꯕꯗ ꯎꯆꯤꯟ ꯅꯥꯆꯤꯟ ꯀꯣꯜ ꯑꯗꯨ ꯆꯠꯂꯦ ꯀꯣꯜꯗꯨ ꯂꯥꯛꯄꯗꯨꯗ ꯁꯣꯝꯗ ꯏꯁꯩ ꯇꯥꯔꯝꯕꯗꯣ ꯈꯪꯂꯦꯞ ꯂꯦꯞꯄꯤ ꯈꯝꯕꯇꯣꯟ ꯀꯅꯥꯅꯣ ꯀꯣꯜ ꯇꯧꯔꯤꯁꯦ ꯃꯣꯕꯥꯏꯜ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯉꯤ ꯀꯣꯜꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯏꯔꯤ ꯏꯟꯀꯃꯤꯡ ꯀꯣꯜ ꯇꯥ ꯅꯣꯕꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯝ ꯃꯅꯥ ꯆꯞ ꯆꯞ ꯌꯨꯡꯉꯤ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯃꯥꯡꯗ ꯆꯠꯂꯤ ꯅꯣꯕꯣꯗꯤ ꯑꯃꯝꯕꯗꯨꯗ ꯁꯣꯝꯗꯅ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯁ꯭ꯀ꯭ꯔꯤꯟꯗꯅ ꯇꯥ ꯅꯣꯕꯣ ꯍꯥꯏꯗꯅ ꯆꯣꯡꯊꯣꯔꯛꯑꯦ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯋꯥꯈꯜ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅ ꯑꯀꯤꯕ ꯀꯔꯤꯝꯇ ꯐꯥꯎꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯐꯥꯎꯔꯛꯑꯦ ꯍꯧꯖꯤꯛꯇ ꯃꯥꯒꯤ ꯀꯣꯛꯇ ꯆꯪꯉꯛꯑꯦ ꯃꯌꯥꯝꯕ ꯅꯣꯕꯣꯁꯨ ꯈꯨꯠꯇ ꯂꯥꯇꯦꯜ ꯑꯃꯗꯤ ꯂꯣꯏꯅꯔꯛꯄꯅꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤꯕꯁꯤꯗꯤ ꯅꯣꯕꯣꯅꯤ ꯍꯥꯏꯔꯁꯨ ꯑꯃꯝꯕꯁꯤꯗ ꯃꯩꯁꯨ ꯑꯃꯇ ꯌꯥꯎꯗꯅ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯂꯤ ꯅꯣꯕꯣꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯣꯏꯖꯗꯅ ꯑꯍꯤꯡꯁꯤꯗ ꯃꯥꯅ ꯇꯨꯡꯏꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯅꯣꯕꯣ ꯁꯨꯝꯅ ꯅꯠꯇ꯭ꯔꯥꯕ ꯃꯥꯡ ꯃꯁꯥꯗꯣ ꯋꯥꯈꯜ ꯇꯥꯔꯦ ꯈꯝꯕꯗꯣ ꯃꯥꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯔꯤ ꯑꯃꯨꯛꯅ ꯖꯟꯇ꯭ꯔ ꯃꯔꯤꯗꯣ ꯇꯠꯇꯨꯅ ꯄꯥꯝꯕꯣꯝꯗꯒꯤ ꯑꯃꯨꯛꯅ ꯈ꯭ꯋꯥꯡꯗꯒꯤ ꯇꯠꯇꯨꯅ ꯇꯥꯍꯧꯕꯅꯤ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯗꯣꯏꯁꯦ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯈꯟꯐꯝ ꯈꯪꯗꯦ ꯀꯣꯜ ꯂꯥꯛꯏꯕꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯥꯛꯏꯕ ꯀꯣꯜꯗꯨꯁꯨ ꯃꯅꯥꯗ ꯏꯌꯥꯔꯄꯤꯁ ꯍꯥꯞꯄꯅꯤꯅ ꯃꯍꯥꯛ ꯃꯊꯟꯇꯗꯤ ꯈꯪꯂꯤꯕ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯋꯥꯕꯅ ꯐꯦ ꯂꯥꯎꯋꯦ ꯀꯣꯜꯗꯨ ꯄꯥꯏꯈꯠꯀꯦꯁꯨ ꯄꯥꯏꯈꯠꯄ ꯉꯝꯗꯦ ꯃꯥꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯃꯌꯦꯡ ꯇꯥꯕꯗꯧꯅ ꯇꯧꯋꯤ ꯃꯥꯒꯤ ꯃꯥꯡꯗ ꯆꯠꯂꯤꯕ ꯅꯨꯄꯥꯗꯨꯗꯤ ꯑꯗꯨꯃꯛ ꯃꯈꯣꯡꯗꯣ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯂꯦ ꯈꯣꯡꯊꯥꯡꯗꯨ ꯃꯥꯒꯤꯁꯨ ꯇꯞꯊꯕ ꯍꯧꯔꯛꯑꯦ ꯐꯣꯟꯗꯨ ꯄꯥꯏꯈꯠꯀꯦꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯐꯣꯟꯗꯣ ꯀꯛꯊꯠꯂꯦ
ꯃꯥꯅ ꯑꯗꯨꯝꯅ ꯐꯣꯟꯗꯨ ꯀꯛꯄꯗ ꯁꯣꯝꯗꯅ ꯑꯖꯤꯠ ꯑꯃꯗꯤ ꯅꯣꯕꯣꯗꯨ ꯏꯪꯉꯪꯉꯛꯏ ꯑꯅꯤꯗꯣ ꯑꯁꯨꯝꯅ ꯉꯥꯡꯅꯩ ꯀꯩꯅꯣꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ ꯉꯥꯎꯔꯕ꯭ꯔꯥ ꯆꯥꯟꯅꯅ ꯑꯗꯨꯅꯤꯅꯦ ꯐꯣꯟ ꯆꯠꯂꯒ ꯐꯣꯟ ꯀꯛꯂꯤꯁꯤꯕꯣ ꯀꯩꯅꯣꯝꯗꯤ ꯂꯩꯔꯦ ꯑꯩ ꯌꯥꯝ ꯆꯤꯡꯅꯩ ꯑꯖꯤꯠ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯃꯥ ꯑꯁꯨꯃꯥꯏꯅꯗꯤ ꯇꯧꯔꯣꯏ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯀꯨꯝꯕ ꯑꯃ ꯊꯣꯛꯂꯕ ꯖꯥꯠꯂꯥ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯜꯁꯦ ꯂꯣꯏꯅ ꯐꯨꯛꯂꯒ ꯄꯨꯔꯤꯒꯤ ꯁꯤꯅꯤ ꯚꯥꯏ ꯑꯃꯨꯛꯀ ꯇꯧꯁꯤꯟꯒꯦ ꯐꯣꯟꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯕꯣꯅ ꯐꯣꯟ ꯑꯗꯨ ꯇꯧꯏ ꯇꯧꯅ ꯇꯧꯅ ꯑꯃꯨꯛꯁꯨ ꯁꯣꯝꯗꯒꯤ ꯈꯝꯕꯇꯣꯟꯅ ꯐꯣꯟꯗꯨ ꯀꯛꯊꯠꯂꯦ ꯐꯣꯟꯗꯨ ꯍꯦꯛ ꯀꯛꯊꯠꯈꯤꯕꯒ ꯁꯦꯀꯦꯟ ꯈꯔ ꯀꯥꯟꯅꯔꯒ ꯇꯦꯛꯁ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯦ ꯇꯦꯛꯁ ꯃꯦꯁꯦꯖꯇꯣ ꯑꯖꯤꯠ ꯑꯃꯗꯤ ꯅꯣꯕꯣꯅ ꯄꯨꯟꯅ ꯄꯥꯏ ꯇꯥ ꯅꯣꯕꯣ ꯑꯩ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯩ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝ ꯄꯜ ꯊꯤꯡꯐꯝ ꯑꯗꯣꯝꯗ ꯂꯥꯛꯑꯣ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯇꯥ ꯅꯣꯕꯣ ꯑꯁꯨꯝꯅ ꯇꯦꯛꯁ ꯃꯦꯁꯦꯖꯇ ꯏꯔꯛꯄꯗꯣ ꯄꯥꯔꯨꯕꯗ ꯑꯅꯤꯗꯣ ꯃꯤꯍꯨꯜ ꯊꯥꯎꯟ ꯆꯦꯟꯈꯠꯈ꯭ꯔꯦ ꯑꯃꯨꯛ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯔꯤꯅꯣ ꯃꯥꯅ ꯑꯍꯤꯡꯁꯤꯗ ꯇꯨꯔꯦꯜꯂꯣꯝꯗ ꯆꯠꯂꯤꯁꯦ ꯈꯪꯗ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯃꯔꯣꯜꯁꯤꯡꯁꯦ ꯑꯗꯨꯕꯣꯕ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯅ ꯇꯥꯛꯄꯗꯤ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦꯅ ꯍꯥꯏꯕꯅꯤ ꯀꯥꯟꯅꯔꯔꯣꯏ ꯑꯉꯥꯡꯗꯨ ꯁꯣꯏꯗꯅ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯃꯅꯤ ꯑꯗꯨꯅ ꯏꯇꯥꯎ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯇꯦꯛꯁ ꯃꯦꯁꯦꯖꯇꯨꯗ ꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯇꯨꯔꯦꯜꯂꯣꯝꯗ ꯂꯩꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯅꯤꯗꯣ ꯄ꯭ꯔꯞ ꯃꯤꯀꯨꯞ ꯑꯃꯗ ꯄꯟꯊꯗꯅ ꯂꯥꯛꯑꯦ ꯁꯣꯝꯗꯅ ꯋꯥꯈꯜꯗꯅ ꯑꯀꯤ ꯇꯨꯖꯨꯡꯕꯇꯅ ꯄꯤꯛ ꯊꯜꯂꯕ ꯑꯐꯤꯡ ꯑꯄꯥꯏ ꯑꯣꯏꯅ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯑꯀꯤꯕꯅ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯈꯨꯗꯤꯡꯗ ꯋꯥꯏꯈꯨꯅ ꯈ꯭ꯔꯛ ꯂꯥꯛꯁꯤꯟꯕ ꯍꯧꯔꯛꯂꯦ ꯃꯍꯥꯛ ꯇꯦꯛꯁ ꯃꯦꯁꯦꯖꯇꯣ ꯊꯥꯈꯤꯕꯗꯨꯅ ꯈꯤꯇꯪꯗꯤ ꯅꯦꯅꯥ ꯇꯥꯏ ꯃꯥꯒꯤ ꯑꯣꯏꯕ ꯐꯤꯕꯝꯁꯤꯗ ꯅꯣꯕꯣꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯀꯟꯕꯤꯕ ꯂꯥꯛꯑꯅꯤ ꯈꯜꯂꯤ ꯈꯝꯕꯇꯣꯟ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯇꯨꯔꯦꯜ ꯂꯩꯕ ꯑꯗꯣꯝꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯆꯠꯅꯤꯡꯒꯨꯝ ꯆꯠꯅꯤꯡꯗꯒꯨꯝ ꯃꯈꯣꯡꯗꯣ ꯇꯞꯂꯤ ꯇꯞꯂꯤ ꯊꯥꯡꯉꯤ ꯃꯍꯥꯛ ꯉꯔꯥꯡꯒꯤ ꯃꯪꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯣ ꯑꯃꯨꯛ ꯃꯇꯥꯡ ꯑꯗꯨꯗ ꯅꯤꯡꯁꯤꯡꯂꯛꯏ ꯃꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯍꯥꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯋꯥꯏ ꯋꯥꯏ ꯀꯔꯤꯒꯨꯝꯕ ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛꯁꯤꯡꯁꯤꯅ ꯇꯥꯏꯕꯪꯗ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯑꯣꯏꯅ ꯊꯣꯛꯂꯔꯕꯗꯤ ꯇꯨꯔꯦꯜ ꯃꯄꯥꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯀꯗꯕ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ ꯈꯝꯕꯇꯣꯟꯅ ꯋꯥꯈꯜꯗ ꯈꯜꯂꯦ ꯑꯩꯕꯨ ꯇꯨꯡꯍꯟꯗꯨꯅ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯔꯝꯗꯅ ꯈꯣꯂꯥ ꯂꯩꯕ ꯑꯗꯣꯝꯗ ꯌꯧꯅꯕ ꯆꯦꯜꯂꯁꯤꯔ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯣ ꯑꯃꯨꯛ ꯀꯔꯤ ꯊꯣꯛꯂꯒꯕ ꯃꯥꯅ ꯑꯃꯨꯛ ꯑꯩꯒꯤ ꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯒ ꯁꯛꯎꯗꯕ ꯁꯛꯂꯣꯟ ꯃꯤꯅꯝꯕ ꯃꯥꯏꯈꯨꯝ ꯀꯨꯞꯄꯁꯤꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯀꯩꯗꯧꯔꯛꯄ ꯑꯩꯒꯤ ꯈꯣꯡꯊꯥꯡꯁꯦ ꯀꯔꯤꯅꯣ ꯂꯨꯈ꯭ꯔꯦꯗ ꯃꯥꯒꯤ ꯀꯥ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯇꯨꯡꯏꯟꯅꯗꯨꯅ ꯆꯠꯂꯒꯅ ꯀꯔꯤ ꯊꯣꯛꯄ ꯈꯪꯗ꯭ꯔꯦ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯑꯃ ꯐꯤꯖꯝꯒꯤ ꯃꯔꯨꯝꯗ ꯊꯨꯞꯇꯨꯅ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗꯦ ꯑꯁꯨꯝꯅ ꯋꯥꯈꯜꯅ ꯐꯨꯝꯕꯪꯅꯅ ꯀꯉꯥꯎꯅꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯥꯝꯕꯩ ꯑꯃ ꯇꯧꯔꯒ ꯇꯨꯔꯦꯜ ꯇꯥꯕ ꯑꯗꯣꯝꯗ ꯆꯠꯀꯗꯕ ꯂꯝꯕꯤꯁꯤꯗꯒꯤ ꯅꯥꯊꯩꯅꯕ ꯀꯩꯅꯣꯝꯗꯤ ꯇꯧꯒꯦ ꯈꯟꯗꯨꯅ ꯃꯥꯡꯗ ꯆꯠꯂꯤꯕ ꯅꯣꯕꯣ ꯁꯥꯁꯤꯟꯅꯕꯗꯨꯗ ꯍꯥꯏꯔꯦ ꯇꯥ ꯅꯣꯕꯣ ꯑꯃꯗꯨꯁꯨ ꯑꯗꯨꯃꯛ ꯈꯨꯝꯃꯦ ꯀꯩꯗꯧꯔꯒꯦ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯤꯕ ꯖꯟꯇ꯭ꯔꯗꯨ ꯂꯧꯕ ꯏꯪꯒ ꯏꯪꯉꯦ ꯑꯩꯗꯤ ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯃꯤꯠꯁꯦ ꯍꯟꯅꯕ ꯇꯧꯔꯁꯦ ꯀꯗꯥꯏꯗꯒꯤꯅꯣꯗ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯌꯧꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯀꯥꯟꯁꯤꯗ ꯐꯥꯒꯤ ꯅꯠꯇꯦ ꯇꯥꯅꯕꯣ ꯍꯌꯦꯡ ꯆꯠꯂꯁꯤꯕ ꯃꯝꯒ ꯃꯝꯂꯦ ꯏꯪꯒ ꯏꯪꯉꯦ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯖꯟꯇ꯭ꯔ ꯊꯤꯒꯗꯣꯏꯗꯣ ꯅꯥꯇꯩ ꯑꯃ ꯆꯥꯔꯣꯏꯗ ꯑꯉꯥꯡ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯏꯪꯉꯦꯒ ꯀꯤꯔꯒ ꯅꯌꯥꯝꯕ ꯌꯥꯎꯔꯤ ꯑꯩ ꯂꯩꯔꯤꯉꯩꯗꯅꯦ ꯀꯅꯥꯁꯨ ꯐꯦꯜ ꯂꯥꯎꯕ ꯉꯝꯂꯣꯏ ꯑꯩ ꯌꯥꯎꯔꯤꯀꯣ ꯃꯁꯤꯗ ꯅꯪꯅ ꯀꯤꯐꯝ ꯊꯣꯛꯇꯦ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯑꯖꯤꯠ ꯑꯃꯗꯤ ꯅꯣꯕꯣꯅ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯑꯃꯃꯛ ꯑꯗꯣꯝꯗ ꯈꯔ ꯁꯣꯡꯕ ꯑꯗꯣꯝꯗ ꯈꯝꯕꯇꯣꯟꯕꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯒ ꯆꯤꯡꯁꯤꯜꯂꯤ ꯈꯝꯕꯇꯣꯟꯁꯨ ꯏꯪꯉꯪꯉꯛꯏ ꯃꯍꯥꯛ ꯃꯁꯥꯁꯨ ꯊꯥꯖꯔꯨꯗꯦ ꯑꯁꯨꯛ ꯊꯨꯅ ꯅꯣꯕꯣꯅ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯣꯕꯣ ꯎꯕꯗ ꯃꯍꯥꯛ ꯃꯁꯥꯗꯣ ꯂꯩꯇꯥꯔꯦ ꯑꯖꯤꯠꯁꯨ ꯌꯥꯎꯔꯛꯄꯒ ꯃꯈꯣꯏꯅ ꯂꯣꯏꯅꯔꯛꯂꯤꯕ ꯂꯥꯇꯦꯟꯗꯨꯒꯤ ꯗꯣꯁꯤꯁꯤꯡꯗꯣ ꯃꯩꯅꯥꯗꯣ ꯄꯤꯛꯅ ꯂꯩꯊꯩ ꯑꯁꯣꯡꯕ ꯃꯔꯨꯝ ꯑꯃꯗ ꯆꯪꯁꯤꯜꯂꯒ ꯂꯣꯠꯂꯤ ꯅꯣꯕꯣ ꯁꯥꯕ ꯅꯤꯄꯥꯗꯨꯗꯤ ꯃꯆꯤꯟꯗ ꯃꯊꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯇꯨꯃꯤꯟ ꯑꯗꯨꯝ ꯃꯥꯡ ꯊꯥꯔꯗꯨꯅ ꯃꯥꯒꯤ ꯇꯨꯔꯦꯜ ꯇꯥꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯒꯝ ꯆꯠꯂꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯈꯝꯕꯇꯣꯟꯅ ꯃꯥꯒꯤ ꯇꯨꯡꯗ ꯑꯗꯨꯃꯛ ꯏꯟꯅꯔꯛꯂꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯂꯝꯖꯤꯡ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯈꯝꯕꯇꯣꯟꯗꯤ ꯂꯩꯍꯧꯔꯦ ꯍꯥꯏꯕ ꯁꯨꯈꯪ ꯍꯦꯛ ꯈꯪꯗꯦ
ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯤꯒꯅꯨ ꯑꯩ ꯌꯥꯎꯔꯤ ꯍꯥꯏꯕꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯕꯣꯏ ꯅꯤꯡꯏ꯫ ꯁꯣꯝꯗꯅ ꯑꯁꯣꯡꯕ ꯃꯔꯨꯝ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩ꯫ ꯑꯍꯨꯝꯗꯣ ꯇꯞꯅ ꯇꯞꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ꯫ ꯏꯌꯥꯝꯕꯅꯤꯃ, ꯑꯩ ꯃꯊꯣꯡ ꯈꯪꯗ꯭ꯔꯦ ꯉꯁꯤꯒꯤ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛꯁꯦ꯫ ꯑꯩꯅ ꯏꯁꯩ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩ ꯏꯌꯥꯝꯕ ꯅꯣꯕꯣꯒ ꯁꯛ ꯃꯥꯟꯅꯕ ꯅꯨꯄꯥꯁꯤꯅ ꯆꯠꯂꯁꯤ ꯈꯣꯜꯂꯥꯗ ꯍꯥꯏꯗꯨꯅ ꯂꯝꯖꯤꯡꯗꯨꯅ ꯄꯨꯔꯒ ꯈꯣꯜꯂꯥ ꯌꯧꯗ꯭ꯔꯤꯉꯩ ꯃꯥꯒꯤ ꯖꯟꯇ꯭ꯔꯗꯣ ꯁꯣꯏꯗꯅ ꯃꯥꯡꯕ ꯇꯥꯔꯦ ꯂꯧꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯦ꯫ ꯀꯔꯤꯒꯨꯝꯕ ꯇꯥ ꯅꯣꯕꯣꯅ ꯀꯣꯜ ꯇꯧꯔꯛꯂꯝꯗ꯭ꯔꯕ, ꯏꯌꯥꯝꯕ ꯍꯣꯏꯅ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯝꯗ꯭ꯔꯕꯗꯤ ꯅꯅꯥꯎꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯗꯕ ꯍꯥꯏꯕ ꯉꯝꯗꯦ꯫ ꯌꯥꯔꯦꯁꯦ, ꯑꯗꯨꯒꯤꯕꯨ ꯅꯨꯄꯥ ꯃꯥꯟꯗꯕ, ꯍꯧꯖꯤꯛꯇꯤ ꯅꯌꯥꯝꯕ ꯑꯩꯈꯣꯏ ꯑꯅꯤꯃ ꯏꯆꯥꯎ ꯆꯥꯎꯅ ꯅꯪꯒꯤꯗꯃꯛ ꯂꯩꯔꯤ, ꯀꯔꯤꯒꯤ ꯆꯤꯡꯅꯔꯤ? ꯑꯗꯨꯗꯤ ꯏꯌꯥꯝꯕꯅꯤꯃ ꯃꯐꯝꯁꯤꯗ ꯇꯥꯁꯤꯜꯂꯒ ꯂꯩꯗꯣꯏ ꯁꯔꯨꯛ ꯈꯣꯜꯂꯥ ꯌꯧꯅꯕ ꯆꯠꯂꯧꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯉꯥꯏꯈꯣ ꯈꯝꯕꯇꯣꯟ, ꯃꯗꯨ ꯌꯥꯔꯣꯏ꯫ ꯑꯩ ꯁꯥꯔꯒ ꯅꯪꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯃꯤꯅꯝꯕꯒꯤ ꯃꯥꯏꯈꯨꯝ ꯀꯨꯞꯂꯒ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯌꯧꯅꯕ ꯄꯨꯔꯤꯕ ꯃꯤꯁꯛꯁꯦ ꯃꯤꯔ ꯂꯥꯏꯔ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯗꯣꯛꯈꯤꯁꯤ꯫ ꯃꯥꯒꯤ ꯃꯔꯤ ꯃꯈꯣꯡꯁꯤ ꯐꯖꯅ ꯈꯪꯂꯕ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯗ ꯍꯟꯁꯤ꯫ ꯃꯥꯅꯤ, ꯅꯌꯥꯝꯕ ꯅꯣꯕꯣꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯤ꯫ ꯇꯥꯖꯤꯜ, ꯑꯩꯗꯤ ꯌꯥꯝ ꯀꯤꯔꯦ, ꯈꯪꯕꯁꯨ ꯄꯥꯝꯗ꯭ꯔꯦ ꯑꯆꯨꯝꯕ, ꯍꯟꯅꯕ ꯇꯧꯔꯁꯤꯕ꯫ ꯃꯗꯨꯈꯛ ꯌꯥꯗ꯭ꯔꯦ, ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯃꯤ ꯑꯣꯏꯒꯦꯔꯥ ꯂꯥꯏ ꯑꯣꯏꯒꯦꯔꯥ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯗꯣꯛꯄ ꯆꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯃꯈꯣꯜ ꯌꯥꯝꯅ ꯀꯟꯅ ꯊꯣꯛꯇꯨꯅ ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯇꯨꯃꯤꯟ ꯂꯥꯇꯦꯟ ꯃꯉꯥꯜꯗꯨ ꯂꯩꯊꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯣꯕꯣ ꯁꯥꯁꯤꯟꯅꯕ ꯅꯨꯄꯥꯗꯨ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯦ꯫ ꯃꯥꯒꯤ ꯇꯨꯡ ꯏꯟꯅꯔꯛꯈꯤꯕ ꯈꯝꯕꯇꯣꯟꯒꯤ ꯁꯥꯃꯤꯟ ꯃꯁꯥꯗ ꯐꯪꯂꯛꯇ꯭ꯔꯕꯗ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄ꯫ ꯈꯝꯕꯇꯣꯟ ꯂꯩꯔꯝꯗ꯭ꯔꯕꯗꯨꯗꯗꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯃꯁꯥꯗꯒꯤ ꯃꯊꯟꯇ ꯁꯛꯂꯣꯟꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯐꯨꯗꯣꯛꯆꯔꯛꯏ꯫ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯃꯍꯥꯛ ꯃꯁꯥꯗꯣ ꯅꯨꯄꯥ ꯑꯣꯏꯖꯔꯁꯨ ꯅꯨꯄꯤ ꯑꯃꯒꯤ ꯁ꯭ꯔꯦꯡ ꯁ꯭ꯔꯦꯡ ꯂꯥꯎꯕ ꯃꯈꯣꯜ ꯑꯃꯗ ꯍꯤꯡꯆꯥꯏ ꯌꯥꯏꯇꯝꯕꯤ ꯑꯃꯒꯨꯝ ꯀꯟꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯃꯍꯥꯛꯅ ꯂꯥꯎꯕꯗꯨꯗ ꯑꯀꯣꯏꯕꯗ ꯈꯣꯟꯊꯥꯡ ꯌꯩꯔꯤ꯫ ꯃꯥꯅ ꯂꯥꯎꯕꯗꯣ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨꯁꯨ ꯃꯅꯥꯗ ꯇꯥꯔꯦ꯫ ꯃꯗꯨꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯅꯤꯛ ꯅꯤꯛ ꯂꯥꯎꯏ꯫ ꯃꯍꯥꯛ ꯇꯨꯡ ꯍꯟꯗꯨꯅ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯂꯒ ꯂꯥꯛꯏ꯫ ꯆꯠꯅ ꯆꯠꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯈꯤꯕ ꯈꯝꯕꯇꯣꯟꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯁꯩꯐꯝꯗꯨ ꯇꯥꯅ ꯃꯁꯥꯗꯣ ꯃꯈꯣꯡ ꯂꯩꯕꯥꯛꯇ ꯆꯠꯂꯝꯕꯗꯒꯤ ꯇꯣꯛꯂꯒ ꯄꯥꯏꯔꯛꯏ꯫ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕ ꯃꯐꯝꯗꯨꯒ ꯑꯁꯣꯡꯕꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯨꯃꯤꯟ ꯂꯨꯝꯗꯨꯅ ꯂꯩꯕ ꯃꯄꯥꯗꯨꯒ ꯍꯦꯛ ꯆꯥꯟꯅꯅ ꯃꯈꯣꯡꯗꯨ ꯂꯩꯕꯥꯛ ꯇꯥꯗꯗ ꯂꯦꯞꯂꯔꯦ꯫ ꯁꯥꯎꯝ ꯑꯃꯅ ꯑꯀꯣꯏꯕꯗꯨꯗ ꯅꯨꯡꯁꯤꯠ ꯑꯁꯥꯕꯒꯤ ꯃꯀꯣꯏ ꯑꯣꯏ ꯎꯔꯨ ꯎꯔꯨ ꯂꯩꯗꯨꯅ ꯃꯄꯥꯗꯨꯗ ꯁꯤꯠꯂꯤ꯫ ꯑꯍꯨꯝꯗꯣ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯇꯧꯔꯤꯕꯁꯤꯡꯗꯨ ꯎꯔꯝꯃꯤ꯫ ꯅꯣꯕꯣꯒꯤ ꯁꯛꯇꯝ ꯂꯥꯡꯂꯝꯕꯗꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯍꯧꯖꯤꯛꯇꯤ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯂꯣꯠꯄ ꯌꯥꯗ꯭ꯔꯕ ꯑꯁꯦꯡꯕ ꯁꯛꯇꯝꯗꯣ ꯇꯞꯅ ꯃꯊꯤ ꯐꯣꯡꯂꯔꯦ꯫ ꯅꯣꯕꯣꯒꯤ ꯃꯥꯏꯊꯣꯡ ꯂꯥꯡꯂꯝꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯃꯆꯨ ꯁꯤꯊꯔꯛꯂꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟ, ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯂꯗꯨꯅ ꯃꯌꯥꯁꯨ ꯑꯝꯇ ꯌꯥꯎꯗ ꯈꯌꯥꯠꯇꯨꯅ ꯏꯁꯥꯡ ꯁꯥꯡ ꯅꯥꯔꯨ ꯃꯄꯥꯗꯨ ꯊꯦꯡꯂꯗꯨꯅ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯔꯛꯏ꯫ ꯑꯍꯤꯡꯕ, ꯃꯤꯅꯝꯕ, ꯃꯤꯅꯝꯕ, ꯑꯍꯤꯡꯕ, ꯑꯍꯤꯡꯕꯅ ꯑꯁꯤꯕꯗ ꯃꯤꯅꯝꯂꯦ, ꯑꯩꯕꯨ ꯀꯌꯥꯗ ꯂꯥꯏꯅ ꯁꯥꯟꯅꯔꯤꯕ, ꯑꯩꯅ ꯃꯥꯕꯨ ꯅꯝꯊꯥꯛ ꯇꯧꯕ ꯅꯠꯇꯦ, ꯃꯥꯅ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯔꯒ ꯃꯐꯝꯁꯤꯗ ꯑꯩꯕꯨ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯪꯊꯣꯛꯂꯝꯕꯅꯤ꯫ ꯀꯌꯥꯗ ꯂꯥꯏꯅ ꯑꯍꯤꯡꯕꯅ ꯑꯁꯤꯕꯕꯨ ꯃꯤꯅꯝꯂꯤꯕ, ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯦ? ꯄꯪꯂꯥꯞ ꯂꯥꯞꯅꯗꯤ ꯆꯠꯂꯝꯃꯣꯏꯁꯦ, ꯐꯪꯗ꯭ꯔꯤꯐꯥꯎ ꯇꯥꯟꯅꯒꯦ, ꯑꯗꯨꯒ ꯃꯊ꯭ꯋꯥꯏ ꯃꯆꯥꯁꯦ ꯂꯧꯒꯦ꯫ ꯑꯩꯒꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯊꯥꯡꯉꯛꯀꯗꯕꯗꯤ ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯅꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄꯅꯤ ꯄꯤꯔꯛꯀꯗꯕ ꯃꯌꯥꯝ ꯃꯥ ꯍꯥꯟꯅ ꯍꯥꯠꯇꯣꯛꯍꯧꯕꯅ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯌꯥꯡꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯅꯤꯡꯉꯝꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯐꯝꯗꯨꯗ ꯂꯩꯔꯝꯂꯒ ꯃꯈꯣꯡ ꯂꯩꯕꯥꯛꯇꯥꯗ ꯄꯥꯏꯗꯨꯅ ꯉꯁꯥꯏꯒꯤ ꯇꯣꯏꯂꯦꯠ ꯂꯩꯕ ꯈꯔ ꯁꯨꯡꯕ ꯃꯄꯥ ꯑꯗꯨꯝ ꯇꯝꯅ ꯃꯐꯝ ꯑꯗꯨꯗ ꯈꯝꯕꯇꯣꯟꯗꯨ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯠꯅ ꯀꯨꯞꯄꯗ ꯄꯥꯏꯔꯒ ꯆꯠꯄꯗ ꯑꯁꯣꯡꯕ ꯃꯄꯥꯗꯣ ꯑꯗꯥꯏꯗꯨ ꯌꯧꯁꯤꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯄꯥꯗꯨ ꯌꯧꯔꯛꯂꯕꯁꯨ ꯑꯀꯣꯏꯕꯗꯨꯗ ꯈꯝꯕꯇꯣꯟꯗꯣ ꯃꯈꯨꯠꯇ ꯂꯥꯇꯦꯟ ꯑꯃ ꯄꯥꯏꯗꯨꯅ ꯆꯠꯄ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯐꯅ ꯁꯥꯡꯅ
ꯑꯃꯕꯨ ꯃꯔꯛꯁꯤꯗ ꯃꯍꯥꯛ ꯆꯠꯂꯝꯈꯤꯔꯣꯏꯁꯦ ꯃꯅꯥꯛ ꯅꯛꯄ ꯁ꯭ꯋꯥꯏꯗꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯂꯩꯐꯝ ꯊꯣꯛꯂꯒꯅ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯂꯩꯐꯝ ꯊꯤꯕ ꯈꯪꯗ꯭ꯔꯤꯕꯁꯤꯅ ꯃꯥꯅꯤ ꯃꯤꯅꯝ ꯁꯣꯔꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯦ ꯃꯥꯅ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯥꯕꯨ ꯐꯪꯅꯕ ꯑꯩꯅꯗꯤ ꯁꯣꯏꯗꯅ ꯊꯤꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯒꯤ ꯊꯋꯥꯏꯁꯤꯅ ꯇꯛꯁꯤ ꯁꯣꯟ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯃꯤꯠꯅ ꯎꯍꯧꯔꯕ ꯃꯅꯥꯅ ꯇꯥꯍꯧꯔꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯕ ꯄꯥꯈꯠꯄ ꯊꯛꯀꯠꯄ ꯐꯥꯎꯔꯛꯂꯦ ꯀꯤꯔꯝꯗꯕꯅꯤ ꯅꯣꯕꯣꯁꯨ ꯑꯖꯤꯠꯁꯨ ꯑꯗꯨꯕꯨ ꯀꯤꯔꯦ ꯃꯨꯁꯤ ꯃꯨꯁꯤꯔꯕ ꯃꯩꯉꯥꯜꯗ ꯍꯥꯏꯐꯦꯠ ꯆꯤꯐꯦꯠ ꯅꯨꯄꯤꯗꯨꯅ ꯇꯧꯔꯝꯕꯁꯤꯡꯗꯣ ꯎꯍꯧꯕꯅꯤ ꯎꯆꯦꯛꯇꯒꯤꯁꯨ ꯍꯦꯟꯅ ꯌꯥꯡꯅ ꯄꯥꯏꯕ ꯉꯝꯕ ꯑꯅꯧꯕ ꯁꯛꯂꯣꯟ ꯂꯥꯡꯕ ꯉꯝꯕꯁꯤꯅ ꯍꯦꯟꯅ ꯃꯉꯣꯟꯗ ꯑꯀꯤꯕ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯃꯥꯕꯨ ꯐꯪꯅꯕ ꯊꯤꯕ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯈꯝꯕꯇꯣꯟ ꯃꯤꯄꯥꯏꯕ ꯐꯥꯎꯏ ꯑꯍꯨꯝꯗꯣ ꯑꯃꯨꯛ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯀꯝꯗꯧꯁꯦꯕ ꯏꯌꯥꯝꯕ ꯑꯩꯒꯤ ꯋꯥꯗꯤ ꯁꯤꯗ ꯂꯩꯕꯅ ꯐꯒꯗꯕ ꯃꯥꯜꯂꯦ ꯋꯥꯔꯁꯨ ꯋꯥꯅ ꯑꯍꯤꯡꯁꯦ ꯑꯁꯣꯡꯕ ꯃꯔꯛꯁꯤꯗ ꯂꯦꯟꯕꯅ ꯉꯥꯏꯈꯣ ꯈꯝꯕꯇꯣꯟ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯌꯥꯔꯣꯏꯗ ꯃꯁꯤꯗ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯁꯣꯡꯕ ꯃꯔꯛꯁꯤꯗ ꯂꯣꯠꯄ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯅꯥꯇꯩ ꯆꯥꯔꯣꯏꯗ ꯑꯖꯤꯠ ꯈꯝꯕꯇꯣꯟꯅ ꯍꯥꯏꯔꯤꯁꯦ ꯑꯩꯗꯤ ꯌꯥꯅꯤꯡꯉꯤ ꯁꯤꯗꯒꯤ ꯈꯣꯡꯁꯦ ꯊꯥꯡꯇꯣꯛꯇꯨꯅ ꯆꯠꯈꯤꯕ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨ ꯑꯃꯨꯛ ꯊꯦꯡꯅꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯊꯣꯛꯀꯅꯤ ꯑꯗꯨꯅ ꯋꯥꯔꯁꯨ ꯋꯥꯅ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯃꯐꯝꯁꯤꯗ ꯂꯦꯜꯂꯁꯤ ꯑꯁꯨꯝꯅ ꯑꯍꯨꯝꯗꯣ ꯀꯩꯗꯧꯕ ꯌꯥꯕꯅ ꯇꯨꯃꯤꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯈꯟꯅꯔꯤ ꯅꯣꯕꯣ ꯑꯃꯗꯤ ꯈꯝꯕꯇꯣꯟꯅ ꯃꯐꯝꯁꯤꯗ ꯇꯨꯃꯤꯟ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯕ ꯄꯥꯝꯂꯤ ꯑꯃꯔꯣꯝꯗꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯗꯣ ꯑꯖꯤꯠꯇꯤ ꯌꯥꯅꯤꯡꯂꯝꯗꯦ ꯈꯣꯂꯥ ꯂꯩꯔꯤꯕꯁꯦ ꯄꯪꯂꯥꯞ ꯂꯥꯞꯄꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝ ꯁꯨꯔꯤꯕꯨ ꯃꯁꯤꯗ ꯊꯣꯏꯅ ꯀꯔꯥ ꯑꯃ ꯍꯦꯟꯅ ꯀꯤꯒꯗꯕꯒꯤ ꯃꯔꯝꯁꯤꯕꯨ ꯀꯔꯤꯅꯣ ꯊꯣꯏꯅ ꯀꯤꯅꯤꯡꯉꯥꯏ ꯋꯥꯐꯝ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯅ ꯀꯤꯐꯝ ꯊꯣꯛꯇꯦ ꯑꯗꯨꯅ ꯇꯤꯟ ꯀꯥꯡ ꯃꯔꯛꯇ ꯏꯪꯊꯝꯊꯥꯒꯤ ꯑꯍꯤꯡꯁꯤꯗ ꯎꯟ ꯄꯨꯕ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯑꯍꯤꯡꯒꯤ ꯂꯤꯛꯂꯥ ꯃꯔꯛꯇ ꯂꯦꯟꯗꯣꯏ ꯁꯔꯨꯛ ꯈꯣꯂꯥꯗꯨꯗ ꯂꯦꯛꯄꯅ ꯐꯅꯤ ꯈꯜꯂꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯦ ꯏꯇꯥꯎ ꯅꯣꯕꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯔꯤꯕꯨ ꯃꯥꯅ ꯂꯥꯏ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯌꯨꯝ ꯄꯨꯟꯅ ꯂꯥꯟꯊꯦꯡꯅꯔꯒ ꯂꯣꯏꯔꯦ ꯇꯤꯟ ꯀꯥꯡ ꯃꯔꯛꯁꯤꯗ ꯑꯍꯤꯡ ꯂꯦꯟꯕ ꯍꯥꯏꯕꯁꯦ ꯅꯥꯇꯩ ꯆꯥꯔꯣꯏ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯒ ꯃꯦꯂꯔꯤꯌꯥ ꯅꯥꯔ ꯇꯣꯛꯀꯅꯤ ꯅꯠꯇꯦ ꯅꯠꯇꯦ ꯏꯌꯥꯝꯕ ꯅꯅꯥꯎꯅ ꯍꯥꯏꯖꯔꯤꯁꯦ ꯁꯤꯅꯤ ꯃꯥꯅ ꯂꯥꯏꯅꯤ ꯑꯩꯈꯣꯏꯅ ꯃꯤꯅꯤ ꯑꯩꯈꯣꯏ ꯌꯨꯝ ꯁꯨꯏ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯃꯨꯛꯅꯔꯨꯕ ꯌꯥꯔꯣꯏ ꯌꯥꯔꯦ ꯑꯉꯥꯡ ꯁꯤꯗ ꯂꯩꯕ ꯍꯥꯏꯁꯤꯅ ꯍꯦꯟꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯣꯏꯅꯤ ꯏꯇꯥꯎ ꯅꯪꯒꯤ ꯃꯐꯠꯇꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ ꯃꯐꯠ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯐꯠ ꯍꯥꯏꯗꯤ ꯃꯐꯠ ꯌꯥꯔꯦꯗ ꯅꯈꯣꯏ ꯑꯅꯤꯒꯤꯁꯦ ꯃꯔꯩꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯏꯁꯥ ꯏꯊꯟꯇꯒꯤ ꯈꯜꯂꯒ ꯍꯥꯏꯈꯤꯕ ꯅꯠꯇꯦ ꯅꯣꯕꯣ ꯍꯧꯖꯤꯛꯇꯤ ꯏꯅꯥꯎ ꯈꯝꯕꯁꯨ ꯐꯪꯂꯦ ꯐꯪꯂꯕꯅꯤꯅ ꯈꯣꯂꯥꯗ ꯆꯠꯁꯦ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯑꯩꯕꯨ ꯐꯠꯇꯕ ꯁꯥꯎꯒꯠꯄ ꯃꯔꯩ ꯃꯔꯥ ꯇꯧꯕ ꯇꯥꯅꯕꯗꯤ ꯍꯣꯠꯅꯕꯤꯔꯛꯀꯅꯨ ꯑꯁꯨꯝꯅ ꯁꯥꯎꯒꯠꯀꯟꯕ ꯑꯖꯤꯠꯇꯣ ꯃꯥꯒꯤ ꯃꯆꯤꯡ ꯃꯁꯣꯟꯗꯣ ꯍꯧꯔꯛꯂꯦ ꯃꯁꯤꯅ ꯃꯔꯩ ꯃꯔꯥ ꯇꯧꯅꯕ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯂꯦ ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯐꯝ ꯑꯃꯒꯤ ꯍꯧꯖꯤꯛꯇꯤ ꯈꯣꯟ ꯋꯥꯎꯅꯔꯛꯂꯦ ꯑꯖꯤꯠ ꯑꯃꯗꯤ ꯅꯣꯕꯣꯒꯤ ꯃꯔꯛꯇ ꯁꯪꯒꯠꯅꯕ ꯃꯑꯣꯡ ꯃꯥꯟꯕ ꯑꯃꯁꯨ ꯌꯥꯎꯔꯛꯂꯦ ꯑꯁꯨꯝꯅ ꯎꯪꯈꯠꯅꯔꯛꯄ ꯃꯇꯥꯡ ꯑꯗꯨꯗ ꯂꯩꯕꯥꯛꯇꯨ ꯅꯤꯛꯄꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯂꯩꯊꯛ ꯂꯩꯈꯥ ꯅꯤꯛꯄꯗꯧꯅ ꯑꯁꯨꯝꯅ ꯇꯧꯔꯝꯕꯗꯨꯅ ꯈꯠꯅꯔꯝꯕꯗꯒꯤ ꯃꯈꯣꯏꯁꯤꯡꯗꯣ ꯇꯨꯃꯤꯟ ꯆꯞ ꯆꯞ ꯃꯁꯥꯁꯤꯡꯗꯣ ꯇꯨꯔꯣꯏ ꯉꯝꯂꯣꯏ ꯉꯛꯄꯣꯏ ꯀꯩꯕꯣꯏ ꯀꯩꯗꯧꯗꯣꯏꯅꯣꯅ ꯂꯦꯞꯂꯒ ꯂꯩ ꯑꯁꯨꯝꯅ ꯇꯧꯕꯗꯨꯅ ꯈꯠꯅꯔꯝꯕꯗꯣ ꯇꯨꯃꯤꯟ ꯂꯩꯗꯨꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯨꯝꯗꯣ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯁꯣꯡꯕ ꯃꯄꯥꯗꯨꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯐꯨꯠ 3ꯒꯤ ꯆꯥꯡꯗ ꯃꯤ ꯃꯈꯨꯠ ꯑꯃ ꯂꯩꯕꯥꯛ ꯂꯩꯔꯣꯟꯅꯨꯡꯗꯒꯤ ꯊꯤꯟꯗꯣꯔꯛꯂꯤꯕꯗꯣ ꯃꯃꯤꯠꯃꯛꯅ ꯃꯈꯣꯏ ꯌꯨꯝꯗꯣ ꯑꯃꯨꯛꯇ ꯆꯞ ꯃꯥꯟꯅꯅ ꯎꯔꯦ ꯈꯨꯠꯇꯣ ꯑꯃꯠꯇ ꯅꯠꯇꯦ ꯃꯊꯪ ꯃꯊꯪ ꯑꯇꯣꯞꯄ ꯈꯨꯠ ꯑꯇꯩ ꯀꯌꯥ ꯑꯃꯁꯨ ꯂꯩꯕꯥꯛ ꯂꯩꯔꯣꯟ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯊꯤꯟꯗꯣꯔꯛꯂꯤꯕꯗꯣ ꯑꯁꯨꯝꯅ ꯊꯤꯟꯗꯣꯔꯛꯄꯗꯨ ꯎꯕꯗ ꯃꯈꯣꯏ ꯌꯨꯝꯗꯣ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ ꯃꯌꯥ ꯎꯝꯁꯤꯟ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯂꯩꯕꯥꯛꯇꯨ ꯊꯤꯟꯗꯣꯔꯛꯂꯤꯕ ꯈꯨꯠꯁꯤꯡꯗꯨꯅ ꯇꯧꯊꯣꯛꯄ ꯌꯥꯎ ꯍꯣꯒꯥꯏꯕ ꯌꯥꯎ ꯇꯧꯔꯛꯏ ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯅꯨꯡꯗꯒꯤ ꯁꯔꯨ ꯃꯆꯦꯠ ꯇꯥꯏꯕꯪ ꯁꯥꯗꯣꯡ ꯃꯆꯦꯠ ꯑꯣꯏꯕ ꯌꯦꯡꯕꯗ ꯌꯦꯡꯐꯝ ꯈꯪꯗꯕ ꯎꯕꯗ ꯎꯐꯝ ꯈꯪꯗꯕ ꯃꯊꯣꯡ ꯈꯪꯗ꯭ꯔꯕ ꯑꯁꯤꯕꯔ ꯑꯆꯪꯕꯔ ꯆꯞ ꯆꯥꯅ ꯍꯥꯏꯉꯝꯗꯕ ꯀꯌꯥꯅ ꯈꯨꯖꯤꯡ ꯑꯣꯏ ꯂꯩꯕꯥꯛ ꯂꯩꯔꯣꯟꯅꯨꯡꯗꯒꯤ ꯃꯈꯣꯏꯁꯤꯡꯗꯨ
ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯀꯛꯆꯦꯡꯒꯨꯝ ꯍꯧꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯑꯍꯤꯡ ꯑꯗꯨꯗ ꯊꯣꯔꯛꯂꯦ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯃꯃꯥꯏꯁꯤꯡꯗꯨ ꯌꯦꯡꯐꯝ ꯑꯃ ꯂꯧꯐꯝ ꯑꯃ ꯈꯪꯗꯦ꯫ ꯁꯔꯨ ꯃꯆꯦꯠ ꯎꯟꯁꯥ ꯃꯆꯦꯠ ꯃꯅꯨꯡꯒꯤ ꯆꯦꯜꯂꯤꯕ ꯏ ꯄꯨꯕ ꯁꯤꯡꯂꯤꯁꯤꯡꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯃꯄꯥꯜꯗꯒꯤ ꯌꯦꯡꯕ ꯃꯇꯝꯗ ꯏꯉꯥꯟ ꯉꯥꯟ ꯂꯣꯏꯅ ꯎꯕꯗꯧꯅꯁꯨ ꯇꯧꯏ꯫ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟꯗꯤ ꯃꯁꯤꯡ ꯌꯥꯝꯃꯤ ꯂꯣꯏ ꯅꯥꯏꯗꯦ꯫ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡꯗꯣ ꯌꯦꯡꯕ ꯃꯇꯝꯗ ꯑꯍꯤꯡ ꯑꯗꯨꯗ ꯍꯦꯛ ꯂꯥꯟꯃꯤ ꯇꯦꯡꯀꯣꯜ ꯑꯃꯁꯨ ꯍꯦꯛ ꯃꯥꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝꯅ ꯀꯔꯤ? ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯅ ꯀꯔꯤ? ꯃꯈꯣꯏꯒꯤ ꯋꯥꯔꯤꯅ ꯀꯔꯤ? ꯀꯅꯥꯁꯨ ꯍꯥꯏꯉꯝꯗꯦ, ꯀꯅꯥꯁꯨ ꯈꯪꯂꯝꯗꯦ꯫ ꯑꯀꯤꯕꯅ ꯃꯈꯣꯏꯒꯤ ꯃꯁꯛꯅꯤ, ꯃꯆꯨꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡꯗꯣ ꯍꯧꯅꯗꯨꯅ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗ ꯃꯈꯣꯏ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯂꯨꯆꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ, ꯃꯆꯤꯟ ꯆꯠꯄ ꯍꯥꯏꯒꯗ꯭ꯔꯥ, ꯃꯗꯨꯅ ꯍꯣꯏ ꯂꯥꯎꯗꯨꯅ ꯃꯈꯣꯏ ꯑꯇꯩꯗꯨ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯂꯣꯝꯗ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯂꯣꯟꯁꯤꯡ ꯑꯗꯨ ꯀꯔꯤ ꯂꯣꯟꯅꯣꯁꯨ ꯑꯃꯠꯇ ꯂꯧꯐꯝ ꯈꯪꯗꯅ ꯑꯍꯤꯡ ꯑꯗꯨꯗ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯒ ꯉꯁꯥꯏ ꯁꯤꯟꯃꯤꯁꯤꯡꯅ ꯏꯊꯤꯡꯗꯨꯅ ꯄꯟꯊꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯇꯥꯅ ꯆꯪꯁꯤꯟꯈ꯭ꯔꯒ ꯄꯜꯁꯤꯡꯗꯣ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯊꯨꯒꯥꯏꯔꯦ꯫ ꯑꯍꯨꯝꯗꯣ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯇꯧꯔꯤꯕꯁꯤꯡꯗꯣ ꯃꯃꯤ ꯁꯥꯃꯤ ꯃꯌꯦꯛ ꯁꯦꯡ ꯄꯥꯠꯇ꯭ꯔꯕ ꯃꯔꯛꯇꯨꯗ ꯈꯔ ꯃꯈꯩꯗꯤ ꯎꯔꯤ꯫ ꯃꯃꯤꯠ ꯎꯔꯕ ꯃꯅꯥꯅ ꯇꯥꯔꯕꯗꯨꯗꯗꯤ ꯍꯦꯟꯅ ꯑꯀꯤꯕꯅꯤ ꯐꯥꯎꯔꯤꯕ, ꯍꯦꯟꯅ ꯃꯤꯄꯥꯏꯕꯅꯤ ꯐꯥꯎꯔꯤꯕꯗꯣ꯫ ꯃꯆꯨ ꯃꯃꯦꯟ ꯈꯪꯂꯨꯗ꯭ꯔꯒꯁꯨ ꯑꯃꯝꯕꯗꯨꯗ ꯅꯨꯡ ꯂꯪꯕꯒꯤ, ꯏꯁꯤꯡ ꯆꯦꯟꯊꯕꯒꯤ ꯄꯜ ꯊꯨꯒꯥꯏꯕꯒꯤ ꯃꯈꯣꯜꯅ ꯑꯍꯤꯡ ꯏꯆꯤꯛ ꯍꯨꯟꯕ ꯃꯇꯝ ꯑꯗꯨꯗ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯊꯛ ꯊꯛ ꯌꯨꯆꯦꯡ ꯌꯨꯍꯥꯅ ꯅꯣꯝꯕꯗꯧꯅ ꯃꯁꯥ ꯄꯨꯝꯕ ꯆꯦꯡꯈꯩꯕꯗꯧꯅ ꯈꯝꯕꯇꯣꯟ ꯅꯤꯛꯂꯛꯏ꯫ ꯃꯃꯤꯠ ꯑꯅꯤꯗꯣ ꯎꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯦꯞꯄꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯐꯣꯞ ꯂꯥꯎꯅ ꯇꯨꯈ꯭ꯔꯒ ꯈꯝꯕꯇꯣꯟ ꯃꯁꯥꯗꯣ ꯇꯞꯅ ꯇꯞꯅ ꯀꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯍꯦꯛ ꯌꯦꯡꯕꯗ ꯃꯥꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯗꯣ ꯂꯤꯟꯅ ꯃꯀꯣꯛ ꯑꯃꯗꯤ ꯃꯃꯩ ꯑꯅꯤ ꯂꯣꯠꯁꯤꯜꯂꯒ ꯃꯊꯥ ꯉꯛꯇ ꯑꯣꯏꯅ ꯎꯍꯜꯂꯒ ꯊꯝꯕꯗꯧꯅ ꯇꯧꯏ꯫ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯑꯍꯤꯡꯗꯨꯗ ꯅꯣꯕꯣ ꯑꯃꯗꯤ ꯑꯖꯤꯠ ꯑꯅꯤꯗꯣ ꯃꯤꯠꯀ ꯌꯦꯡꯅꯩ꯫ ꯀꯩꯅꯣ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯈꯝꯕꯇꯣꯟꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯧꯔꯛꯂꯤꯕ ꯐꯤꯕꯝꯁꯤꯕꯣ? ꯍꯦꯛ ꯌꯦꯡꯕꯗ ꯃꯁꯤꯅꯗꯨꯝ ꯃꯈꯣꯏꯗ ꯑꯁꯤꯕꯁꯤꯡꯗꯨꯗꯒꯤ ꯃꯥꯅ ꯇꯧꯔꯛꯏꯕꯁꯤꯅ ꯍꯦꯟꯅ ꯃꯈꯣꯏꯒꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯝꯁꯤꯡꯗꯣ ꯆꯞ ꯆꯞ ꯌꯨꯡꯈꯠꯄ ꯍꯧꯔꯛꯂꯦ꯫ ꯈꯝꯕꯇꯣꯟꯗꯨ ꯃꯁꯥꯗꯣ ꯊꯛ ꯊꯛꯅꯤ ꯎꯟ ꯋꯥꯏꯃꯨꯛ ꯏꯪꯈꯤꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯑꯁꯥꯕꯒꯤ ꯁꯔꯨꯛ ꯑꯃꯠꯇ ꯌꯥꯎꯗꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩ꯫ ꯈꯝꯕꯇꯣꯟꯅ ꯇꯧꯔꯤꯕ ꯐꯤꯕꯝꯗꯨꯗ ꯅꯣꯕꯣꯗꯤ ꯁꯤꯔꯗꯕꯣꯏ ꯅꯤꯡꯏ꯫ ꯀꯞꯂꯤ ꯀꯞꯂꯤ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡꯗꯨꯅ ꯇꯥꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯥꯈꯠꯇꯨꯅ ꯇꯞꯅ ꯃꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯃꯥ ꯇꯥꯅꯕ ꯍꯥꯏꯔꯤ꯫ ꯈꯝꯕꯇꯣꯟ, ꯇꯣꯟ, ꯏꯌꯥꯝꯕꯒꯤ ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯁꯦ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ? ꯅꯪꯒꯤ ꯀꯔꯝꯕ ꯅꯅꯤꯡ ꯊꯨꯡꯗꯕ ꯂꯩꯒꯦ? ꯁꯦ ꯏꯌꯥꯝꯕꯗ ꯍꯥꯏꯔꯨꯁꯦ꯫ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯀꯩꯗꯧꯒꯦ ꯏꯌꯥꯝꯕꯒꯤ ꯏꯕꯨꯡꯉꯣ? ꯏꯌꯥꯝꯕꯅ ꯀꯧꯕꯁꯦ ꯇꯥꯔꯗꯤ ꯅꯪꯕꯨ ꯑꯃꯨꯛꯇ ꯈꯨꯝꯃꯨ ꯀꯩꯗꯧꯒꯦ? ꯅꯣꯕꯣ ꯃꯃꯤꯠꯇ ꯃꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯀꯞꯇꯨꯅ ꯈꯝꯕꯇꯣꯟꯕꯨ ꯇꯥꯅꯕ ꯀꯧꯕꯗꯣ ꯈꯝꯕꯇꯣꯟ ꯃꯁꯥꯗꯤ ꯀꯔꯤꯁꯨ ꯇꯥꯗꯦ꯫ ꯈꯝꯕꯇꯣꯟꯒꯤ ꯃꯇꯧꯗꯨꯗ ꯑꯖꯤꯠꯁꯨ ꯄꯥꯈꯠꯇꯨꯅ ꯃꯥꯕꯨ ꯇꯥꯅꯕ ꯀꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯕꯨ ꯇꯥꯅꯕ ꯀꯧꯔꯤꯕꯗꯣ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕꯅꯤ꯫ ꯑꯁꯨꯝꯅꯅꯤꯗꯣ ꯄꯥꯈꯠꯇꯨꯅ ꯀꯧꯔꯤꯉꯩ ꯑꯖꯤꯠꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯥꯇꯦꯟ ꯑꯃꯟꯕꯗꯣ ꯄꯣꯞ ꯂꯥꯎꯅ ꯇꯥꯔꯦ꯫ ꯂꯥꯇꯦꯟ ꯑꯗꯣ ꯀꯥꯏꯕꯗꯒꯤ ꯊꯥꯎꯒ ꯃꯩꯒꯗꯨꯅ ꯗꯨꯁꯤꯗꯨꯗꯒꯤ ꯑꯀꯪꯕ ꯎꯅꯥ ꯋꯥꯅꯥ ꯅꯥꯄꯤ ꯁꯤꯡꯕꯤ ꯃꯔꯛ ꯑꯗꯨꯗ ꯁꯟꯗꯣꯛꯈꯤꯕꯅ ꯇꯞꯅ ꯇꯞꯅ ꯑꯍꯤꯡꯗ ꯅꯨꯡꯁꯤꯠꯀ ꯁꯤꯠꯂꯦ꯫ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯍꯥꯏꯗꯨꯅ ꯃꯩꯅꯥ ꯑꯣꯏꯅ ꯊꯨꯝꯅ ꯆꯥꯛꯇꯨꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯁꯟꯗꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯑꯅꯤꯗꯨꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯩꯒ ꯅꯨꯡꯁꯤꯠꯀ ꯑꯅꯤꯗꯤ ꯂꯝꯕꯥ ꯄꯥꯕ ꯌꯥꯗꯦ꯫ ꯇꯞꯅ ꯇꯞꯅ ꯑꯀꯪꯕ ꯎꯅꯥꯗꯨꯅ ꯆꯥꯛꯂꯛꯄꯅ ꯅꯥꯀꯦꯟꯊꯥꯒꯤ ꯃꯄꯥꯎ ꯄꯨꯗꯨꯅ ꯎꯃꯪ ꯑꯣꯏꯅ ꯁꯛꯂꯣꯟ ꯂꯥꯡꯂꯤꯕ ꯑꯀꯪꯕ ꯎꯄꯥꯜ ꯎꯄꯥꯜꯁꯤꯡꯗꯣ ꯃꯩꯅ ꯋꯥꯏꯅ ꯒ꯭ꯔꯪ ꯒ꯭ꯔꯪ ꯍꯥꯏꯗꯨꯅ ꯎꯔꯤ ꯎꯄꯥꯜ ꯄꯨꯝꯅꯃꯛ ꯋꯥꯏ ꯋꯥꯏꯗꯨꯅ ꯆꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯀꯠꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯑꯅꯤꯗꯨꯗꯤ ꯃꯩꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯆꯥꯛꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯉꯛꯉꯛꯏ꯫ ꯀꯝꯗꯧꯅ ꯀꯗꯥꯏꯗꯒꯤ ꯃꯩꯗꯣ ꯃꯩꯔꯤ ꯐꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯗꯨꯅ ꯆꯤꯡꯂꯥꯏꯒꯨꯝ ꯀꯕꯥꯛ ꯈꯟ ꯃꯌꯥ ꯂꯥꯎꯅ ꯀꯥꯗꯨꯅ ꯆꯥꯛꯂꯛꯂꯤꯕꯅ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯩꯔꯤꯗꯨꯅ ꯃꯌꯥ ꯂꯥꯎꯅ ꯀꯥ ꯇꯥꯏꯕꯪꯄꯥꯜ ꯄꯨꯝꯕ ꯌꯣꯠꯁꯤꯜꯂꯒꯦ ꯃꯇꯥꯒꯨꯝ ꯖꯔ ꯖꯔ ꯁꯟꯗꯣꯛꯄ ꯍꯧꯔꯛꯄ
ꯃꯩꯅꯨꯡꯗꯨꯗ ꯃꯈꯣꯏ ꯍꯨꯝ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯕꯒꯤ ꯆꯥꯎꯔꯕ ꯐꯤꯕꯝ ꯑꯗꯨ ꯂꯥꯛꯂꯕꯗ ꯂꯩꯃꯥꯏꯗ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕ ꯈꯝꯕꯇꯣꯟꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯑꯅꯤ ꯆꯪꯗꯨꯅ ꯃꯩꯔꯛꯇꯨꯗꯒꯤ ꯈꯔ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯊꯥꯡꯇꯣꯔꯛꯏ ꯃꯩꯔꯤꯗꯨꯅ ꯂꯝꯖꯥꯎ ꯈꯣꯟꯕ ꯂꯥꯃꯩꯒꯨꯝ ꯋꯥꯡꯅ ꯆꯥꯎꯅ ꯆꯥꯛꯂꯛꯂꯕꯗ ꯍꯧꯖꯤꯛꯇꯤ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟꯗ ꯂꯩꯔꯤꯕ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡꯅ ꯑꯣꯟꯕ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨ ꯃꯩꯅ ꯑꯣꯟꯅ ꯊꯣꯏꯅ ꯃꯌꯥ ꯀꯕꯥ ꯈꯟꯗꯨꯅ ꯆꯥꯔꯒꯤ ꯃꯇꯥꯒꯨꯝ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯗ ꯍꯧꯔꯤꯕ ꯃꯅꯥ ꯀꯪꯂ ꯎꯄꯥꯜ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯖꯔ ꯖꯔ ꯁꯟꯇꯣꯛꯄ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯃꯩꯗꯨꯅ ꯈꯥꯝꯕ ꯌꯥꯗꯕ ꯃꯑꯣꯡꯗ ꯖꯔ ꯖꯔ ꯁꯟꯇꯣꯔꯛꯄꯅ ꯑꯉꯛꯄ ꯐꯪꯅ ꯃꯩꯅ ꯃꯩꯋꯥꯏꯗꯨꯅ ꯆꯥꯛꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯁꯤꯕ ꯊꯋꯥꯏ ꯃꯌꯥꯝꯅ ꯏꯁꯤꯡ ꯄꯜ ꯊꯤꯡꯀꯠꯇꯨꯅ ꯂꯩꯕ ꯊꯨꯒꯥꯏꯔꯝꯕꯗꯣ ꯆꯞ ꯂꯦꯞꯄꯦ ꯂꯝꯖꯥꯎ ꯈꯣꯟꯕ ꯂꯥꯃꯩꯒꯨꯝ ꯃꯥꯡꯗ ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛ ꯋꯥꯏ ꯋꯥꯏꯗꯨꯅ ꯆꯥꯛꯂꯛꯂꯕꯗ ꯁꯔꯨ ꯃꯆꯦꯠ ꯃꯀꯥꯏ ꯑꯣꯏꯕ ꯑꯁꯤꯕ ꯊꯋꯥꯏꯁꯤꯡꯗꯣ ꯃꯩ ꯎꯕꯗꯒꯤ ꯃꯩꯁꯥꯗꯨꯅ ꯃꯈꯣꯏꯗ ꯁꯥꯎꯟ ꯄꯤꯕꯃꯛ ꯉꯝꯗ꯭ꯔꯕꯁꯨ ꯃꯩꯗꯨꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯍꯥꯏꯕꯗꯤ ꯃꯩ ꯀꯧꯕ ꯂꯥꯏꯅ ꯇꯥꯡꯖꯂꯤꯟꯒꯨꯝ ꯈꯤ ꯈꯤ ꯀꯥꯝꯕꯗꯧꯅ ꯑꯃꯨꯛꯁꯨ ꯇꯥꯏꯕꯪꯄꯥꯜ ꯄꯨꯝꯕ ꯌꯣꯠꯁꯤꯟꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯒꯤ ꯃꯑꯣꯡ ꯎꯊꯣꯔꯛꯂꯕꯗ ꯃꯩꯗꯨꯕꯨ ꯀꯤꯕꯅ ꯑꯁꯤꯕ ꯊꯋꯥꯏꯁꯤꯡꯗꯣ ꯂꯩꯕꯥꯛ ꯂꯩꯔꯣꯟꯅꯨꯡꯗ ꯍꯧꯅꯗꯨꯅ ꯂꯣꯏꯅ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯅ ꯐꯠꯇ꯭ꯔꯕ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯨꯁꯨ ꯈꯝꯕꯇꯣꯟꯕꯨ ꯐꯪꯅꯕ ꯀꯣꯏꯊꯤ ꯊꯤꯔꯤꯉꯩ ꯃꯩꯅ ꯋꯥꯏ ꯋꯥꯏꯗꯨꯅ ꯆꯥꯛꯄꯗꯣ ꯃꯃꯤꯠꯃꯛꯅ ꯎꯔꯦ ꯃꯩꯗꯨꯅ ꯃꯀꯥ ꯐꯅ ꯑꯁꯨꯝꯅ ꯆꯥꯛꯂꯛꯄꯅ ꯊꯋꯥꯏꯗꯨꯒꯤꯁꯨ ꯃꯌꯥꯏ ꯆꯥꯝꯂꯨꯕ ꯑꯃꯨꯛꯇꯪ ꯍꯧꯅ ꯁꯞꯇ꯭ꯔ ꯀꯥꯏꯅ ꯂꯥꯎꯔꯝꯂꯒ ꯃꯥꯁꯨ ꯃꯥꯡꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯈꯝꯕꯇꯣꯟꯕꯨ ꯑꯖꯤꯠ ꯑꯃꯗꯤ ꯅꯣꯕꯣ ꯑꯅꯤ ꯆꯪꯗꯨꯅ ꯀꯟꯅ ꯂꯥꯏꯀꯠꯅꯔꯤ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛ ꯂꯩꯔꯒ ꯈꯝꯕꯇꯣꯟ ꯃꯁꯥꯗꯣ ꯅꯣꯔꯃꯦꯜ ꯇꯥꯔꯛꯑꯦ ꯃꯁꯥ ꯀꯣꯟꯁꯤꯜꯂꯝꯕꯗꯣ ꯇꯤꯡꯊꯣꯔꯛꯑꯦ ꯃꯁꯥ ꯄꯨꯝꯕ ꯂꯦꯡ ꯑꯣꯠꯄ ꯌꯥꯔꯛꯂꯦ ꯃꯍꯥꯛ ꯃꯁꯥꯅ ꯍꯧꯖꯤꯛꯇ ꯀꯣꯜꯂꯒ ꯂꯩ ꯍꯥꯏꯕꯁꯨ ꯃꯥ ꯈꯪꯖꯗꯦ ꯈꯝꯕꯇꯣꯟꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯨ ꯎꯕꯗ ꯑꯅꯤꯗꯣ ꯍꯔꯥꯎꯖꯩ ꯃꯈꯣꯏ ꯃꯁꯦꯟ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ ꯈꯝꯕꯇꯣꯟ ꯏꯌꯥꯝꯕꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯕꯣ ꯇꯥꯔꯦ ꯇꯥꯅꯨꯕꯣ ꯅꯪ ꯅꯁꯥꯗꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦꯀꯣ ꯇꯧꯗ꯭ꯔꯦ ꯇꯥꯅꯨꯕꯣ ꯍꯥꯏꯁ ꯅꯪꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯑꯩꯈꯣꯏꯗꯤ ꯏꯕꯨꯡꯉꯣ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯨꯔꯦꯗꯅ ꯏꯌꯥꯝꯕ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯇ ꯇꯥꯍꯧꯗ꯭ꯔꯦ ꯑꯗꯨꯗꯤ ꯐꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯇꯥꯅ ꯆꯠꯅꯕ ꯇꯧꯔꯁꯦ ꯃꯈꯣꯏ ꯌꯨꯝꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯗꯤ ꯈꯝꯕꯇꯣꯟꯅ ꯇꯥꯏꯕꯪ ꯋꯥꯈꯜ ꯍꯦꯛ ꯇꯥꯔꯛꯄꯒ ꯂꯝꯖꯥꯎ ꯈꯣꯟꯅ ꯆꯥꯛꯂꯝꯕ ꯃꯩꯗꯨꯁꯨ ꯆꯥꯛꯈꯤꯗ꯭ꯔꯦ ꯃꯩꯗꯣ ꯄꯨꯡꯃꯨꯠ ꯃꯨꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯉꯛꯄꯅꯦ ꯃꯣꯏꯁꯨ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯇ꯭ꯔꯦ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗꯨꯗꯗꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯈꯣꯂꯥ ꯂꯩꯐꯝꯗꯨ ꯇꯥꯅ ꯂꯥꯛꯑꯦ ꯑꯖꯤꯠꯁꯨ ꯃꯥꯒꯤꯗ ꯆꯪꯈ꯭ꯔꯦ ꯑꯖꯤꯠꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯍꯧꯖꯤꯛꯇꯤ ꯈꯝꯕꯇꯣꯟ ꯅꯣꯕꯣꯁꯨ ꯈꯣꯂꯥꯗ ꯆꯪꯂꯛꯂꯦ ꯅꯣꯕꯣꯗꯤ ꯋꯥꯔꯗꯨꯅ ꯀꯣꯛꯀ ꯃꯣꯟꯒ ꯇꯥꯏꯅꯈꯤꯕꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯈꯝꯕꯇꯣꯟꯗꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯃꯃꯤꯠ ꯑꯅꯤꯗꯨꯗ ꯉꯁꯥꯏꯒꯤꯁꯤꯡꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯤꯠꯃꯥꯡꯗꯨꯗ ꯎꯗꯨꯅꯇ ꯂꯩꯔꯤ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯃꯐꯝ ꯑꯁꯤ ꯅꯥꯇꯩ ꯌꯥꯝ ꯆꯥꯗꯕ ꯑꯔꯨꯕ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯂꯥꯏꯒ ꯇꯤꯟꯒꯤ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝ ꯈꯔ ꯍꯥꯟꯅ ꯄꯥꯡꯊꯣꯛꯇ꯭ꯔꯕꯗꯤ ꯇꯧꯒꯗꯧꯔꯤꯕ ꯗꯥꯝꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ 100% ꯃꯥꯏ ꯁꯨꯄꯥꯛ ꯄꯥꯛꯂꯣꯏ ꯑꯗꯨꯅ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯔꯤ ꯂꯩꯅꯕ ꯑꯆꯧꯁꯥꯡꯁꯤꯡꯗ ꯍꯥꯏꯔꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥ ꯇꯨꯝꯕ ꯊꯦꯝꯅ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯁꯥ ꯅꯣꯝꯗꯨꯅ ꯈꯝꯕꯇꯣꯟꯕꯨ ꯅꯣꯕꯣꯅ ꯍꯧꯗꯣꯔꯛꯑꯦ ꯈꯝꯕꯇꯣꯟ ꯈꯝꯕꯇꯣꯟ ꯇꯣꯟ ꯁꯦ ꯍꯧꯒꯠꯂꯣ ꯊꯦꯡꯉꯦ ꯆꯥꯛ ꯂꯣꯏꯔꯦ ꯍꯧꯒꯠꯂꯣ ꯈꯝꯕꯇꯣꯟ ꯅꯣꯕꯣꯅ ꯍꯧꯗꯣꯔꯛꯄꯗꯨ ꯇꯥꯗꯨꯅ ꯃꯁꯥꯗꯨ ꯇꯤꯡꯂꯤ ꯌꯥꯡꯂꯤꯗꯨꯅ ꯍꯧꯒꯠꯂꯦ ꯇꯥ ꯅꯣꯕꯣ ꯅꯣꯡꯉꯥꯜꯂꯕꯣ ꯀꯨꯏꯔꯦꯗ ꯅꯣꯡꯉꯥꯟꯕ ꯑꯦ ꯏꯃꯝ ꯃꯝꯕꯗꯧꯅ ꯇꯧꯏꯗ ꯀꯔꯤꯅꯣ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯁꯤꯅ ꯉꯁꯥꯏ ꯅꯣꯡꯉꯥꯟꯕꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡ ꯆꯨꯔꯤꯁꯦ ꯂꯣꯏꯔꯦ ꯑꯋꯣꯏꯕ ꯋꯥꯛꯆꯤꯡꯗꯕꯨ ꯏꯉꯥ ꯏꯉꯦꯟꯒꯤ ꯅꯣꯡꯖꯨꯗꯧꯅ ꯐꯨꯗꯤꯠ ꯊꯣꯛꯈꯩ ꯆꯨꯔꯕ ꯑꯣ ꯂꯩꯕꯥꯛꯁꯦ ꯂꯩꯍꯩꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯊꯥꯏꯅꯗꯤ ꯂꯩꯕꯥꯛ ꯑꯃꯗ ꯋꯥꯛꯆꯤꯡꯒꯤ ꯅꯣꯡꯅ ꯐꯨꯗꯤꯠ ꯊꯣꯛꯈꯩ ꯆꯨꯔꯕꯗꯤ ꯂꯝꯗꯨꯗ ꯂꯩꯍꯩꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯨꯝꯐꯝ ꯐꯥꯎꯕ ꯍꯣꯡꯅꯔꯤꯕꯅꯤ ꯑꯗꯨꯅ ꯊꯥꯏꯅꯒꯤ ꯃꯇꯝꯅꯤ ꯍꯧꯖꯤꯛꯀꯗꯤ ꯀꯗꯥꯏꯗꯒꯤ ꯃꯥꯟꯅꯔꯅꯤ ꯆꯠꯂꯣ ꯅꯁꯥ ꯁꯦꯡꯗꯣꯛꯂꯨꯔꯣ ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯌꯦꯡꯉꯣꯏ ꯉꯁꯤꯗꯤ ꯅꯣꯡ ꯍꯥꯡꯗ꯭ꯔꯕꯗꯤ ꯐꯤꯕꯝꯁꯤꯗ ꯊꯕꯛꯁꯨ ꯇꯧꯕ ꯌꯥꯔꯔꯣꯏ ꯄꯣꯊꯥꯔꯒ ꯂꯩꯕ ꯇꯥꯕꯅꯤ ꯍꯣꯏ ꯇꯥꯅꯕꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯝꯕꯇꯣꯟ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ ꯊꯣꯛꯈ꯭ꯔꯦ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯔꯗꯨꯅ
ꯃꯝꯂꯕ ꯈꯣꯂꯥ ꯃꯅꯨꯡꯒꯤ ꯀꯥꯈꯟꯗ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯇꯣꯞꯅ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯃꯤ ꯑꯌꯥꯝꯕꯗꯤ ꯉꯜꯂꯤꯉꯩꯗ ꯆꯥꯛ ꯆꯥꯅꯈ꯭ꯔꯕꯅꯤ꯫ ꯈꯝꯕꯇꯣꯟ, ꯑꯖꯤꯠ, ꯅꯣꯕꯣ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯆꯥꯛ ꯆꯥꯔꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯈꯣꯂꯥ ꯃꯅꯨꯡꯗ ꯏꯪꯒ ꯏꯪꯂꯦ ꯃꯁꯥ ꯄꯨꯝꯕ ꯇꯨꯐꯛ ꯇꯨꯐꯥꯏꯆ ꯇꯥꯁꯤꯜꯂꯒ ꯂꯩ꯫ ꯁꯤꯟꯃꯤ ꯑꯌꯥꯝꯕ ꯃꯩ ꯇꯤꯛꯄ ꯌꯥꯎ, ꯍꯤꯞꯄ ꯌꯥꯎ, ꯇꯨꯝꯕ ꯌꯥꯎ꯫ ꯋꯥꯛꯆꯤꯡ ꯊꯥꯒꯤ ꯑꯇꯤꯌꯥꯁꯤꯅ ꯎꯃꯪ ꯋꯥꯃꯪ ꯃꯔꯛꯇꯒ ꯑꯣꯏꯔꯦ꯫ ꯅꯣꯡ ꯄꯨꯕ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯃꯥꯗꯗꯤ ꯆꯨꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯔꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡ ꯆꯨꯕ ꯌꯥꯕꯒꯤ ꯐꯤꯕꯝ ꯑꯣꯏꯊꯣꯛꯄ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯂꯩꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯇꯥꯔꯤ꯫ ꯅꯣꯡꯁꯤꯅ ꯁꯤꯟꯃꯤ ꯃꯌꯥꯝꯁꯤꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯅꯃꯛ ꯊꯧꯔꯤꯅ ꯄꯨꯟꯁꯤꯜꯂꯒ ꯊꯝꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯅꯣꯡ ꯃꯔꯛꯇꯨꯗ ꯊꯕꯛ ꯐꯕ ꯁꯥꯕ ꯌꯥꯕ ꯃꯇꯥꯡꯁꯨ ꯑꯣꯏꯁꯤ꯫ ꯅꯣꯡꯁꯤꯅ ꯄꯨꯡꯊꯤꯡ ꯍꯦꯛ ꯊꯤꯡꯖꯤꯜꯂꯤ꯫ ꯅꯣꯡ ꯍꯥꯡꯕꯒꯤ ꯐꯤꯕꯝꯁꯨ ꯎꯗꯦ꯫ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯡꯗ ꯃꯥꯒꯤ ꯆꯨꯐꯝ ꯊꯣꯛꯄ ꯑꯃ ꯆꯨꯔꯤ꯫ ꯁꯣꯝꯗ ꯔꯥꯖꯦꯁꯁꯨ ꯃꯥꯒꯤ ꯂꯩꯔꯤꯕ ꯈꯣꯂꯥꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯆꯦ ꯆꯥꯡ ꯀꯟꯅ ꯁꯨꯔꯤ꯫ GST ꯍꯣꯠꯄ꯭ꯔꯥ ꯀꯩꯅꯣꯝꯃ ꯀꯟꯅ ꯇꯧꯔꯤ꯫ ꯃꯈꯣꯏꯅ ꯆꯦꯜꯂꯨꯕ ꯄ꯭ꯔꯗꯛ ꯈꯔꯒꯤ ꯃꯇꯝꯗꯨ ꯆꯥꯎꯔꯥꯛꯅ ꯑꯌꯨꯛꯀꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯕ ꯂꯨꯋꯥꯡ ꯃꯇꯝꯗꯨꯗꯅꯤ꯫ ꯈꯣꯂꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯨ ꯃꯍꯥꯛ ꯈꯛꯇꯅꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯃꯅꯥꯗ ꯅꯨꯄꯤ ꯑꯃꯅ "ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ" ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯄ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯆꯦꯟꯕ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯦ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯍꯥꯛ ꯃꯥꯒꯤ ꯇꯦꯕꯜꯒꯤ ꯐꯥꯏꯜꯗꯨ ꯁꯨꯔꯝꯕꯗꯒꯤ ꯃꯥꯒꯤ ꯈꯣꯂꯥ ꯂꯩꯕ ꯑꯗꯣꯝꯗꯒꯤ ꯍꯥꯏꯐꯦꯠꯇꯪꯅꯤ ꯊꯣꯛꯂꯛꯄꯒ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯄꯥ ꯆꯥꯅ ꯃꯥꯁꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯤꯅ ꯇꯥꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯃꯥꯟꯕ, ꯍꯦꯛ ꯌꯦꯡꯕꯗ ꯐꯤꯕꯝ ꯀꯥꯏꯕꯤ, ꯃꯇꯥꯏ ꯁꯨꯗꯥꯏꯅꯕꯤ, ꯆꯤꯡꯃꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯃꯤꯑꯣꯏ ꯈꯔꯅ ꯃꯥꯕꯨ ꯅꯝꯖꯥ ꯅꯝꯊꯤꯛꯅꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡꯗ ꯆꯤꯡꯈꯣꯡꯒ ꯇꯥꯏꯅꯕ ꯎꯃꯪ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯕꯗꯣ꯫ ꯅꯨꯄꯤꯗꯨꯅꯁꯨ ꯈꯣꯂꯥꯗ ꯂꯦꯞꯄꯒ ꯂꯩꯔꯤꯕ ꯔꯥꯖꯦꯁꯄꯨ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯎꯏ꯫ ꯑꯅꯤꯗꯣ ꯌꯥꯝ ꯂꯥꯞꯅꯈꯤꯕꯁꯨ ꯅꯠꯇꯦ, ꯏꯉꯥꯟ ꯉꯥꯟꯅ ꯎꯅꯕ ꯉꯥꯛꯇꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯅꯤꯡꯉꯝꯗꯕ ꯃꯤꯠꯌꯦꯡꯗ "ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ" ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯗꯨꯅ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯁꯤꯜꯂꯝꯃꯒ ꯎꯃꯪ ꯂꯩꯕ ꯑꯗꯣꯝꯗ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯗꯨꯗ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠ ꯐꯤꯕꯝ ꯀꯥꯏꯅ ꯃꯍꯥꯛ ꯆꯦꯟꯁꯤꯟꯈꯤ꯫ ꯅꯨꯄꯤꯗꯨꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯇꯥꯡꯗꯨꯗ ꯔꯥꯖꯦꯁ ꯅꯨꯄꯤꯗꯨꯒꯤ ꯈꯣꯡꯒꯨꯜꯂꯤꯕ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯗꯅ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯗꯨꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯥꯅ ꯆꯦꯟꯁꯤꯟꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯔꯥꯖꯦꯁꯁꯨ ꯅꯣꯡ ꯃꯔꯛꯇꯨꯗ ꯃꯥꯅ ꯂꯤꯠꯂꯤꯕ ꯋꯤꯟꯄ꯭ꯔꯨꯐ ꯖꯦꯀꯦꯠꯇꯨꯒ ꯑꯗꯨꯃꯛ ꯀꯟꯗꯗꯤ ꯀꯜꯂꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯔꯥꯖꯦꯁꯁꯨ ꯂꯝꯖꯦꯟ ꯌꯥꯡꯏ, ꯑꯗꯨꯃꯛ ꯃꯥꯁꯨ ꯅꯨꯄꯤꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯒꯗꯕ ꯃꯑꯣꯡꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯍꯧꯖꯤꯛꯇ ꯃꯥꯒꯤ ꯃꯤꯃꯥꯡꯗ ꯆꯦꯟꯁꯤꯟꯈꯤꯕ ꯅꯨꯄꯤꯗꯣ ꯅꯨꯄꯥ ꯈꯔꯅ ꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏ ꯅꯝꯖꯥ ꯅꯝꯊꯤꯛꯅꯒꯗꯕ ꯌꯥꯝ ꯃꯥꯟꯕ ꯃꯑꯣꯡ ꯑꯃꯗ ꯀꯟꯅ ꯆꯦꯜꯂꯤ꯫ ꯅꯨꯄꯤꯗꯨꯗꯤ ꯀꯞꯅ ꯀꯞꯅ ꯆꯦꯜꯂꯤ꯫ ꯃꯥꯅ ꯀꯞꯄꯒꯤ ꯃꯈꯣꯜꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯏ꯫ ꯍꯦꯛ ꯇꯥꯕꯃꯛꯇꯗ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯀꯞꯄ ꯃꯥꯜꯂꯤ꯫ ꯀꯞꯂꯦ ꯅꯨꯄꯤꯗꯣ, ꯆꯦꯜꯂꯦ ꯑꯗꯨꯝ꯫ "ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ" ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯜꯂꯤ꯫ ꯇꯨꯡꯗꯅ ꯅꯨꯄꯥ ꯈꯔꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ꯫ ꯅꯨꯄꯤꯗꯨꯗꯤ ꯑꯗꯨꯃꯛ ꯃꯥꯒꯤ ꯃꯤꯃꯥꯡꯗꯨꯗ ꯎꯅ ꯎꯅ ꯑꯁꯨꯞꯄ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕꯗ ꯆꯦꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯥꯒꯤ ꯃꯤꯠꯇ ꯎꯔꯤꯕꯗꯨ ꯑꯆꯨꯝꯕꯅꯤ ꯈꯟꯗꯨꯅ लेप लेतना राजेशती थौना लोनना नुपीदु कंदब यादे हाबगी मोंगदा चेंसिल माना सोयदना नुपीदुबु नुपासिंगदुगी मखुतगी कनब ngamni अदुगिसु मथक्ता माक मसादा लाइसेंस गन अमसु लोइनरी अदुना कनासु करिसु थोइने किनिंगाय लेट्रे खन मा मथंतने मखोय मयामदुगा इराय लाइना लंबा पारगा नुपासिंगदुगी मखुतगी नुपीदो इराय लाइना कनब ngamबनी असिनी अदुना नुपीसि याम लाइना माना कनब ngamनी सिनी फिल्म दा सिनेमा दा हेरो ना हेरोनीबु बेट की मखुतगी कनबदौना माक मसासे करी ओइना खल्लुरबनो खंगदे सोयदना नुपीसि माना हेरो की टापता कल्लगदि हाइदुना चेल अदु इखंग खंगुदना राजेश की ममिता उरंबसिंगदो अमता उखिद्रे मा ओइना मथंदा इयांग हंगबा मफम अमदा मदोम लेरे मागी ममिता उरंबा नुपीदो कदाइदा चटख्रगे कोयेंग येंगी अदुबु नुपीदुदि अमुक हना उखिद्रे राजेशना
ꯑꯦ ꯀꯗꯥꯏꯗ ꯆꯦꯟꯈ꯭ꯔꯕ ꯑꯁꯨꯛ ꯊꯨꯅ ꯃꯥꯡꯕ ꯍꯧꯅꯕ꯭ꯔꯅꯦ ꯈꯪꯗ꯭ꯔꯦꯗ ꯑꯣꯟꯊꯣꯛꯄꯅꯤ ꯑꯁꯨꯛ ꯁꯥꯡꯅ ꯃꯥꯇꯕꯨ ꯀꯟꯒꯅꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯂꯒ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯗ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟ ꯐꯅ ꯁꯥꯡꯅ ꯉꯁꯥꯏ ꯃꯈꯩ ꯆꯦꯜꯂꯛꯄꯒꯤ ꯍꯧꯖꯤꯛꯇ ꯋꯥꯕ ꯐꯥꯎꯔꯛꯂꯦ ꯁꯣꯔꯗꯣ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯛꯑꯦ ꯉꯁꯥꯏ ꯋꯥꯏꯗꯤ ꯊꯣꯏꯅ ꯆꯦꯜꯂꯛꯄꯗꯨꯗ ꯑꯋꯥꯕ ꯀꯔꯤꯅꯣ ꯈꯪꯂꯝꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯗ ꯑꯋꯥꯕ ꯐꯥꯎꯕꯗꯧꯅ ꯇꯧꯏ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯗꯨꯗ ꯅꯣꯡꯁꯨ ꯈꯔ ꯀꯜꯂꯞ ꯉꯁꯥꯏ ꯆꯨꯕ ꯆꯥꯡꯗꯨꯗꯒꯤ ꯍꯦꯟꯖꯤꯟꯅ ꯆꯨꯔꯛꯄꯗꯧꯅ ꯇꯧꯏ ꯏꯁꯨꯛ ꯆꯨꯞꯄ ꯏꯃꯝ ꯃꯝꯕꯁꯨ ꯀꯥ ꯍꯦꯜꯂꯤ ꯔꯥꯖꯦꯁ ꯃꯁꯥ ꯄꯨꯝꯕ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯄ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯃꯥ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯒ ꯍꯟꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗꯤ ꯂꯩꯇꯦ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯅꯨꯄꯤꯗꯨ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯤꯠꯅ ꯎꯕꯃꯛꯇꯤ ꯂꯩꯇꯦ ꯑꯗꯨꯅ ꯀꯧꯔꯒ ꯌꯦꯡꯁꯤꯔ ꯈꯜꯂꯤ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯅ ꯀꯧꯁꯤꯒꯦ ꯈꯜꯂꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯗꯨ ꯏꯆꯟ ꯍꯥꯏꯅ ꯀꯧꯁꯤꯔꯃ ꯈꯜꯂꯤ ꯈꯟꯅ ꯈꯟꯅ ꯃꯆꯤꯟꯗꯒꯤ ꯍꯥꯏꯗꯣꯛꯈꯤ ꯏꯆꯟ ꯏꯆꯟ ꯑꯁꯤ ꯍꯥꯏꯔꯒ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯏꯆꯟ ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯒꯤ ꯂꯩꯐꯝ ꯍꯥꯏꯔꯣ ꯏꯕꯨꯡꯅ ꯏꯆꯟꯒꯤ ꯊꯋꯥꯏ ꯁꯣꯏꯗꯅ ꯀꯟꯒꯅꯤ ꯏꯕꯨꯡꯒꯤ ꯃꯐꯝꯗ ꯏꯆꯟꯒꯤ ꯂꯩꯐꯝ ꯈꯪꯍꯜꯂꯛꯑꯣ ꯅꯕꯨꯡ ꯏꯆꯟꯒꯤ ꯈꯣꯡꯒꯨꯜ ꯁꯣꯏꯗꯅ ꯂꯤꯔꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯖꯦꯁ ꯏꯆꯟ ꯏꯆꯟ ꯍꯥꯏꯔꯒ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯃꯥꯒꯤ ꯄꯥꯎꯈꯨꯝꯗꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯆꯤꯛꯄꯅ ꯃꯥꯒꯤ ꯄꯥꯎꯈꯨꯝꯅꯤ ꯄꯨꯝꯆꯤꯛ ꯆꯤꯛꯂꯕ ꯃꯐꯝꯗ ꯆꯨꯕ ꯅꯣꯡꯒꯤ ꯃꯈꯣꯜꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯃ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯅꯣꯡꯒ ꯆꯨꯔꯦ ꯊꯕꯛꯀ ꯁꯨꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯇꯨꯝꯕ ꯊꯦꯝꯅꯕ ꯃꯆꯥꯛ ꯑꯣꯏꯔꯕ ꯋꯦꯗꯔꯗꯨꯗ ꯅꯨꯃꯤꯠ ꯌꯨꯡꯕꯒꯤ ꯄꯨꯡꯐꯝꯗ ꯀꯕꯛ ꯀꯕꯛ ꯇꯨꯝꯗꯨꯅ ꯂꯩꯕ ꯈꯝꯕꯇꯣꯟꯗꯣ ꯃꯪ ꯃꯆꯦꯠ ꯑꯃ ꯃꯍꯥꯛ ꯃꯪꯉꯤ ꯃꯪꯗꯨꯗ ꯃꯍꯥꯛ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯖꯤ ꯑꯃꯣꯝ ꯑꯃ ꯆꯥꯛꯇꯥꯕ ꯎꯔꯝꯃꯤ ꯁꯖꯤ ꯑꯃꯣꯝꯗꯨꯒꯤ ꯃꯤꯁꯅꯥꯗꯨꯅ ꯊꯊꯛ ꯊꯊꯛꯂꯗꯨꯅ ꯍꯦꯛ ꯌꯦꯡꯕꯗ ꯑꯃꯔꯣꯝꯗ ꯁꯖꯤꯗꯣ ꯐꯥꯗꯣꯏꯒꯤ ꯁꯥꯗꯥꯟꯕ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯃꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯔꯥꯖꯦꯁ ꯈꯨꯠꯇ ꯏꯌꯥꯔ ꯔꯥꯏꯐꯜ ꯑꯃ ꯄꯥꯏ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗ ꯆꯥꯛꯇꯥꯕ ꯁꯖꯤꯗꯣ ꯀꯥꯞꯇꯨꯒꯤ ꯁꯥꯗꯥꯟꯕ ꯂꯥꯛꯑꯦ ꯁꯖꯤꯗꯨꯒ ꯃꯥꯒ ꯂꯩꯅꯔꯤꯕ ꯔꯦꯟꯖꯇꯨꯁꯨ ꯄꯪꯂꯥꯞ ꯂꯥꯞꯅꯗꯦ ꯁꯖꯤꯗꯨ ꯀꯥꯞꯇꯨꯒꯤ ꯅꯣꯡꯃꯩꯗꯨꯅ ꯑꯦꯝ ꯇꯧꯔꯤ ꯁꯖꯤꯗꯨꯁꯨ ꯃꯆꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯅꯣꯡꯃꯩ ꯆꯤꯡꯗꯣꯜ ꯃꯇꯣꯟꯗꯨꯗ ꯃꯣꯡ ꯍꯥꯗꯅ ꯂꯦꯞꯂꯒ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ ꯁꯖꯤꯗꯨ ꯆꯦꯟꯒꯦꯒ ꯈꯟꯗꯦ ꯃꯥꯒꯤ ꯇꯔꯨ ꯇꯔꯨ ꯄꯥꯡꯂꯤꯕ ꯃꯤꯁꯨꯝ ꯂꯩꯕ ꯄꯨꯕ ꯃꯤꯠꯌꯦꯡꯗꯨꯅ ꯇꯊꯛ ꯇꯊꯛ ꯅꯨꯡꯁꯤꯅ ꯌꯦꯡꯕꯗꯧꯅ ꯇꯧꯏ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯅ ꯃꯔꯣꯜ ꯑꯃ ꯂꯣꯜꯂꯛꯄꯗꯧꯅ ꯔꯥꯖꯦꯁ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯑꯩꯁꯨ ꯊꯋꯥꯏ ꯄꯥꯟꯕꯅꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯣ ꯑꯩꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯂꯩ ꯑꯩꯕꯨ ꯀꯥꯞꯄꯤꯒꯅꯨ ꯑꯩꯕꯨ ꯍꯤꯡꯍꯟꯕꯤꯌꯣ ꯃꯥꯂꯦꯝ ꯇꯝꯄꯥꯛꯊꯛꯁꯤꯗ ꯑꯁꯤ ꯍꯥꯏꯔꯛꯄꯣꯏ ꯅꯤꯡꯉꯤ ꯔꯥꯖꯦꯁ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯁꯖꯤꯗꯨꯅ ꯑꯗꯨꯕꯨ ꯁꯖꯤꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯣ ꯃꯔꯧ ꯌꯥꯝꯅ ꯂꯩ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯑꯃ ꯏꯔꯣꯏꯅꯗꯨꯅ ꯆꯠꯂꯤ ꯁꯖꯤꯗꯨꯅ ꯑꯁꯨꯝꯅ ꯃꯥꯕꯨ ꯌꯦꯡꯂꯛꯄ ꯅꯣꯡꯃꯩ ꯑꯦꯝ ꯇꯝꯂꯝꯕꯗꯣ ꯇꯣꯛꯂꯦ ꯅꯣꯡꯃꯩꯗꯣ ꯊꯝꯕꯗ ꯉꯥꯏꯔꯤ ꯃꯤꯀꯨꯞ ꯑꯃ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯁꯖꯤꯗꯨꯅ ꯔꯥꯖꯦꯁ ꯇꯝꯅ ꯋꯥꯏꯗꯨꯒꯤ ꯌꯥꯝ ꯐꯤꯡꯅ ꯃꯆꯤꯗꯨ ꯊꯥꯡꯒꯠꯂꯒ ꯆꯦꯟꯁꯤꯜꯂꯛꯏ ꯍꯣꯏ ꯃꯥꯏ ꯍꯥꯏꯕꯒ ꯅꯪꯍꯧꯗꯦ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯕ ꯔꯥꯖꯦꯁꯇꯣ ꯃꯤꯠꯅ ꯀꯨꯞꯄꯗ ꯁꯖꯤꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯥꯒꯤ ꯃꯆꯤ ꯑꯁꯥꯡꯕꯅ ꯔꯥꯖꯦꯁꯀꯤ ꯈꯧꯔꯤ ꯆꯔꯝ ꯃꯄꯥꯗꯨꯗ ꯊꯤꯟꯗꯠꯂꯤ ꯈꯨꯗꯛ ꯑꯗꯨꯗ ꯔꯥꯖꯦꯁꯀꯤ ꯃꯈꯧꯔꯤꯗꯨꯗꯒꯤ ꯑꯉꯥꯡꯕ ꯏꯈꯦꯡ ꯆꯦꯟꯊꯔꯛꯏ ꯑꯗꯨꯝꯅ ꯁꯖꯤꯗꯨꯒꯤ ꯃꯆꯤꯗꯨꯅ ꯍꯦꯛ ꯊꯤꯟꯗꯠꯄꯒ ꯔꯥꯖꯦꯁꯀꯤ ꯑꯔꯣꯏꯕ ꯁꯤꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇꯣ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯃꯁꯥꯗꯣ ꯏꯛ ꯏꯛ ꯂꯥꯎꯅ ꯌꯥꯝ ꯋꯥꯅ ꯂꯩꯔꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯖꯤꯗꯨ ꯃꯥꯒꯤ ꯃꯤꯃꯥꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯑꯣꯟꯊꯣꯔꯛꯂꯦ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯂꯧꯈꯨꯝꯆ ꯆꯣꯠꯂꯒ ꯃꯪꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯇꯨꯝꯂꯝꯕꯗꯒꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯃꯥꯅ ꯇꯧꯔꯤꯗꯨꯗꯤ ꯅꯣꯕꯣꯁꯨ ꯎꯗꯦ ꯅꯣꯕꯣꯒ ꯑꯖꯤꯠꯀꯗꯤ ꯆꯥꯛꯈꯨꯝ ꯑꯣꯏꯕꯗꯧꯅ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯩ ꯇꯦꯛꯇꯨꯅ ꯂꯩ ꯈꯝꯕꯇꯣꯟꯗꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯛꯂꯒ ꯃꯆꯤꯟꯗ ꯁꯥꯔ ꯔꯥꯖꯦꯁ ꯍꯥꯏꯔꯒ ꯔꯥꯖꯦꯁꯅ ꯂꯩꯕ ꯀꯥꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯃꯥꯒꯤ ꯈꯣꯜꯂꯥꯗꯨ ꯌꯧꯕꯗꯗꯤ ꯔꯥꯖꯦꯁꯇꯤ ꯂꯩꯔꯝꯗ꯭ꯔꯦ ꯆꯦ ꯈꯔ ꯐꯥꯏꯜ ꯈꯔ ꯇꯦꯕꯜꯗꯨꯗ ꯏꯆꯥꯏ ꯆꯥꯏꯈꯩ ꯂꯩꯕꯗꯣ ꯃꯤꯠꯇꯨꯅ ꯎꯏ ꯃꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯥꯒꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯈꯔꯒ ꯂꯩꯔꯦ ꯃꯥ ꯈꯨꯗꯛ ꯑꯗꯨꯗ ꯃꯁꯥꯗ ꯐꯥꯎꯔꯤꯁꯦ ꯃꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ
ꯔꯥꯖꯦꯁꯅ ꯈꯣꯂꯥꯗ ꯂꯩꯔꯝꯕꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯎꯃꯪ ꯂꯩꯕ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯕꯒꯤ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯈꯝꯕꯗꯣꯟ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯊꯔꯛꯇ ꯃꯤꯍꯨꯟ ꯍꯨꯜꯂꯦ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯃꯪꯗ ꯎꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯔꯥꯖꯦꯁꯇꯨ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯕ ꯌꯥꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯟꯊꯕ ꯂꯩꯇ꯫ ꯈꯝꯕꯇꯣꯟ ꯎꯃꯪ ꯂꯩꯕ ꯔꯥꯖꯦꯁꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯥꯁꯨ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯅꯣꯡ ꯑꯗꯨꯁꯨ ꯑꯉꯛꯄ ꯐꯪꯅ ꯋꯥꯛꯆꯤꯡ ꯍꯥꯏꯕ ꯊꯥꯁꯤꯗ ꯆꯨꯔꯤ꯫ ꯔꯥꯖꯦꯁꯅ ꯆꯠꯈꯤꯕ ꯂꯝꯕꯤꯒꯤ ꯃꯥꯏꯀꯩꯗꯨ ꯑꯗꯨꯃꯛ ꯆꯦꯟꯅ ꯆꯦꯟꯅ ꯈꯝꯕꯇꯣꯟ ꯃꯁꯥꯗꯨ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯏ꯫ ꯃꯐꯩ ꯑꯃꯇ ꯅꯥꯟꯊꯣꯛꯇꯦ꯫ ꯂꯝꯕꯤꯗꯨ ꯑꯗꯨꯃꯛ ꯆꯨꯝꯅ ꯆꯨꯝꯗ꯭ꯔꯤꯡꯂꯩ ꯑꯃꯇ ꯈꯣꯏꯗꯅ ꯆꯠꯂꯦ꯫ ꯃꯥꯒꯤ ꯃꯤꯠꯇ ꯔꯥꯖꯦꯁꯅ ꯃꯄꯥ ꯂꯥꯟꯅ ꯐꯥꯎꯅ ꯆꯠꯈꯤꯕ ꯅꯥꯄꯤ ꯁꯤꯡꯕꯤ ꯎꯔꯛ ꯋꯥꯔꯛꯇꯣ ꯐꯥꯎꯗꯨꯅ ꯃꯍꯥꯛ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯜꯂꯤ꯫ ꯃꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡ ꯎꯕ ꯂꯦꯞꯇꯦ꯫ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜꯗꯤ ꯌꯥꯡꯂꯛꯑꯦ꯫ ꯆꯦꯟꯅ ꯆꯦꯟꯅ ꯃꯥꯒꯤ ꯅꯥꯞꯄꯗ ꯍꯨꯏꯁꯦꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯍꯨꯏꯁꯦꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜꯅ ꯃꯥꯒꯤ ꯃꯅꯥꯗ ꯇꯥꯔꯕꯗ ꯈꯝꯕꯇꯣꯟ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯂꯦ꯫ ꯈꯨꯗꯣꯡꯊꯤꯕꯅ ꯌꯥꯝ ꯅꯪꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯃꯥꯕꯨ ꯑꯣꯛꯂꯒꯗꯕꯒꯤ ꯎꯃꯪꯁꯤꯒꯤ ꯇꯝꯊꯤꯕ ꯁꯛꯂꯣꯟ ꯑꯃꯅ ꯌꯥꯝ ꯋꯥꯅ ꯈꯧꯔꯥꯡꯅ ꯑꯣꯛꯀꯗꯨꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯀꯅꯥꯒꯤ ꯊꯣꯏꯅꯁꯤꯅ ꯑꯣꯏꯍꯜꯂꯤꯕ ꯍꯥꯏꯔꯨꯕ ꯉꯝꯗꯅ ꯑꯀꯤꯕꯅ ꯄꯨꯡꯂꯣꯟꯒꯤ ꯇꯟꯊꯥ ꯅꯥꯏꯔꯛꯂꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯥꯝ ꯅꯪꯅ ꯑꯀꯣꯏꯕꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯃꯒꯤ ꯃꯊꯪꯗ ꯑꯃꯅ ꯑꯗꯨꯃꯛ ꯍꯨꯏꯁꯦꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜ꯫ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯍꯨꯏꯁꯦꯜꯒꯤ ꯃꯈꯣꯜꯁꯤꯁꯨ ꯆꯤꯡꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯄꯨꯛꯅꯤꯡꯗꯁꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤ꯫ ꯍꯨꯏꯁꯦꯜꯁꯤꯅ ꯃꯌꯦꯛ ꯑꯃ ꯃꯔꯣꯜ ꯑꯃ ꯏꯌꯥꯎ ꯌꯥꯎꯕꯗꯧꯅ ꯇꯧꯏ꯫ ꯀꯗꯣꯝꯗꯒꯤ ꯀꯅꯥꯅ ꯈꯣꯡꯂꯛꯂꯤꯕ ꯍꯨꯏꯁꯦꯜꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯈꯣꯡꯂꯛꯂꯤꯕ ꯍꯨꯏꯁꯦꯜꯗꯨꯒꯤ ꯃꯈꯣꯜꯁꯤꯡꯗꯨꯅ ꯈꯝꯕꯇꯣꯟꯒꯤ ꯅꯥꯀꯣꯡꯗꯣ ꯁꯤꯡꯌꯥ ꯌꯩꯔꯦ꯫ ꯍꯨꯏꯁꯦꯜꯒꯤ ꯃꯈꯣꯜꯁꯤꯡꯁꯤꯗ ꯃꯉꯣꯟꯗ ꯂꯥꯛꯅꯕꯣꯏ ꯅꯤꯡꯏ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯨꯄꯤꯗꯨꯕꯨ ꯀꯟꯅꯕ ꯎꯄꯥꯏ ꯊꯤꯔꯤꯕ ꯔꯥꯖꯦꯁꯇꯨ ꯃꯥꯅ ꯂꯦꯞꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯈꯣꯡꯕ ꯍꯨꯏꯁꯦꯜꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯦ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯃꯥꯅ ꯉꯁꯥꯏ ꯏꯆꯟ ꯍꯥꯏꯅ ꯀꯧꯕꯗꯨꯗ ꯆꯤꯡꯃꯤ ꯅꯨꯄꯤꯗꯨꯅ ꯃꯆꯤꯟꯅ ꯊꯣꯛꯅ "ꯏꯕꯨꯡ ꯑꯩ ꯁꯤꯗ ꯂꯩꯔꯦ, ꯑꯩꯕꯨ ꯀꯟꯕꯤꯌꯨ" ꯍꯥꯏꯕ ꯃꯆꯤꯟꯅ ꯊꯣꯛꯅ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯃꯗꯒꯤ ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯏꯪꯒꯤꯠ ꯑꯣꯏꯅ ꯍꯨꯏꯁꯦꯜ ꯈꯣꯡꯗꯨꯅ ꯈꯪꯍꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯔꯥꯖꯦꯁꯅ ꯈꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯔꯥꯖꯦꯁ ꯃꯥꯒꯤ ꯋꯥꯈꯜꯗ ꯍꯨꯏꯁꯦꯜꯗꯨꯅ ꯃꯥꯒꯤ ꯄꯥꯎꯈꯨꯝꯅꯤ ꯈꯟ ꯃꯅꯥꯗꯨ ꯊꯥꯡꯀꯠꯂꯒ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯣꯡꯂꯛꯂꯤꯕ ꯍꯨꯏꯁꯦꯜ ꯈꯣꯡꯕ ꯇꯥꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯦꯞꯄꯝꯕꯗꯒꯤ ꯑꯃꯨꯛ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯔꯥꯖꯦꯁꯅ "ꯍꯥꯏꯁ, ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯣ ꯁꯣꯝꯗ ꯂꯩꯔꯦ ꯍꯥꯏꯕꯅꯤ꯫ ꯐꯔꯦ, ꯃꯥꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯪꯁꯤꯜꯂꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇꯤ ꯃꯥ ꯍꯨꯏꯁꯦꯜꯗꯨꯅ ꯄꯨꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯂꯦ꯫ ꯁꯣꯝꯗꯅ ꯈꯝꯕꯇꯣꯟ ꯃꯤꯍꯨꯜ ꯁꯨꯗ꯭ꯔꯦ꯫ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯝꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯄ ꯌꯥꯕꯒꯤ ꯔꯥꯖꯦꯁꯅ ꯑꯋꯥꯐꯝꯗ ꯇꯥꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯃꯥꯒꯤ ꯃꯁꯥꯗ ꯔꯥꯖꯦꯁꯅ ꯆꯠꯄ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯄꯗ ꯃꯥꯒ ꯔꯥꯖꯦꯁꯀ ꯂꯥꯞꯅꯔꯤꯕꯁꯤ ꯐꯨꯠ 30ꯃꯨꯛꯀꯤ ꯆꯥꯡꯗ ꯂꯥꯞꯅꯕꯗ ꯉꯥꯏꯔꯦ꯫ ꯃꯁꯥꯗ ꯐꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯁꯃꯤꯟ ꯏꯅꯛ ꯅꯛꯅ ꯑꯐꯕ ꯃꯔꯛꯇ ꯑꯍꯤꯡꯕ ꯃꯔꯛꯇ ꯑꯐꯠꯇꯕ ꯑꯁꯤꯕ ꯊꯋꯥꯏ ꯃꯌꯥꯛ ꯑꯀꯟꯕ ꯂꯩꯔꯦ꯫ ꯃꯁꯥꯒꯤ ꯃꯤꯍꯨꯜꯗꯣ ꯃꯄꯥꯟꯗ ꯆꯣꯡꯊꯣꯔꯛꯇꯧꯔꯦ꯫ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯃꯥꯒꯤ ꯋꯥꯈꯜ ꯆꯤꯡꯅꯕꯅ ꯃꯁꯥ ꯄꯨꯝꯕꯗ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯛꯂꯦ꯫